ꯃꯌꯥꯝꯕꯨ ꯑꯍꯥꯟꯕ ꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯁꯛꯃꯥꯟꯅꯕꯤ ꯊꯥꯗꯣꯏ ꯑꯃꯗꯤ ꯁꯅꯥ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯆꯅꯨ ꯂꯩꯃ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯨꯜ ꯑꯃꯗꯅꯤ ꯈꯨꯜ ꯑꯗꯨꯗ ꯃꯁꯛ ꯃꯇꯧ ꯐꯖꯩ ꯍꯥꯏꯗꯨꯅ ꯁꯣꯟꯅꯔꯤꯕꯤ ꯃꯄꯨꯡ ꯃꯔꯩ ꯐꯥꯒꯠꯂꯛꯄꯗ ꯉꯥꯏꯔꯤꯕꯤ ꯂꯩꯁꯥꯕꯤ ꯊꯥꯗꯣꯏ ꯑꯗꯨ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨ ꯋꯥ ꯋꯥ ꯂꯥꯎꯅꯔꯝꯃꯤ꯫ ꯊꯥꯗꯣꯏꯒꯤ ꯃꯃꯥ ꯊꯕꯥꯗꯤ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯄꯤ꯫ ꯃꯆꯥꯅ ꯊꯤꯕ ꯈꯪꯗꯗꯨꯅ ꯂꯩꯈꯤꯕ ꯑꯁꯤꯗ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯈꯔꯁꯨ ꯊꯕꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯤ꯫ ꯏꯆꯦ ꯀꯞꯀꯅꯨ, ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯇꯦ, ꯊꯥꯗꯣꯏ ꯀꯩꯁꯨ ꯇꯧꯔꯝꯃꯣꯏꯌꯦ, ꯑꯩꯅ ꯊꯥꯖꯩ꯫ ꯊꯕꯥꯅ ꯇꯞꯅ ꯑꯩ ꯊꯥꯖꯗ꯭ꯔꯦ ꯁꯈꯤ, ꯑꯩ ꯊꯥꯖꯗ꯭ꯔꯦ, ꯑꯩꯒꯤ ꯏꯆꯥ ꯊꯥꯗꯣꯏꯗꯣ ꯍꯤꯡꯂꯝꯒꯅꯤ ꯍꯥꯏꯕ ꯑꯩ ꯊꯥꯖꯗ꯭ꯔꯦ꯫ ꯏꯆꯦ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ, ꯐꯠꯇꯤꯌꯦ꯫ ꯁꯈꯤ ꯑꯩꯕꯨ ꯀꯔꯤ ꯑꯣꯏꯌꯨ ꯍꯥꯏꯕꯒꯦ? ꯏꯆꯥ ꯊꯥꯗꯣꯏꯗꯣ ꯌꯥꯝꯅ ꯄꯪꯖꯕꯅꯤ, ꯏꯆꯥꯒꯤ ꯃꯁꯛ ꯎꯔꯛꯇꯕ ꯊꯥꯕꯨꯝ ꯐꯥꯔꯛꯀꯗꯧꯔꯦ, ꯑꯩ ꯏꯆꯥꯒꯤ ꯃꯁꯛꯇꯣ ꯌꯥꯝ ꯎꯅꯤꯡꯉꯤ꯫ ꯏꯆꯦ ꯊꯥꯗꯣꯏꯗꯣ ꯁꯣꯏꯗꯅ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯍꯜꯂꯛꯈꯤꯅꯤ, ꯃꯗꯨ ꯐꯥꯎꯕꯗꯤ ꯉꯥꯏꯔꯁꯤ꯫ ꯑꯗꯨꯅ ꯏꯆꯦꯁꯨ ꯅꯁꯥꯗꯣ ꯀꯟꯅꯅꯕ ꯆꯥꯛ ꯈꯤꯇꯪ ꯑꯣꯏꯔꯁꯨ ꯆꯥꯅꯕ ꯇꯧꯁꯤ꯫ ꯊꯥꯗꯣꯏ ꯍꯜꯂꯛꯄ ꯉꯥꯏꯕꯗ ꯆꯣꯛꯊꯗꯅꯕ, ꯃꯥꯕꯨ ꯉꯥꯏꯕ ꯉꯝꯅꯅꯕ꯫ ꯏꯆꯥꯅ ꯍꯜꯂꯛꯀꯅꯤ ꯍꯥꯏꯔꯗꯤ ꯑꯩ ꯆꯥꯛ ꯆꯥꯒꯦ, ꯑꯩ ꯆꯥꯛ ꯆꯥꯒꯦ, ꯆꯥꯛꯇꯤ ꯀꯗꯥꯏ ꯄꯤꯔꯛꯑꯣ, ꯑꯩ ꯆꯥꯛ ꯆꯥꯒꯦ꯫ ꯋꯥꯍꯩꯗꯣ ꯍꯥꯏꯗꯨꯅ ꯄꯨꯛ ꯂꯥꯎꯅꯁꯨ ꯍꯧꯒꯠꯂꯝꯃꯤ꯫ ꯁꯈꯤꯁꯨ ꯊꯕꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯐꯥꯔꯝꯃꯤ꯫ ꯏꯆꯦ ꯆꯥꯛꯇꯣ ꯑꯩ ꯄꯤꯔꯛꯀꯦ, ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯐꯝꯃꯣꯕ꯫ ꯊꯕꯥꯁꯨ ꯇꯨꯃꯤꯟꯅ ꯇꯥꯁꯤꯟꯗꯨꯅ ꯑꯃꯨꯛ ꯐꯝꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯃꯥꯂꯦꯝ ꯃꯥꯗꯤ ꯑꯉꯥꯎꯕꯒ ꯄꯥꯡꯈꯛ ꯑꯣꯏꯔꯤ꯫ ꯊꯥꯗꯣꯏꯅ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤꯕ ꯑꯁꯤꯗꯗꯤ ꯃꯥꯂꯦꯝꯒꯤ ꯃꯃꯥ ꯄꯥꯟꯊꯣꯏꯁꯨ ꯃꯆꯥꯕꯨ ꯊꯦꯝꯕꯗ ꯑꯋꯥꯕ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯥꯂꯦꯝ ꯅꯪꯕꯨ ꯆꯥꯛꯁꯤ ꯈꯤꯇꯪ ꯑꯣꯏꯁꯨ ꯆꯥꯁꯤꯕ꯫ ꯏꯃꯥ ꯑꯩ ꯆꯥꯅꯤꯡꯗꯦ꯫ ꯅꯪꯅ ꯆꯥꯛ ꯆꯥꯅꯤꯡꯉꯛꯇ꯭ꯔꯤꯕꯁꯤꯕꯨ, ꯆꯥꯔꯛꯇ꯭ꯔꯤꯕꯁꯤꯕꯨ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯍꯥꯏꯕꯅꯤꯗ꯫ ꯑꯩ ꯆꯥꯛ ꯆꯥꯗꯕꯗ ꯀꯩꯁꯨ ꯁꯤꯔꯣꯏ꯫ ꯏꯃꯥ ꯅꯪ ꯊꯣꯛꯈ꯭ꯔꯣ, ꯑꯩ ꯉꯥꯛꯇꯪ ꯄꯣꯊꯥꯍꯧꯈꯤꯒꯦ꯫ ꯄꯣꯊꯥꯗꯨꯅ ꯂꯩꯔꯤꯕꯃꯛꯇꯗ ꯀꯔꯤꯃꯨꯛ ꯄꯣꯊꯥꯗꯣꯔꯤꯒꯦ? ꯌꯥꯔꯦ ꯏꯃꯥ, ꯊꯣꯛꯈ꯭ꯔꯣꯗꯤ ꯊꯣꯛꯈ꯭ꯔꯣ꯫ ꯇꯥꯟꯖꯥꯗꯨꯗ ꯇꯣꯝꯕꯁꯨ ꯁꯥꯎꯔꯞꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯆꯥꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯝꯃꯤ꯫ ꯅꯪ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤꯗꯃꯛꯇ ꯅꯪꯕꯨ ꯍꯦꯛ ꯄꯣꯛꯂꯤꯕ ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏꯕꯨ ꯊꯧꯑꯣꯏꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯃꯥꯂꯦꯝ ꯃꯄꯤꯅ ꯊꯨꯝꯍꯜꯂꯕ ꯃꯤꯠ ꯑꯅꯤꯗꯨꯅ ꯃꯄꯥꯗ ꯋꯥꯔꯧꯅ ꯌꯦꯡꯖꯔꯛꯏ꯫ ꯇꯣꯝꯕꯁꯨ ꯋꯥ ꯉꯥꯡꯂꯤꯕꯗꯨ ꯃꯈꯥ ꯇꯥꯔꯛꯏ꯫ ꯅꯪꯕꯨ ꯑꯁꯨꯛ ꯀꯨꯏꯅ ꯌꯣꯛꯄꯒꯤ ꯃꯍꯩ ꯑꯩꯈꯣꯏꯅ ꯉꯁꯤ ꯐꯪꯂꯤꯕꯁꯦ? ꯃꯥꯂꯦꯝ ꯍꯟꯗꯛꯇꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯅꯤꯛ ꯇꯅꯤꯛ ꯂꯥꯎꯅ, ꯀꯔꯤꯒꯤꯅꯣ ꯅꯣꯏꯅ ꯊꯥꯗꯣꯏꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯌꯦꯡꯊꯤꯔꯤꯕ? ꯊꯥꯗꯣꯏꯅ ꯅꯈꯣꯏꯗ ꯀꯔꯤ ꯂꯥꯟꯈ꯭ꯔꯒꯦ? ꯍꯩ, ꯊꯥꯗꯣꯏ ꯍꯥꯏꯕ ꯑꯉꯥꯡꯗꯨ ꯏꯄꯥ ꯃꯁꯛ ꯃꯨꯟꯅ ꯈꯪ, ꯅꯨꯄꯥ ꯅꯍꯥꯗꯒꯤ ꯃꯔꯜ ꯂꯧꯊꯣꯛꯄꯗ ꯍꯥꯂꯦꯡꯕ ꯂꯩꯇ꯭ꯔꯕ ꯅꯨꯄꯤ, ꯃꯔꯝꯆꯠ ꯑꯗꯨꯅꯅꯤ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯤꯕꯗꯨ꯫ ꯏꯄꯥꯗꯤ ꯁꯨꯝ ꯈꯜꯂꯨꯔꯒ ꯍꯤꯡꯕꯨ ꯍꯤꯡꯂꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ꯫ ꯃꯄꯥꯒꯤ ꯋꯥꯍꯩꯗꯨꯗ ꯃꯥꯂꯦꯝ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯅꯤꯛ ꯇꯅꯤꯛ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯕꯥꯕꯥ ꯑꯗꯨꯒꯨꯝꯕ ꯋꯥꯗꯣ ꯅꯆꯥꯒꯤ ꯃꯥꯡꯗ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯕꯤꯒꯅꯨ꯫ ꯏꯄꯥꯅ ꯑꯁꯦꯡꯕ ꯍꯥꯏꯕ ꯑꯁꯤꯗ ꯅꯪꯗꯤ ꯁꯥꯎꯅꯤꯡꯉꯝꯒꯅꯤꯅꯦ꯫ ꯌꯥꯔꯦ ꯕꯥꯕꯥ, ꯊꯣꯛꯄꯤꯈ꯭ꯔꯣ, ꯑꯩ ꯉꯥꯏꯍꯥꯛꯇꯪ ꯏꯪꯅ ꯁꯥꯟꯇꯤ ꯑꯃꯨꯛꯇꯪ ꯂꯩꯖꯈꯤꯒꯦ꯫ ꯅꯣꯏ ꯂꯩꯔꯒꯅ ꯍꯦꯟꯅ ꯑꯩꯉꯣꯟꯗ ꯆꯩꯅꯥ ꯄꯤꯕ ꯍꯦꯜꯂꯤ꯫ ꯀꯔꯤꯁꯨ ꯂꯩꯇꯕꯤ ꯅꯨꯄꯤꯗꯨꯒꯤꯗꯃꯛꯇ ꯏꯆꯥꯅ ꯆꯥꯛꯀ ꯆꯥꯗꯕ ꯃꯈꯩ ꯀꯞꯇꯨꯅ ꯂꯩꯔꯤꯕꯗꯣ ꯌꯥꯝ ꯄꯛꯆꯗꯦꯀꯣ, ꯑꯩꯒꯤ ꯏꯆꯥꯅꯤ ꯍꯥꯏꯕꯗ꯫ ꯄꯥꯕꯅ ꯆꯠꯂꯣꯏꯗꯕ ꯑꯣꯏꯔꯒꯗꯤꯅꯦ ꯑꯩ ꯑꯗꯨꯝ ꯆꯠꯂꯒꯦ, ꯄꯥꯕꯒ ꯏꯃꯥꯒꯗꯤ ꯂꯩꯍꯧꯈꯣ꯫ ꯋꯥꯍꯩꯗꯣ ꯍꯥꯏꯗꯨꯅ ꯄꯨꯛ ꯂꯥꯎꯅ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯆꯥꯅ ꯊꯣꯛꯈꯤꯕꯗꯨ ꯎꯕꯗ ꯇꯣꯝꯕꯗꯤ ꯁꯥꯎꯅ ꯊꯣꯛꯈ꯭ꯔꯤꯕ ꯃꯆꯥꯕꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯍꯦ ꯉꯥꯏꯈꯣ, ꯅꯪ ꯉꯁꯤꯗꯤꯅꯦ ꯋꯥ ꯆꯞ ꯆꯥꯕꯤ ꯑꯃ ꯉꯥꯡꯅꯈꯤꯁꯦ꯫ ꯃꯥꯂꯦꯝ ꯃꯥꯁꯨ ꯇꯥꯁꯤꯟꯅꯔꯝꯗꯅ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯇꯣꯝꯕꯁꯨ ꯃꯆꯥꯒꯤ ꯃꯑꯣꯡ ꯑꯁꯤꯗ ꯁꯥꯎꯕꯅ ꯃꯈꯨꯠ ꯃꯁꯥ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯁꯣꯜꯂꯛꯏ꯫ ꯐꯩ ꯐꯩ, ꯑꯩꯒꯤ ꯏꯆꯥꯃꯛꯅ ꯃꯄꯥ ꯑꯩꯉꯣꯟꯗ ꯁꯤꯡꯅꯔꯕꯅꯤꯅꯦ, ꯑꯗꯨꯁꯨ ꯀꯔꯤꯁꯨ ꯂꯩꯇꯕꯤ ꯅꯨꯄꯤꯗꯨꯒꯤꯗꯃꯛ꯫ ꯄꯥꯟꯊꯣꯏꯁꯨ ꯃꯄꯨꯔꯣꯏꯕꯒꯤ ꯑꯁꯥꯎꯕꯗꯨ ꯊꯦꯝꯖꯤꯟꯕꯤꯔꯛꯏ꯫ ꯅꯨꯄꯥ ꯌꯥꯔꯦꯁꯦ ꯇꯣꯛꯄꯤꯔꯣ, ꯑꯉꯥꯡꯅ ꯄꯉꯥꯡꯗ ꯉꯥꯡꯕꯗ ꯁꯥꯎꯕ ꯍꯧꯅꯗꯦ꯫ ꯃꯃꯥ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯅꯦ ꯅꯆꯥꯅꯨꯄꯥꯁꯤꯒꯤ ꯃꯑꯣꯡꯁꯤꯗ꯫ ꯑꯣ ꯑꯗꯨꯕꯣꯕ ꯈꯤꯠ ꯁꯥꯎꯕꯤꯔꯨꯔꯅꯨ, ꯑꯗꯨꯒꯤ ꯁꯔꯨꯛ ꯀꯔꯤ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯍꯥꯏꯕꯗꯣ ꯈꯟꯅꯁꯤ꯫ ꯇꯧꯕ ꯌꯥꯕ ꯍꯥꯏꯕꯕꯨ ꯑꯩꯒꯤ ꯃꯔꯨꯞ ꯀꯣꯛꯂꯦꯟꯒꯤ ꯃꯆꯥꯅꯨꯄꯤ ꯂꯩꯁꯅꯥꯒ ꯂꯨꯍꯣꯡꯕꯒꯤ ꯋꯥꯔꯤ ꯑꯗꯣ ꯍꯥꯏꯅꯕ ꯇꯥꯕꯅꯤ꯫ ꯑꯗꯨꯕꯨ ꯌꯥꯒꯗ꯭ꯔꯣ? ꯉꯔꯥꯡ ꯅꯍꯥꯟꯗ ꯅꯠꯇ꯭ꯔꯣ ꯅꯆꯥꯅꯨꯄꯥꯅ ꯂꯨꯍꯣꯡꯕ ꯍꯥꯏꯗꯣꯛꯂꯝꯂꯤꯕꯗꯣ? ꯀꯩꯗꯧꯕꯒꯤ ꯌꯥꯔꯣꯏꯗꯣꯏꯅꯣ?
ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯑꯩꯈꯣꯏ ꯃꯥꯂꯦꯝꯕꯨ ꯌꯥꯝꯅ ꯄꯥꯝꯖꯕ ꯃꯥꯜꯂꯤ꯫ ꯍꯣꯏꯅꯦ, ꯑꯗꯨꯕꯨꯗꯤ ꯃꯥꯜꯂꯤ꯫ ꯑꯗꯨꯗꯕꯨ ꯀꯃꯥꯏꯅ ꯂꯨꯍꯣꯡꯕ ꯀꯥꯏꯗꯣꯏꯅꯣ? ꯌꯦꯠꯄꯤꯅꯕ ꯅꯨꯄꯤꯗꯨꯁꯨ ꯍꯧꯖꯤꯛ ꯂꯩꯕ ꯅꯠꯇꯦ꯫ ꯃꯁꯤꯒꯤ ꯇꯥꯟꯖꯥꯁꯦ ꯃꯥꯡꯍꯟꯕ ꯌꯥꯕ ꯅꯠꯇꯦ꯫ ꯅꯆꯥꯅꯨꯄꯥꯒꯤ ꯃꯑꯣꯡꯁꯤꯒ ꯑꯣꯟꯊꯣꯛꯅ ꯂꯨꯗꯧꯔꯤꯗ꯫ ꯍꯩ, ꯃꯥꯅ ꯂꯝ ꯄꯪꯍꯦꯟꯗ ꯍꯦꯟꯕ ꯌꯥꯕ ꯅꯠꯇꯦꯅꯦ꯫ ꯅꯪ ꯑꯩꯅ ꯉꯝꯅꯅꯕ ꯁꯤꯟꯕ ꯇꯥꯕ꯫ ꯁꯣꯝꯗꯅ ꯃꯥꯂꯦꯝ ꯃꯊꯟꯇꯅ ꯄꯨꯈ꯭ꯔꯤ ꯄꯔꯦꯡ ꯑꯣꯏꯅ ꯂꯩꯕ ꯑꯆꯤꯛꯄ ꯂꯝꯍꯥꯡ ꯃꯄꯥꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯃꯥꯂꯦꯝ ꯃꯥꯒꯤ ꯄꯣꯊꯥꯐꯝ ꯑꯣꯏꯖꯔꯤꯕꯅꯤ꯫ ꯃꯥꯂꯦꯝ ꯃꯄꯤ ꯏꯔꯥ ꯆꯦꯟꯅ ꯁꯣꯜꯂꯛꯏ꯫ ꯅꯪ ꯂꯩꯇ꯭ꯔꯕ ꯃꯐꯝ ꯑꯁꯤꯗ ꯉꯁꯤꯗꯤ ꯏꯗꯣꯝꯗ ꯅꯥꯏꯇꯣꯝ ꯇꯥꯗꯨꯅ ꯂꯩꯔꯦ꯫ ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦ? ꯑꯩ ꯌꯥꯝ ꯋꯥꯏ, ꯅꯪꯕꯨ ꯎꯗꯕ꯫ ꯋꯥꯍꯩꯗꯣ ꯍꯥꯏꯗꯨꯅ ꯃꯄꯤ ꯈꯖꯤꯛꯁꯨ ꯆꯦꯟꯊꯔꯛꯏ, ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯃꯥꯡꯉꯩꯗ ꯊꯥꯗꯣꯏꯒ ꯂꯩꯃꯤꯟꯅꯔꯛꯈꯤꯕ ꯃꯤꯀꯨꯞꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯊꯥꯗꯣꯏ ꯍꯔꯥꯎꯅ ꯑꯀꯣꯏꯕꯗꯨ ꯌꯦꯡꯗꯨꯅ, ꯏꯇꯥ ꯃꯥꯂꯦꯝ, ꯃꯐꯝꯁꯦ ꯌꯥꯝ ꯐꯖꯗ꯭ꯔꯥ? ꯑꯩꯗꯤ ꯃꯐꯝꯁꯦ ꯌꯥꯝ ꯐꯖꯩ꯫ ꯃꯐꯝ ꯑꯁꯤꯒꯤ ꯐꯖꯕꯁꯤ ꯎꯔꯒ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯄꯨꯝꯅꯃꯛꯁꯦ ꯏꯅꯨꯡꯗ ꯅꯨꯡꯉꯥꯏꯕꯒꯨꯝꯅ ꯐꯥꯎꯏ꯫ ꯍꯥꯏꯔꯤꯁꯤꯅꯗꯤ ꯑꯩꯒ ꯎꯅꯕꯒꯤ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦ ꯁꯤꯅꯤꯅꯦ꯫ ꯈꯔ ꯋꯥꯔꯧꯔꯞ ꯍꯥꯏꯔꯛꯄ ꯋꯥꯅꯤ ꯊꯥꯗꯣꯏꯁꯨ ꯃꯥꯂꯦꯝꯒꯤ ꯃꯇꯧꯗꯨꯗ ꯅꯣꯛꯂꯒ, ꯑꯩꯒꯤ ꯅꯨꯄꯥꯒ ꯂꯩꯃꯤꯟꯅꯕꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯐꯥꯎꯍꯜꯂꯤꯅꯤ꯫ ꯏꯊꯟꯗ ꯂꯩꯔꯒꯕꯨ ꯀꯅꯥꯅ ꯅꯨꯡꯉꯥꯏꯅꯗꯣꯏꯅꯣ? ꯑꯁꯦꯡꯕꯒꯤ ꯑꯩꯒ ꯂꯩꯃꯤꯟꯅꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯔꯣꯏꯗ꯭ꯔꯥ? ꯅꯨꯡꯉꯥꯏꯔꯣꯏ꯫ ꯃꯥꯂꯦꯝꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯒꯗꯕ ꯃꯥꯜꯂꯤ꯫ ꯋꯥꯍꯩꯗꯣ ꯍꯥꯏꯗꯨꯅ ꯃꯆꯤꯟꯗꯣ ꯍꯥꯏꯐꯦꯠ ꯄꯩꯊꯣꯛꯏ ꯃꯥꯂꯦꯝꯁꯨ ꯂꯛꯅꯗꯨꯅ꯫ ꯑꯩꯗꯤ ꯅꯨꯡꯉꯥꯏꯅꯤꯅ ꯅꯪ ꯌꯥꯎꯗ꯭ꯔꯁꯨ꯫ ꯊꯥꯗꯣꯏꯗꯨ ꯈꯪꯁꯥꯎ ꯁꯥꯎꯅ, ꯐꯩ ꯐꯩ, ꯂꯩꯍꯧꯔꯣ ꯅꯊꯟꯇ, ꯑꯩ ꯆꯠꯂꯦ ꯑꯗꯨꯗꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯗꯣꯏ ꯁꯥꯎꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯥꯂꯦꯝꯁꯨ ꯅꯣꯛꯂꯒ ꯊꯥꯗꯣꯏꯕꯨ ꯇꯥꯟꯅꯔꯝꯃꯤ꯫ ꯐꯥꯒꯤ ꯇꯧꯕꯅꯦꯕ, ꯉꯥꯏꯈꯣꯕ꯫ ꯍꯣ ꯊꯥꯗꯣꯏ, ꯑꯩꯒꯤ ꯊꯥꯗꯣꯏ, ꯉꯥꯏꯈꯣꯃꯤ꯫ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯤꯕ? ꯑꯩꯅꯗꯤ ꯅꯣꯏ ꯌꯨꯝꯗ ꯅꯪꯕꯨ ꯊꯤꯔꯨꯔꯤ꯫ ꯅꯤꯡꯁꯤꯡꯕꯒꯤ ꯏꯄꯥꯛꯇ ꯇꯥꯎꯔꯝꯕ ꯃꯥꯂꯦꯝꯗꯨ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯊꯣꯏꯕꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯒ꯭ꯌꯥꯟ ꯈꯪꯇꯥ ꯇꯥꯔꯛꯏ꯫ ꯃꯥꯂꯦꯝ ꯊꯣꯏꯕꯗ ꯌꯦꯡꯂꯛꯇꯨꯅ, ꯅꯪꯗꯤ ꯀꯩꯗꯧꯕ ꯁꯤꯗ ꯂꯥꯛꯏꯅꯣ? ꯁꯨꯝ ꯂꯥꯛꯄꯅꯦ, ꯂꯥꯛꯄꯒ ꯁꯤꯕꯨ ꯌꯥꯗ꯭ꯔꯕ? ꯑꯗꯣ ꯅꯪꯕꯨ ꯁꯤꯗ ꯅꯊꯟꯗ ꯀꯩꯗꯧꯔꯝꯃꯤꯅꯣ ꯍꯥꯏꯕꯗꯤ ꯈꯨꯝꯗꯦ꯫ ꯁꯤꯒꯤ ꯃꯐꯝꯁꯤꯗ ꯂꯩꯔꯒ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯁꯦ ꯄꯣꯊꯥꯕꯒꯨꯝꯅ ꯇꯧ꯫ ꯑꯗꯨꯅ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯐꯅꯅꯕ ꯍꯥꯏꯗꯨꯅ ꯄꯣꯊꯥꯔꯝꯂꯤꯕ꯫ ꯊꯣꯏꯕꯁꯨ ꯃꯥꯂꯦꯝꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇꯅ, ꯏꯇꯥꯎ, ꯌꯥꯝ ꯍꯦꯟꯅꯁꯨ ꯈꯟꯖꯤꯟꯒꯅꯨ꯫ ꯁꯨꯝ ꯈꯟꯖꯤꯜꯂꯒ ꯅꯁꯥꯅ ꯅꯁꯥꯕꯨ ꯋꯥꯅꯅꯕ ꯁꯤꯟꯒꯅꯨ꯫ ꯄꯨꯝꯅꯃꯛ ꯂꯥꯏꯕꯛꯇ ꯇꯝꯂꯝꯂꯕꯅꯤ꯫ ꯈꯟꯖꯤꯜꯂꯣꯏ ꯍꯥꯏꯕ ꯉꯝꯗꯦ꯫ ꯃꯥꯒꯤ ꯋꯥꯈꯜ ꯑꯗꯨꯃꯛ ꯑꯩ ꯈꯟꯗꯨꯅ ꯂꯩ꯫ ꯑꯗꯨꯒꯅꯦ, ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯕ, ꯑꯩꯅ ꯂꯛꯅꯕꯗ ꯁꯥꯎꯗꯨꯅ ꯑꯩ ꯏꯊꯟꯇ ꯂꯩꯍꯧ, ꯃꯥ ꯆꯠꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕꯗꯣ, ꯑꯗꯨꯕꯨ ꯃꯥꯗꯤ ꯇꯁꯦꯡꯅ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯋꯥꯍꯩꯗꯣ ꯍꯥꯏꯕ ꯂꯣꯏꯕꯒ ꯅꯍꯧꯅꯅ ꯃꯄꯤ ꯁꯤꯟꯊꯔꯛꯂꯤ꯫ ꯃꯥꯅ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯅꯤ ꯈꯪꯂꯝꯂꯕꯗꯤ ꯏꯅꯥꯛꯇ ꯁꯨꯝ ꯊꯝꯂꯝꯒꯗꯕꯅꯤ꯫ ꯊꯣꯏꯕ ꯃꯥꯁꯨ ꯃꯇꯥꯎꯒꯤ ꯃꯅꯒꯟ ꯑꯗꯨꯗ ꯇꯞꯅ ꯇꯞꯅ ꯃꯈꯨꯠ ꯑꯗꯨꯅ ꯅꯥꯟꯊꯕꯤꯔꯗꯨꯅ, ꯌꯥꯔꯦꯁꯦ, ꯇꯣꯛꯑꯣ, ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ꯫ ꯑꯗꯨꯒꯤ ꯁꯔꯨꯛ ꯆꯥꯛ ꯆꯥꯔꯨꯔꯁꯤ꯫ ꯅꯪ ꯆꯥꯛꯁꯨ ꯆꯥꯔꯝꯈꯤꯔꯣꯏ꯫ ꯑꯩ ꯆꯥꯛ ꯆꯥꯅꯤꯡꯕ ꯐꯥꯎꯗꯦ꯫ ꯆꯥꯗꯕ ꯌꯥꯔꯣꯏ꯫ ꯅꯪꯅ ꯆꯥꯛ ꯆꯥꯕꯣꯏ ꯆꯥꯗꯕꯣꯏ ꯇꯧꯔꯛꯏꯁꯦ ꯀꯌꯥꯝ ꯀꯨꯏꯔꯒꯦ? ꯅꯪ ꯅꯁꯥꯁꯨ ꯌꯦꯡꯕ ꯌꯥꯗ꯭ꯔꯤ, ꯅꯌꯥꯡ ꯀꯪꯃꯟꯗꯅ꯫ ꯃꯥꯂꯦꯝ ꯅꯣꯛꯅꯤꯡꯗꯅ ꯅꯣꯛꯇꯨꯅ, ꯆꯥꯛ ꯆꯥꯗꯕꯗ ꯑꯩ ꯀꯩꯁꯨ ꯁꯤꯔꯣꯏꯗꯅ? ꯑꯁ, ꯍꯥꯏꯅ ꯇꯥꯟꯅꯕꯁꯨ ꯈꯔ ꯌꯥꯅꯁꯤꯗ꯫ ꯑꯩꯁꯦ ꯅꯪꯒꯤ ꯄꯤꯛꯂꯤꯉꯩꯗꯒꯤ ꯇꯤꯟꯅꯔꯛꯄ ꯃꯔꯨꯞꯅꯤ꯫ ꯅꯪꯅ ꯋꯥꯔꯒ ꯑꯩꯅ ꯀꯔꯝꯅ ꯌꯦꯡꯕ ꯉꯝꯒꯅꯤ? ꯑꯗꯨꯒꯤ ꯁꯔꯨꯛ ꯂꯥꯛꯑꯣ, ꯀꯥꯟꯅꯗꯦ, ꯑꯩꯈꯣꯏꯗ ꯆꯠꯂꯁꯤ꯫ ꯑꯩꯈꯣꯏꯒꯤ ꯉꯁꯤꯅꯦ, ꯅꯪꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯁꯥꯔꯦꯡꯗꯨꯁꯨ ꯊꯣꯡꯍꯧꯏ꯫ ꯑꯩꯅ ꯄꯥꯝꯕ, ꯑꯩꯅ ꯆꯥꯅꯤꯡꯕ ꯄꯨꯝꯅꯃꯛ ꯍꯧꯖꯤꯛꯇꯤ ꯂꯩꯇ꯭ꯔꯦ꯫ ꯊꯥꯗꯣꯏ ꯃꯥꯅ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯃꯤꯀꯨꯞꯇ ꯂꯣꯏꯈ꯭ꯔꯦ꯫ ꯀꯩꯅꯣ ꯏꯇꯥꯎ ꯅꯪꯅ ꯍꯥꯏꯗꯨꯕꯣ? ꯑꯁꯦꯡꯕꯅꯤ ꯑꯩꯅ ꯍꯥꯏꯁꯦ꯫ ꯑꯩ ꯒ꯭ꯌꯥꯟꯒ ꯇꯥꯗ꯭ꯔꯦꯀꯣ, ꯂꯥꯛꯑꯣ ꯆꯠꯂꯁꯤ꯫ ꯑꯩ ꯇꯜꯂꯦ ꯍꯥꯏꯕꯅꯤ, ꯅꯪ ꯆꯠꯂꯣ꯫ ꯂꯥꯛꯑꯣꯕ, ꯑꯉꯥꯡ ꯃꯆꯥꯒꯤ ꯃꯑꯣꯡꯗ ꯅꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯅꯍꯟꯒꯅꯨꯀꯣ꯫ ꯃꯥꯂꯦꯝꯁꯨ ꯁꯨꯝ ꯆꯠꯅꯤꯡꯗꯕꯒꯤ ꯃꯑꯣꯡꯗ ꯇꯧꯗꯨꯅ ꯂꯩꯕꯗꯨꯗ ꯊꯣꯏꯕꯁꯨ ꯁꯠꯍꯦꯛꯇ ꯃꯥꯂꯦꯝꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯗꯨꯅ ꯆꯤꯡꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯃꯥꯂꯦꯝꯅ ꯈꯪꯁꯥꯎ ꯍꯦꯛ ꯁꯥꯎꯅ, ꯌꯥꯔꯦ, ꯈꯨꯠꯁꯦ ꯊꯥꯗꯣꯛꯑꯣ꯫ ꯑꯩꯅꯦ ꯆꯥꯛ ꯑꯝꯇ ꯆꯥꯅꯤꯡꯗꯦ ꯍꯥꯏꯕ꯫ ꯃꯁꯤꯗ ꯅꯪꯅ ꯑꯅꯝꯕꯁꯨ ꯌꯥꯝ ꯀꯜꯂꯤꯁꯤ ꯀꯩꯒꯤꯅꯣ? ꯑꯩꯉꯣꯟꯗ ꯊꯣꯛꯂꯤꯕ ꯁꯨꯃꯥꯏꯅ ꯅꯪꯉꯣꯟꯗ ꯊꯣꯛꯑꯝꯃꯗꯤ ꯅꯪ ꯀꯔꯤ ꯑꯣꯏꯒꯅꯤ? ꯅꯁꯥꯗ ꯊꯣꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯤꯒꯤ ꯑꯋꯥꯕ ꯈꯪꯗꯕ ꯇꯧꯒꯅꯨ꯫
ꯃꯥꯂꯦꯝꯒꯤ ꯋꯥꯍꯩꯗꯨꯗ ꯊꯣꯏꯕ ꯍꯟꯗꯛꯇꯤ ꯃꯥꯂꯦꯝꯒꯤ ꯃꯈꯨꯠ ꯆꯤꯡꯂꯝꯕꯗꯨ ꯁꯠ ꯊꯥꯗꯣꯛꯂꯝꯃꯤ ꯑꯗꯨꯒ ꯃꯄꯤ ꯏꯔꯥ ꯆꯦꯟꯅ ꯋꯥꯔꯧꯅ ꯃꯥꯂꯦꯝꯗ ꯌꯦꯡꯂꯛꯇꯨꯅ ꯅꯪꯁꯦ ꯑꯩꯒꯤ ꯄꯤꯛꯂꯤꯉꯩꯗꯒꯤ ꯇꯤꯟꯅꯔꯛꯄ ꯃꯔꯨꯞ ꯑꯗꯨꯅꯤꯀꯣ? ꯑꯩꯁꯤꯕꯨ ꯅꯪꯒꯤ ꯑꯋꯥꯕ ꯑꯃꯠꯇ ꯎꯗꯕ ꯃꯤ ꯃꯥꯜꯂꯨꯔꯕ? ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯑꯁꯤꯁꯨ ꯅꯪꯕꯨ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯕꯁꯨ ꯑꯋꯥꯕ ꯋꯥꯈꯜ ꯑꯗꯣ ꯀꯥꯎꯊꯣꯛꯍꯟꯒꯦ ꯊꯦꯝꯖꯤꯟꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯑꯩ ꯃꯥꯏꯊꯤꯔꯦ꯫ ꯅꯪꯒꯤ ꯃꯔꯨꯞ ꯑꯃ ꯑꯣꯏꯕꯗꯁꯨ ꯃꯇꯤꯛ ꯆꯥꯗ꯭ꯔꯦ꯫ ꯐꯔꯦ, ꯑꯩꯁꯨ ꯆꯠꯂꯒꯦ꯫ ꯉꯁꯤꯗꯤ ꯑꯩ ꯅꯪꯒꯤ ꯅꯐꯝꯗ ꯌꯥꯝꯅꯁꯨ ꯏꯀꯥꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯁꯨ ꯅꯨꯡꯉꯥꯏꯇꯅ ꯃꯃꯥꯏ ꯂꯩꯗꯨꯅ ꯆꯠꯄ ꯍꯧꯕꯗꯒꯤ ꯃꯥꯂꯦꯝ ꯈꯣꯟꯖꯦꯜ ꯇꯅꯤꯛ ꯇꯅꯤꯛ ꯊꯣꯏꯕꯕꯨ ꯈꯝꯂꯛꯏ꯫ ꯅꯪꯁꯨ ꯑꯩꯒꯤ ꯊꯥꯗꯣꯏꯒꯨꯝꯅ ꯆꯠꯈ꯭ꯔꯕꯗꯤ ꯑꯩꯗꯤ ꯀꯅꯥꯒ ꯂꯩꯍꯧꯒꯅꯤ? ꯑꯩ ꯌꯥꯝꯅ ꯁꯣꯏꯈ꯭ꯔꯦ꯫ ꯉꯁꯤꯗꯤ ꯏꯇꯥꯎꯒꯤ ꯊꯃꯣꯏ ꯁꯣꯛꯄ ꯌꯥꯕ ꯋꯥꯁꯨ ꯉꯥꯡꯗꯦ꯫ ꯑꯩ ꯌꯥꯝ ꯐꯠꯇ꯭ꯔꯦ, ꯑꯩ ꯐꯠꯇ꯭ꯔꯦ꯫ ꯃꯁꯤꯅꯅꯤ ꯊꯥꯗꯣꯏꯅ ꯑꯩꯕꯨ ꯏꯇꯣꯝꯇ ꯅꯥꯏꯇꯣꯝ ꯇꯥꯅ ꯊꯝꯕꯤꯔꯝꯂꯤꯕꯁꯦ꯫ ꯊꯣꯏꯕ ꯆꯠꯂꯝꯕꯗꯒꯤ ꯇꯨꯡꯗ ꯑꯣꯟꯊꯣꯛꯇꯨꯅ ꯃꯥꯂꯦꯝꯒꯤ ꯃꯅꯥꯛꯇ ꯃꯄꯤ ꯇꯥꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯥꯂꯦꯝꯕꯨ ꯆꯦꯆꯦꯠ ꯀꯣꯟꯁꯤꯜꯂꯝꯃꯤ꯫ ꯑꯩ ꯆꯠꯂꯣꯏ, ꯀꯩꯗꯧꯅꯨꯡꯗ ꯏꯇꯥꯎꯕꯨ ꯊꯥꯗꯣꯛꯇꯨꯅ ꯑꯩ ꯆꯠꯂꯣꯏ꯫ ꯃꯥꯂꯦꯝꯁꯨ ꯀꯞꯂꯗꯨꯅ ꯅꯪꯉꯣꯟꯗ ꯐꯥꯎꯕ ꯏꯆꯦꯁꯤꯅ ꯉꯥꯡꯕ ꯐꯥꯎꯕ ꯑꯩ ꯉꯝꯃꯤ꯫ ꯑꯩꯁꯤꯕꯨ ꯍꯤꯡꯂꯨꯕꯒꯤ ꯀꯥꯟꯅꯔꯤꯕ? ꯑꯗꯨꯝꯅ ꯍꯥꯏꯒꯅ ꯑꯩ ꯇꯥꯕ ꯉꯝꯗꯦ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯀꯣꯂꯝꯕꯗꯨ ꯊꯥꯗꯣꯛꯅꯗꯨꯅ ꯂꯥꯛꯑꯣ ꯌꯨꯝꯗ ꯍꯜꯂꯁꯤ꯫ ꯏꯕꯥꯅꯤꯅ ꯀꯣꯟꯅꯕꯁꯨ ꯎꯔꯒꯅꯦ ꯃꯤꯅ ꯎꯈ꯭ꯔꯗꯤ ꯀꯩꯅꯣꯃ ꯈꯟꯈ꯭ꯔꯅꯤ꯫ ꯊꯣꯏꯕꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯃꯥꯂꯦꯝꯁꯨ ꯍꯧꯖꯤꯛꯇꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯛꯏ꯫ ꯅꯪꯅ ꯍꯥꯏꯕ ꯋꯥꯁꯤꯃꯛ ꯂꯥꯛꯑꯣ ꯍꯜꯂꯁꯤ꯫ ꯁꯥꯔꯦꯡ ꯊꯣꯡꯕꯗꯣ ꯌꯥꯝ ꯆꯥꯅꯤꯡꯉꯤ꯫ ꯑꯁꯨꯝꯅ ꯃꯥꯂꯦꯝꯁꯨ ꯊꯣꯏꯕ ꯍꯣꯏꯒꯤ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯑꯅꯤꯗꯨ ꯉꯁꯤꯗꯤ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯃꯇꯨꯡꯗ ꯍꯔꯥꯎꯅ ꯃꯨꯟꯅꯗꯨꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯈꯔ ꯆꯥꯔꯗꯤ ꯌꯥꯔꯦ꯫ ꯑꯣ ꯑꯩꯗꯤ ꯅꯍꯥꯟꯈꯩꯁꯨ ꯆꯥꯛ ꯌꯥꯝ ꯄꯥꯛꯅ ꯆꯥꯗꯦ, ꯑꯗꯨꯅ ꯉꯁꯤꯗꯤꯅꯦ ꯑꯩ ꯂꯣꯏ ꯆꯥꯔꯒꯦꯕ꯫ ꯊꯣꯏꯕ ꯃꯥꯂꯦꯝꯗ ꯄꯩꯔꯞ ꯌꯦꯡꯗꯨꯅ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯆꯥꯒꯅꯨ ꯍꯥꯏꯒꯦ? ꯑꯗꯨꯅ ꯑꯩꯗꯤ ꯈꯪꯗꯦ ꯆꯥꯔꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯉꯥ ꯃꯇꯨꯝ ꯑꯃꯗꯨ ꯄꯨꯂꯞ ꯍꯦꯛꯇ ꯍꯨꯛꯆꯤꯟꯈꯤ꯫ ꯑꯌꯥ, ꯑꯩꯅ ꯆꯥꯒꯦꯅ ꯃꯔꯨ ꯂꯧꯊꯣꯛꯑꯒ ꯊꯝꯕ ꯉꯥꯁꯤꯕꯨ ꯃꯥ ꯂꯣꯏ ꯆꯥꯈꯤꯅꯦ꯫ ꯑꯩꯗꯤ ꯈꯪꯗꯦꯀꯣ, ꯑꯍꯥꯟ ꯆꯥꯅꯕꯤꯅꯤ꯫ ꯋꯥꯍꯩꯗꯣ ꯍꯥꯏꯗꯨꯅ ꯍꯥꯊꯨ ꯆꯥꯔꯝꯃꯤ꯫ ꯃꯥꯂꯦꯝ ꯃꯥꯁꯨ ꯊꯣꯏꯕꯒꯤ ꯈꯨꯠꯆꯥ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯊꯣꯏꯕꯅꯗꯤ ꯉꯝꯍꯜꯂꯔꯣꯏ ꯃꯇꯥꯒꯨꯝꯅ ꯑꯅꯤ ꯑꯗꯨ ꯆꯥꯕꯤ ꯍꯥꯟꯕꯤ ꯇꯥꯟꯅꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯊꯣꯏꯕꯒꯤ ꯃꯃꯥ ꯁꯤꯖꯅ ꯍꯦꯛ ꯎꯔꯝꯃꯤ꯫ ꯁꯤꯖ ꯑꯅꯤꯗꯨꯗ ꯌꯦꯡꯗꯨꯅ ꯍꯩꯃꯥ, ꯇꯞꯅ ꯆꯥꯎꯅꯦꯍꯦ ꯅꯈꯣꯏ ꯑꯅꯤꯕꯣ꯫ ꯑꯃꯨꯛꯅꯦ ꯍꯨꯟ ꯈꯣꯠꯇꯅ ꯇꯧꯔꯅꯤ꯫ ꯍꯧꯖꯤꯛꯄꯨ ꯑꯉꯥꯡ ꯃꯆꯥꯒꯤ ꯃꯑꯣꯡꯗ ꯍꯦꯛ ꯇꯧꯏꯗꯀꯣ ꯅꯈꯣꯏꯁꯦ꯫ ꯃꯃꯥꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯊꯣꯏꯕ ꯇꯥꯞ ꯑꯣꯛꯇꯨꯅ ꯈꯨꯝꯂꯛꯏ꯫ ꯏꯃꯥ, ꯁꯤꯅ ꯍꯦꯟꯅ ꯆꯥꯛ ꯆꯪꯕꯒꯨꯝꯅ ꯇꯧꯏ꯫ ꯑꯣ ꯑꯗꯨꯕꯣꯕ ꯇꯞꯅ ꯏꯪꯅ ꯆꯥꯎ꯫ ꯏꯃꯥꯅꯦ ꯆꯥꯛ ꯏꯟꯁꯥꯡ ꯍꯥꯞꯄꯤꯔꯛꯀꯦ꯫ ꯍꯟꯗꯛꯇꯤ ꯃꯥꯂꯦꯝꯅ ꯑꯣꯏꯅ ꯈꯨꯝꯂꯛꯏ꯫ ꯑꯁ, ꯏꯃꯥꯒꯤ ꯁꯥꯔꯦꯡ ꯊꯣꯡꯕꯒꯤ ꯃꯍꯥꯎꯁꯤꯗꯤ ꯂꯩꯇ꯭ꯔꯦꯍꯦ꯫ ꯈꯨꯍꯥꯎ ꯑꯃ꯫ ꯏꯆꯥꯅꯕꯨ ꯍꯥꯎꯔꯕꯗꯤ ꯏꯃꯥꯒꯤꯗꯤ ꯌꯥꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯟꯁꯥꯡ ꯑꯗꯨ ꯈꯥꯕꯩꯅ ꯀꯣꯠꯇꯨꯅ ꯇꯦꯡꯀꯣꯠꯇ ꯑꯃꯨꯛ ꯍꯥꯞꯂꯛꯂꯝꯃꯤ꯫ ꯊꯣꯏꯕ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝꯅ ꯃꯃꯥꯅ ꯍꯥꯞꯂꯛꯂꯤꯕ ꯏꯟꯁꯥꯡ ꯑꯗꯨꯗꯒꯤ ꯉꯥ ꯃꯇꯨꯝꯁꯤꯡ ꯑꯗꯨ ꯈꯟꯗꯨꯅ ꯍꯦꯛꯇ ꯃꯌꯥꯗ ꯍꯨꯛꯆꯤꯟꯈꯤ꯫ ꯃꯆꯥꯒꯤ ꯃꯑꯣꯡꯁꯤꯗ ꯁꯤꯖ ꯆꯩꯕꯣꯏ ꯀꯩꯕꯣꯏ ꯍꯥꯏꯔꯛꯏ꯫ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯀꯔꯤ ꯈꯨꯆꯥ ꯂꯥꯛꯆꯥꯅꯣꯅꯦ ꯏꯆꯥꯅ ꯇꯧꯔꯤꯗꯨꯕꯣ? ꯏꯃꯥꯅ ꯌꯥꯝꯅ ꯄꯤꯖꯗꯕꯒ ꯃꯥꯜꯂꯤ ꯈꯨꯆꯥ ꯂꯥꯛꯆꯥꯗꯣ꯫ ꯏꯆꯥ ꯃꯥꯂꯦꯝꯒꯤꯁꯨ ꯑꯝꯇ ꯂꯩꯍꯧꯗ꯭ꯔꯦꯕꯁꯦ꯫ ꯃꯥꯂꯦꯝꯁꯨ ꯍꯦꯛꯇ ꯍꯦꯟꯖꯤꯜꯂꯛꯏ꯫ ꯏꯃꯥ, ꯉꯁꯥꯏꯗꯒꯤꯅꯤ ꯃꯥꯅ ꯁꯨꯃꯥꯏꯅ ꯇꯧꯔꯤꯁꯦ꯫ ꯑꯩꯉꯣꯟꯗꯅ ꯃꯍꯤꯒ ꯑꯂꯨꯒ ꯉꯥꯛꯇ ꯄꯤꯖꯔꯤꯅꯤ꯫ ꯇꯧꯔꯝꯅꯤꯌꯦ ꯃꯁꯦ꯫ ꯑꯗꯨꯅꯅꯦ ꯑꯩꯁꯨ ꯏꯆꯥ ꯃꯥꯂꯦꯝꯒꯤꯅꯦ ꯉꯥ ꯈꯜꯂꯒ ꯍꯥꯞꯇꯣꯛꯀꯦ꯫ ꯋꯥꯍꯩꯗꯣ ꯍꯥꯏꯗꯨꯅ ꯃꯥꯂꯦꯝꯒꯤ ꯉꯥ ꯃꯇꯣꯡ ꯈꯟꯗꯨꯅ ꯃꯥꯂꯦꯝꯅ ꯆꯥꯔꯤꯕ ꯃꯄꯥ ꯑꯗꯨꯗ ꯍꯥꯞꯂꯝꯃꯤ꯫ ꯃꯃꯥꯅ ꯍꯦꯛ ꯍꯥꯞꯄꯒ ꯊꯣꯏꯕꯁꯨ ꯍꯦꯛꯇ ꯃꯈꯨꯠ ꯑꯗꯨ ꯂꯥꯝꯂꯒ ꯂꯧꯔꯝꯃꯤ꯫ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯁꯤꯖꯁꯨ ꯃꯆꯥꯗ ꯆꯩꯕꯣꯏ ꯀꯩꯕꯣꯏ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ꯫ ꯌꯦꯡꯉꯨꯅꯦ ꯃꯁꯦ, ꯃꯤꯒꯤ ꯁꯔꯨꯛ ꯑꯁꯦ ꯑꯃꯨꯛ ꯍꯦꯛꯇ ꯂꯥꯝꯗꯅꯒ ꯇꯧꯏꯅꯦ ꯃꯁꯦ꯫ ꯊꯣꯏꯕ ꯏꯁꯨꯛ ꯁꯨꯛꯇꯨꯅ ꯏꯃꯥꯅꯗꯤ ꯈꯪꯗ꯭ꯔꯤꯕ, ꯉꯁꯥꯏꯗꯒꯤꯗꯤꯅꯦ ꯑꯩ ꯆꯥꯕ ꯐꯪꯄꯣꯠꯇꯦ, ꯃꯥꯂꯦꯝꯅ ꯂꯣꯏ ꯆꯥꯔꯤꯅꯤ꯫ ꯍꯩ, ꯅꯪꯒꯤ ꯍꯥꯏꯖꯤꯟ ꯈꯣꯠꯆꯤꯟꯕꯤꯗꯨꯅ ꯌꯥꯕ ꯅꯠꯇꯦ꯫ ꯏꯃꯥꯒꯤ ꯃꯥꯡꯗ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯉꯥ ꯉꯥꯛꯇ ꯈꯜꯂꯒ ꯆꯥꯈ꯭ꯔꯤꯗꯣ? ꯑꯗꯨꯒ ꯆꯥꯗꯦ ꯍꯥꯏꯗꯨꯕꯨ ꯅꯠꯇꯦ, ꯆꯥꯗꯦ ꯍꯥꯏꯗꯣꯏꯔꯕ ꯑꯗꯨꯕꯨ? ꯑꯁ, ꯑꯩꯈꯣꯏ ꯃꯥꯁꯤꯃ ꯌꯥꯝ ꯇꯟꯖꯩꯗ, ꯃꯥꯂꯦꯝꯒꯤ ꯃꯤꯆꯪꯗ ꯆꯪꯉꯒ ꯂꯩ꯫ ꯃꯥꯂꯦꯝ ꯇꯨꯃꯤꯟꯅ ꯊꯣꯏꯕꯗ ꯃꯤꯆꯤ ꯊꯣꯛ ꯂꯥꯎꯅ ꯈꯠꯆꯤꯜꯂꯝꯃꯤ꯫ ꯊꯣꯏꯕꯁꯨ ꯁꯥꯎꯔꯞꯅ ꯃꯥꯂꯦꯝꯗ ꯌꯦꯡꯂꯝꯃꯤ꯫ ꯁꯤꯖꯁꯨ ꯑꯅꯤꯗꯨꯗ ꯌꯦꯡꯗꯨꯅ ꯑꯇꯩꯗꯤ ꯀꯩꯀꯩ ꯍꯥꯄꯛꯈꯣꯒꯦ? ꯏꯃꯥ ꯃꯄꯥꯟꯗꯅꯦ ꯊꯕꯛ ꯑꯝꯇ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ꯫ ꯌꯥꯔꯅꯤ ꯏꯃꯥ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯅꯈꯣꯏ ꯑꯅꯤ ꯆꯥꯍꯧꯒꯣꯀꯣ꯫ ꯍꯣꯏ ꯏꯃꯥ꯫
ꯁꯤꯖꯃꯥꯁꯨ ꯑꯃꯨꯛ ꯊꯣꯛꯈꯤꯔꯝꯃꯤ ꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯃꯥꯅ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯃꯨꯟꯅꯗꯨꯅ ꯆꯥꯃꯤꯟꯅꯔꯤ ꯑꯁꯨꯝꯅ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡꯗ ꯊꯣꯏꯕꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯥꯂꯦꯝ ꯀꯥꯡꯈꯜ ꯃꯊꯛ ꯑꯗꯨꯗ ꯌꯦꯡꯈꯠꯇꯨꯅ ꯏꯇꯥꯎ ꯅꯣꯏ ꯃꯥꯁꯦ ꯌꯥꯝ ꯐꯩ ꯑꯩꯈꯣꯏ ꯏꯃꯥ ꯄꯥꯕꯒ ꯌꯥꯝ ꯃꯥꯟꯅꯗꯦ ꯅꯣꯏ ꯏꯃꯥ ꯄꯥꯕꯁꯨ ꯌꯥꯝꯅ ꯐꯠꯇꯕꯗꯤ ꯅꯠꯇꯦꯗꯅ ꯃꯣꯏ ꯐꯠꯇꯦ ꯃꯣꯏꯅ ꯐꯠꯇꯕꯒꯤꯅꯤ ꯊꯥꯗꯣꯏ ꯏꯕꯥꯅꯤ ꯈꯥꯏꯅꯕꯒꯤ ꯃꯩꯆꯥꯛ ꯑꯃ ꯑꯣꯏꯔꯛꯏꯁꯦ ꯃꯥꯒꯤ ꯊꯥꯗꯣꯏꯁꯦ ꯑꯃꯨꯛ ꯍꯧꯔꯛꯏ ꯆꯥꯛ ꯇꯞꯇꯥꯏ ꯆꯥꯔꯒ ꯑꯃꯨꯛ ꯀꯞꯄꯛꯀꯅꯨꯀꯣ ꯌꯦꯡꯅꯤꯡꯉꯣꯏꯕ ꯌꯥꯝꯅ ꯍꯟꯗꯛꯀꯤ ꯋꯥꯍꯩ ꯑꯁꯤꯗꯗꯤ ꯃꯥꯂꯦꯝ ꯃꯥꯁꯨ ꯅꯣꯛꯈꯠꯂꯛꯏ ꯅꯪꯁꯨꯕ ꯑꯣꯟꯊꯣꯛ ꯑꯣꯟꯊꯣꯛꯄ ꯋꯥ ꯉꯥꯛꯇ ꯍꯦꯛ ꯉꯥꯡ ꯀꯥꯟꯅꯗꯦ ꯍꯣꯔꯦꯟꯗꯤ ꯁꯤꯡꯖꯨ ꯕꯣꯔꯥ ꯆꯥꯔꯨꯁꯦ ꯍꯣꯏꯅꯦ ꯌꯥꯏꯅꯦ ꯆꯥꯗꯕꯁꯨ ꯀꯨꯏꯔꯦ ꯍꯥꯏꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯁꯨ ꯑꯣꯏꯔꯛꯂꯝꯃꯤ ꯊꯣꯏꯕꯒ ꯃꯥꯂꯦꯝꯒꯁꯨ ꯁꯤꯡꯖꯨ ꯆꯥꯕ ꯄꯣꯠꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯄꯣꯠꯐꯝ ꯃꯅꯥꯛ ꯌꯧꯔꯝꯗꯥꯏ ꯑꯗꯨꯗ ꯂꯩꯁꯤꯒ ꯃꯃꯥꯟꯅꯕꯤ ꯑꯃꯒ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯨ ꯍꯦꯛ ꯎꯔꯝꯃꯤ ꯀꯩꯅꯣ ꯑꯁꯤꯗꯤ ꯂꯩꯁꯤ ꯅꯠꯇ꯭ꯔꯣ ꯊꯣꯏꯕꯒꯤ ꯋꯥꯍꯩꯗꯨꯗ ꯃꯥꯂꯦꯝꯁꯨ ꯍꯩꯅꯤꯡꯗꯅ ꯃꯥꯅꯦ ꯑꯩꯗꯤ ꯌꯥꯝ ꯍꯩꯅꯕꯤ ꯇꯧꯔꯦ ꯀꯥꯟꯅꯗꯦ ꯍꯜꯂꯁꯤ ꯍꯌꯦꯡ ꯑꯣꯏꯅ ꯆꯥꯔꯁꯤ ꯉꯝꯃꯔꯣꯏ ꯂꯥꯛꯈꯩ ꯂꯥꯛꯑꯒ ꯍꯟꯕ ꯀꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅ ꯂꯥꯛꯄꯅ ꯂꯩꯁꯤ ꯍꯣꯏ ꯂꯦꯞꯂꯤꯕ ꯖꯒꯥ ꯑꯗꯨꯗ ꯍꯦꯛ ꯌꯧꯔꯝꯃꯤ ꯅꯨꯄꯥ ꯑꯅꯤꯗꯨꯗꯤ ꯂꯩꯁꯤꯕꯨ ꯎꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯆꯠꯄ ꯍꯧꯕꯒ ꯂꯩꯁꯤꯅ ꯇꯨꯡꯗꯒꯤ ꯑꯅꯤꯗꯨꯗ ꯀꯧꯔꯛꯂꯝꯃꯤ ꯇꯥ ꯃꯥꯂꯦꯝ ꯇꯥ ꯊꯣꯏꯕ ꯉꯥꯏꯈꯣ ꯅꯣꯏ ꯑꯅꯤꯅ ꯑꯩ ꯎꯔꯒ ꯀꯧꯗ꯭ꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ ꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯆꯠꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯇꯨꯅ ꯃꯃꯥꯏ ꯑꯗꯨ ꯇꯞꯅ ꯂꯩꯊꯣꯔꯛꯇꯨꯅ ꯊꯣꯏꯕꯗ ꯑꯣꯏꯅ ꯐꯥꯒꯤꯑꯣꯏ ꯀꯩꯑꯣꯏ ꯍꯥꯏꯔꯛꯏ ꯏꯕꯦꯝꯃ ꯐꯖꯇꯣꯝꯕꯤ ꯑꯩꯈꯣꯏꯕꯨ ꯃꯤ ꯀꯣꯏꯌꯦꯡ ꯌꯦꯡꯂꯒ ꯆꯠꯄ ꯃꯤꯔꯣ ꯅꯣꯏ ꯂꯩ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯈꯪꯉꯗꯤ ꯉꯁꯥꯏꯅ ꯀꯧꯔꯣꯏꯗ꯭ꯔꯣ ꯑꯇꯩ ꯌꯦꯡꯗ꯭ꯔꯁꯨ ꯑꯩꯉꯣꯟꯗꯗꯤ ꯌꯦꯡꯕ ꯌꯥꯕꯅꯤ ꯑꯩꯈꯣꯏꯕꯨ ꯍꯦꯛꯇ ꯆꯠꯂꯝꯕꯗꯒꯤ ꯂꯦꯞꯇꯨꯅ ꯃꯤ ꯈꯨꯗꯤꯡꯒꯤ ꯂꯩꯔꯤꯕꯗꯨꯕꯨ ꯅꯪꯂꯒ ꯍꯥꯏꯗꯅ ꯌꯦꯡꯒꯗ꯭ꯔꯕ ꯌꯥꯔꯦ ꯇꯥꯊꯣꯏꯕ ꯅꯪ ꯅꯆꯤꯟ ꯌꯥꯝ ꯀꯜꯂꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯅꯣꯛꯐꯦꯠꯀ ꯇꯧꯅ ꯃꯥꯂꯦꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯇꯥ ꯃꯥꯂꯦꯝ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯁꯤꯡꯖꯨ ꯆꯥꯕ ꯂꯥꯛꯄꯅꯤ ꯀꯩꯗꯧꯔꯒꯦ ꯑꯌꯥ ꯑꯩꯈꯣꯏꯁꯨ ꯁꯤꯡꯖꯨ ꯆꯥꯁꯤꯅ ꯍꯥꯏꯔꯝꯃꯤꯅꯤ ꯇꯥꯟ ꯆꯞ ꯆꯥꯔꯦ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯁꯦ ꯂꯩꯁꯤꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯃꯥꯂꯦꯝ ꯃꯆꯤꯟꯗ ꯇꯨꯃꯤꯟꯅ ꯁꯣꯜꯂꯝꯃꯤ ꯑꯁꯤꯗꯤꯕ ꯐꯖꯅ ꯆꯌꯦꯠꯅꯩ ꯄꯦꯜꯂꯦ ꯂꯥꯏ ꯃꯥꯂꯦꯝ ꯃꯥꯗꯤ ꯍꯩꯅꯤꯡꯗꯅ ꯍꯣꯏ ꯂꯥꯛꯑꯣ ꯃꯥꯂꯦꯝꯅꯒ ꯌꯥꯔꯛꯄ ꯑꯁꯤꯗ ꯂꯩꯁꯤꯗꯤ ꯄꯨꯡꯍꯗ ꯍꯔꯥꯎꯈ꯭ꯔꯦ ꯃꯥꯂꯦꯝꯒ ꯊꯣꯏꯕꯒꯁꯨ ꯆꯠꯄ ꯍꯧꯔꯝꯃꯤ ꯂꯩꯁꯤ ꯇꯨꯃꯤꯟꯅ ꯑꯌꯤꯡꯕꯤꯗ ꯆꯤꯔꯣꯜ ꯇꯧꯔꯛꯏ ꯇꯥ ꯃꯥꯂꯦꯝꯁꯦ ꯐꯗꯤ ꯐꯖꯩꯀꯣ ꯃꯁꯤꯗꯕꯨ ꯑꯩꯅ ꯀꯔꯝꯅ ꯊꯥꯗꯣꯛꯀꯅꯤ ꯑꯗꯨꯅ ꯑꯩꯁꯨ ꯑꯩꯒꯤ ꯑꯉꯝꯕ ꯁꯛꯇꯤ ꯄꯨꯊꯣꯛꯇꯨꯅ ꯅꯝꯐꯨ ꯁꯥꯐꯨꯗ ꯂꯩꯁꯤꯟꯒꯅꯤ ꯏꯕꯦꯝꯃ ꯅꯪ ꯉꯝꯗꯤ ꯐꯖꯅ ꯉꯝꯃꯤꯍꯦ ꯂꯩꯁꯤ ꯅꯣꯛꯂꯒ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯑꯅꯤ ꯆꯠꯂꯁꯦ ꯃꯣꯏ ꯑꯥ ꯌꯧꯈ꯭ꯔꯦꯕ ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯅꯨꯄꯥ ꯑꯅꯤꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯔꯝꯃꯤ ꯍꯥꯏꯅ ꯁꯤꯡꯖꯨ ꯕꯣꯔꯥ ꯄꯣꯠꯐꯝ ꯑꯗꯨ ꯌꯧꯔꯗꯨꯅ ꯃꯈꯣꯏ ꯄꯨꯂꯞ ꯐꯝꯃꯤꯟꯅꯗꯨꯅ ꯁꯤꯡꯖꯨꯒ ꯕꯣꯔꯥꯒꯗꯨ ꯆꯥꯃꯤꯟꯅꯔꯝꯃꯤ ꯃꯥꯂꯦꯝ ꯃꯥꯗꯤ ꯃꯁꯥꯗꯨ ꯆꯥꯕꯗꯤ ꯂꯥꯏꯔꯗꯅ ꯐꯝꯕ ꯐꯥꯎꯕ ꯍꯦꯛ ꯉꯝꯂꯛꯇ꯭ꯔꯕꯅꯤꯅ ꯍꯧꯒꯠꯇꯨꯅ ꯍꯧ ꯊꯥꯈꯩ ꯆꯠꯅꯤꯡꯕ ꯐꯥꯎꯕꯒꯤ ꯐꯤꯕꯝ ꯍꯥꯏꯕꯗꯨ ꯍꯦꯛ ꯌꯧꯔꯝꯃꯤ ꯊꯣꯏꯕꯗꯤ ꯊꯋꯥ ꯁꯥꯗꯦ ꯃꯍꯥꯛꯀꯤ ꯆꯥꯐꯝ ꯊꯣꯛꯄ ꯑꯗꯨꯃꯛ ꯆꯥꯗꯨꯅ ꯂꯩꯔꯝꯃꯤ ꯂꯩꯁꯤ ꯅꯣꯛꯃꯤ ꯇꯧꯅ ꯃꯥꯂꯦꯝꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯇꯥ ꯃꯥꯂꯦꯝ ꯀꯩꯒꯤꯅꯣ ꯑꯝꯇ ꯆꯥꯗ꯭ꯔꯤꯁꯤꯕꯣ ꯃꯥꯂꯦꯝ ꯅꯣꯛꯁꯤꯟꯅꯗꯨꯅ ꯀꯌꯥ ꯆꯥꯅꯤꯡꯗꯕ ꯑꯗꯨꯏꯅꯤ ꯑꯩꯗꯤ ꯑꯩꯈꯣꯏꯒ ꯆꯥꯃꯤꯟꯅꯕꯗꯨꯗ ꯍꯩꯅꯗꯕ ꯃꯥꯜꯂꯨꯔꯤ ꯀꯥꯏꯗꯒꯤꯅꯣꯗ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯣꯏꯔꯕꯗꯤ ꯐꯩꯗ ꯃꯥꯂꯦꯝ ꯋꯥꯈꯜꯗꯗꯤ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ ꯐꯅꯤ ꯅꯪ ꯏꯕꯦꯝꯃ ꯅꯪꯒ ꯃꯤꯀꯨꯞ ꯑꯃꯇꯪ ꯂꯩꯃꯤꯟꯅꯕ ꯐꯥꯎꯕꯗ ꯍꯩꯅꯗꯕ ꯎꯗꯣꯔꯀꯥꯟꯁꯤꯗ ꯅꯪꯒ ꯂꯨꯍꯣꯡꯕ ꯀꯥꯏꯅ ꯑꯣꯏꯔꯣꯏꯗꯕ ꯋꯥꯅꯤ ꯊꯣꯏꯕꯅ ꯆꯥꯅ ꯀꯩꯅꯣ ꯅꯪꯅ ꯎꯡꯉꯒ ꯑꯃꯨꯛ ꯂꯩꯗꯨꯅ ꯕꯕꯛ ꯊꯨꯅ ꯆꯥꯁꯤꯜꯂꯣ ꯑꯗꯨꯒ ꯍꯜꯂꯁꯤ ꯊꯣꯏꯕꯅ ꯍꯥꯏꯕꯗꯒꯤ ꯃꯥꯂꯦꯝꯁꯨ ꯍꯟꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯆꯥꯁꯤꯜꯂꯝꯃꯤ ꯆꯥꯕ ꯊꯛꯄꯁꯨ ꯂꯣꯏꯔꯗꯨꯅ ꯄꯣꯠꯐꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯦ ꯑꯗꯨꯒ ꯃꯥꯂꯦꯝ ꯂꯩꯁꯤꯒ ꯑꯌꯤꯡꯕꯤꯒꯗ ꯑꯣꯟꯁꯤꯟꯗꯨꯅ ꯂꯩꯁꯤ ꯑꯌꯤꯡꯕꯤ ꯑꯩꯈꯣꯏ ꯑꯅꯤꯗꯤꯅꯦ ꯑꯁ꯭ꯋꯥꯏ ꯐꯥꯎꯕꯗꯪ ꯆꯠꯄ ꯁꯥꯟꯅꯔꯨꯈꯤꯅꯤ ꯑꯗꯨꯅ ꯅꯣꯏ ꯍꯥꯟꯅ ꯍꯜꯂꯝꯃꯨꯀꯣ ꯂꯩꯁꯤ ꯕꯤꯠ ꯏꯔꯩ ꯂꯩꯇꯅ ꯍꯣꯏ ꯇꯥ ꯃꯥꯂꯦꯝ ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯍꯟꯈꯤꯔꯝꯃꯤ ꯃꯥꯂꯦꯝꯒ ꯊꯣꯏꯕꯒꯁꯨ ꯅꯨꯄꯤ ꯑꯅꯤꯗꯨꯒ ꯍꯟꯃꯤꯟꯅꯕ ꯄꯥꯝꯗꯕꯗꯒꯤ ꯍꯥꯏꯖꯤꯜꯂꯤꯕꯅꯤ ꯅꯨꯄꯤ ꯑꯅꯤꯗꯨꯅ ꯍꯟꯈ꯭ꯔꯦ ꯈꯪꯂꯕꯗ ꯃꯈꯣꯏ ꯑꯅꯤꯁꯨ ꯇꯞꯂꯤ ꯍꯜꯂꯛꯂꯝꯃꯤ
ꯋꯥꯏ ꯁꯪ ꯏꯕꯥꯅꯤꯗꯪ ꯁꯨꯃꯥꯏꯅ ꯍꯜꯂꯛꯄꯁꯤꯗꯤ ꯋꯥꯏ ꯁꯪꯅꯅꯕꯅꯤ ꯅꯅꯥꯏꯅ ꯍꯥꯏꯖꯜꯂꯤꯗꯣ ꯈꯪꯉꯤꯅꯦ ꯑꯩꯁꯨ ꯍꯥꯏꯅ ꯑꯅꯤꯗꯨ ꯃꯌꯨꯝ ꯇꯝꯅ ꯆꯪꯅꯔꯛꯏ ꯃꯥꯂꯦꯝꯗꯤ ꯃꯌꯨꯝꯗ ꯆꯪꯒꯅꯤ ꯈꯟꯕꯗ ꯃꯁꯥ ꯑꯗꯨ ꯏꯇꯟ ꯇꯟꯊꯔꯝꯃꯤ ꯑꯗꯨꯒ ꯉꯁꯥꯏ ꯃꯈꯩ ꯊꯣꯏꯕꯒ ꯄꯨꯜꯂꯒ ꯋꯥꯈꯜ ꯈꯤꯇꯪ ꯅꯨꯡꯉꯥꯏꯊꯣꯛꯎꯔꯕꯁꯨ ꯃꯌꯨꯝꯗ ꯃꯊꯟꯇ ꯂꯩꯔꯕ ꯃꯤꯀꯨꯞ ꯑꯁꯤꯗꯗꯤ ꯍꯥꯟꯅ ꯍꯥꯃꯨ ꯊꯥꯗꯣꯏ ꯃꯥꯇꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯥꯂꯦꯝ ꯃꯊꯟꯇ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯃꯥ ꯏꯕꯦꯝꯃꯗꯨ ꯈꯨꯠ ꯍꯦꯛꯇ ꯐꯥꯎꯖꯤꯜꯂꯛꯏ ꯉꯁꯥꯏꯈꯩ ꯀꯥꯏꯗ ꯂꯩꯔꯨꯒꯦ ꯆꯥꯛꯁꯨ ꯆꯥꯗ꯭ꯔꯤ ꯅꯄꯥꯅ ꯈꯤꯇꯪ ꯉꯥꯡꯕꯒꯤ ꯁꯥꯎꯔꯤꯕ꯭ꯔꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯃꯥꯅ ꯇꯞꯊꯅ ꯉꯥꯡꯂꯛꯄ ꯃꯑꯣꯡꯁꯤꯗ ꯃꯥꯂꯦꯝꯁꯨ ꯏꯪꯅ ꯇꯞꯅ ꯈꯨꯝꯂꯛꯏ ꯁꯥꯎꯗꯦꯗ ꯏꯃꯥ ꯑꯩ ꯊꯣꯏꯕ ꯍꯣꯏꯗ ꯂꯩꯔꯨꯕꯅꯤ ꯃꯣꯏꯗꯁꯨ ꯆꯥꯛ ꯆꯥꯔꯛꯏ ꯏꯆꯥ ꯊꯣꯏꯕꯅꯗꯤ ꯀꯔꯤ ꯏꯟꯁꯥꯡ ꯄꯤꯖꯔꯛꯑꯕ ꯑꯩꯅ ꯄꯥꯝꯖꯕ ꯁꯔꯤꯡ ꯊꯣꯡꯕꯗꯣ ꯆꯥꯔꯛꯏ ꯐꯔꯦ ꯑꯗꯨꯗꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯍꯧꯈꯣꯀꯣ ꯏꯃꯥꯁꯨ ꯊꯕꯛ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ ꯋꯥꯍꯩꯗꯣ ꯍꯥꯏꯔꯝꯗꯨꯅ ꯄꯥꯟꯊꯣꯏꯁꯨ ꯊꯣꯛꯈꯤꯔꯝꯃꯤ ꯃꯥꯂꯦꯝ ꯃꯥꯁꯨ ꯋꯥꯈꯜꯗꯣ ꯏꯅꯨꯡ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗ ꯎꯡꯗꯨꯅ ꯃꯈꯥ ꯇꯥꯅ ꯐꯝꯍꯧꯔꯤ ꯑꯁꯨꯝꯅ ꯅꯣꯡꯃꯒꯤꯁꯨ ꯍꯧꯖꯤꯟꯈꯤꯕꯅ ꯊꯥꯕꯝ ꯑꯃ ꯃꯌꯥ ꯍꯧꯖꯤꯟꯈꯤꯕ ꯈꯪꯍꯧꯗꯦ ꯍꯧꯖꯤꯛꯇꯤ ꯊꯥꯗꯣꯏ ꯃꯥꯡꯈꯤꯕꯒꯤ ꯃꯇꯥꯡꯗ ꯀꯅꯥꯅꯁꯨ ꯀꯔꯤꯁꯨ ꯍꯥꯏꯅꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯥꯂꯦꯝ ꯃꯥꯁꯨ ꯊꯥꯗꯣꯏꯕꯨ ꯅꯤꯡꯁꯤꯡꯗꯅꯕ ꯀꯌꯥꯔꯛ ꯍꯣꯠꯅꯔꯕꯁꯨ ꯃꯊꯟꯇ ꯂꯩꯕ ꯀꯥꯟꯗꯗꯤ ꯊꯥꯗꯣꯏꯕꯨ ꯑꯗꯨꯃꯛ ꯅꯤꯡꯁꯤꯡꯖꯔꯝꯃꯤ ꯃꯥꯂꯦꯝ ꯃꯊꯟꯇ ꯃꯍꯧꯁꯥ ꯊꯥꯗꯣꯏꯒ ꯃꯈꯣꯏ ꯑꯅꯤ ꯎꯅꯐꯝ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯤ ꯃꯥꯂꯦꯝꯅ ꯊꯕꯛ ꯐꯅ ꯆꯤꯜꯂꯕꯁꯨ ꯃꯐꯝ ꯑꯁꯤꯗ ꯃꯤꯀꯨꯞ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯐꯝꯗꯕ ꯃꯤꯀꯨꯞ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯦ ꯃꯥꯂꯦꯝ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩ ꯂꯩꯁꯤ ꯃꯥꯁꯨ ꯄ꯭ꯔꯞ ꯂꯥꯛꯇꯨꯅ ꯃꯥꯂꯦꯝꯒꯤ ꯅꯥꯀꯟꯗꯒꯤꯗ ꯍꯦꯛ ꯐꯝꯊꯔꯛꯏ ꯇꯥ ꯃꯥꯂꯦꯝ ꯅꯊꯟꯇ ꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯅꯣ ꯃꯥꯂꯦꯝ ꯂꯩꯁꯤꯗ ꯁꯨꯡꯌꯦꯡ ꯌꯦꯡꯗꯅ ꯄꯨꯈ꯭ꯔꯤꯒꯤ ꯏꯁꯤꯡ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ ꯁꯨꯝ ꯍꯛꯆꯤꯠ ꯂꯥꯡꯉꯝꯕꯅꯤ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ ꯑꯩꯗꯤ ꯇꯥ ꯃꯥꯂꯦꯝꯒꯤ ꯅꯥꯛꯇ ꯂꯥꯛꯆꯕꯅꯤ ꯑꯩꯒꯤ ꯅꯥꯛꯇ ꯀꯩꯗꯧꯕ ꯑꯩ ꯁꯤꯗ ꯂꯩꯔꯝꯅꯤ ꯍꯥꯏꯕꯗꯤ ꯀꯃꯥꯏ ꯈꯪꯉꯤꯕ ꯈꯪꯗ꯭ꯔꯗꯤ ꯀꯩꯅꯣ ꯇꯥ ꯃꯥꯂꯦꯝꯗꯤ ꯊꯥꯗꯣꯏ ꯍꯥꯏꯕ ꯂꯝꯆꯠ ꯅꯥꯏꯗꯕꯤꯗꯨꯒ ꯅꯕꯥꯅꯤ ꯍꯦꯛ ꯎꯅꯐꯝ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯗꯣ ꯑꯩ ꯑꯗꯨꯝ ꯈꯪꯉꯤ ꯊꯥꯗꯣꯏꯕꯨ ꯂꯝꯆꯠ ꯅꯥꯏꯗꯕꯤ ꯍꯥꯏꯅ ꯄꯜꯂꯛꯄ ꯑꯁꯤꯗꯗꯤ ꯃꯥꯂꯦꯝ ꯁꯥꯎꯅ ꯂꯩꯁꯤꯗ ꯌꯦꯡꯂꯛꯏ ꯑꯩꯒꯤ ꯊꯥꯗꯣꯏꯕꯨ ꯃꯇꯨꯡꯗ ꯂꯝꯆꯠ ꯅꯥꯏꯗꯕꯤ ꯍꯥꯏꯗꯨꯅ ꯅꯆꯤꯟ ꯑꯗꯨꯅ ꯄꯜꯂꯛꯂꯤꯕ ꯅꯪꯕꯨ ꯑꯩꯅ ꯀꯩꯗꯧꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯉꯨ ꯃꯥꯂꯦꯝꯒꯤ ꯋꯥꯗꯣ ꯇꯥꯔꯒ ꯂꯩꯁꯤ ꯎꯁꯤꯠꯇꯅ ꯀꯔꯦꯝꯅꯕꯣꯏ ꯀꯩꯕꯣꯏ ꯍꯥꯏꯔꯛꯏ ꯂꯝꯆꯠ ꯅꯥꯏꯗꯕꯤꯕꯨ ꯂꯝꯆꯠ ꯅꯥꯏꯗꯕꯤ ꯍꯥꯏꯕꯅꯤ ꯃꯁꯤꯗ ꯇꯥ ꯃꯥꯂꯦꯝꯅ ꯑꯗꯨ ꯌꯥꯝ ꯁꯥꯎꯔꯤꯗꯨꯕꯨ ꯀꯩꯒꯤꯅꯣ ꯃꯥꯂꯦꯝ ꯍꯟꯗꯛꯇꯤ ꯀꯟꯅ ꯂꯥꯎꯗꯨꯅ ꯂꯩꯁꯤ ꯀꯩꯅꯣꯗ ꯇꯥ ꯃꯥꯂꯦꯝ ꯑꯁꯨꯛ ꯌꯥꯝꯅ ꯀꯟꯅ ꯀꯧꯕꯕꯨ ꯍꯧꯅꯕ꯭ꯔꯣ ꯑꯩꯅ ꯐꯝꯃꯤꯁꯦ ꯅꯪꯒꯤ ꯅꯅꯥꯛꯇꯅꯤ ꯅꯅꯥꯛꯇ ꯌꯥꯔꯦ ꯅꯪ ꯆꯠꯈ꯭ꯔꯣ ꯑꯩꯒꯤ ꯏꯅꯥꯛꯇ ꯅꯪ ꯀꯨꯏꯅ ꯂꯩꯔꯅꯨ ꯇꯥ ꯃꯥꯂꯦꯝꯅ ꯊꯥꯗꯣꯏ ꯄꯜꯂꯒ ꯑꯁꯨꯛ ꯌꯥꯝꯅ ꯑꯩꯉꯣꯟꯗ ꯁꯥꯎꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ ꯁꯤꯅꯤ ꯃꯥꯂꯦꯝ ꯍꯟꯗꯛꯇꯤ ꯃꯃꯤꯠ ꯑꯗꯨ ꯏ ꯀꯥꯅ ꯂꯩꯁꯤꯗ ꯌꯦꯡꯗꯨꯅ ꯂꯩꯁꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯊꯥꯗꯣꯏꯗ ꯑꯁꯨꯛ ꯌꯥꯝꯅ ꯌꯦꯡꯊꯤꯔꯤꯕꯁꯦ ꯊꯥꯗꯣꯏꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯂꯥꯟꯈ꯭ꯔꯦ ꯂꯩꯁꯤ ꯍꯟꯗꯛꯇꯤ ꯆꯤꯡꯂꯞ ꯅꯣꯛꯂꯒ ꯑꯩꯒ ꯊꯥꯗꯣꯏꯒ ꯀꯔꯤ ꯃꯔꯤ ꯊꯣꯛꯅꯗꯅ ꯑꯩꯅ ꯊꯥꯗꯣꯏꯗ ꯌꯦꯡꯊꯤꯔꯨꯗꯣꯔꯤꯒꯦ ꯃꯁꯤꯕꯨ ꯍꯪꯉꯤꯁꯤꯕꯨ ꯇꯟꯕꯨ ꯇꯟꯗ꯭ꯔꯥ ꯈꯪꯗꯦ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯍꯥꯏꯖꯔꯕꯁꯨ ꯃꯕꯨꯛꯅꯤꯡꯗꯗꯤ ꯈꯜꯂꯝꯃꯤ ꯊꯥꯗꯣꯏꯅ ꯇꯥ ꯃꯥꯂꯦꯝꯕꯨ ꯑꯩꯉꯣꯟꯗꯒꯤ ꯃꯨꯟꯈ꯭ꯔꯒ ꯑꯩꯅ ꯀꯔꯝꯅ ꯊꯥꯗꯣꯏꯕꯨ ꯅꯨꯡꯁꯤꯒꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯊꯥꯗꯣꯏꯁꯨ ꯂꯩꯇ꯭ꯔꯕꯅꯤꯅ ꯇꯥ ꯃꯥꯂꯦꯝꯁꯦ ꯑꯩꯒꯤ ꯁꯣꯏꯗꯅ ꯑꯣꯏꯔꯒꯅꯤ ꯈꯟꯕ ꯈꯛꯇ ꯅꯠꯇꯅ ꯆꯤꯟꯕꯥꯜ ꯊꯣꯛꯅꯁꯨ ꯃꯣꯃꯣ ꯅꯣꯛꯂꯛꯏ ꯃꯥꯂꯦꯝꯗꯤ ꯂꯩꯁꯤꯗ ꯍꯟꯅ ꯐꯥꯎꯕ ꯑꯣꯟꯁꯤꯜꯂꯛꯇꯗꯨꯅ ꯑꯗꯨꯃꯛ ꯐꯝꯗꯨꯅ ꯂꯩꯔꯤ ꯇꯟꯖꯥ ꯑꯗꯨꯃꯛꯇꯗ ꯅꯨꯄꯤ ꯑꯃꯒꯤ ꯑꯌꯥꯛꯄ ꯈꯣꯟꯖꯦꯜꯒ ꯂꯣꯏꯅꯅ ꯂꯥꯎꯔꯒ ꯆꯦꯟꯁꯤꯜꯂꯛꯄꯗꯨ ꯇꯥꯔꯛꯏ ꯍꯦ ꯍꯨꯏ ꯇꯥꯟꯅꯔꯛꯀꯅꯨ ꯍꯥꯏꯕꯅꯦ ꯑꯣꯏꯃꯥ ꯀꯅꯥ ꯂꯩꯒꯦ ꯑꯩꯕꯨ ꯑꯝꯇ ꯀꯟꯕꯤꯌꯣ ꯄꯥꯈꯠꯄꯒꯤ ꯃꯌꯥꯏꯅ ꯅꯨꯄꯤꯗꯨꯁꯨ ꯃꯄꯤ ꯇꯥꯅ ꯀꯞꯇꯨꯅ ꯃꯥꯂꯦꯝꯒ ꯂꯩꯁꯤꯒꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯦꯟꯁꯤꯜꯂꯛꯏ ꯃꯥꯂꯦꯝꯒ ꯂꯩꯁꯤꯒꯁꯨ ꯃꯃꯥꯏ ꯂꯩꯊꯣꯔꯛꯇꯨꯅ ꯅꯨꯄꯤꯗꯨꯗ ꯌꯦꯡꯂꯛꯄꯅꯤ ꯅꯨꯄꯤꯗꯨꯕꯨ ꯍꯦꯛ ꯎꯕ ꯃꯇꯝꯗ ꯃꯈꯣꯡꯗꯒꯤꯅ ꯃꯀꯣꯛ ꯐꯥꯎꯕ ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯅꯨꯄꯤꯗꯨꯁꯨ ꯂꯥꯎꯔꯒ ꯆꯦꯟꯁꯤꯜꯂꯛꯄꯅ ꯃꯉꯣꯟꯗ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕ ꯃꯥꯂꯦꯝꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯥꯂꯦꯝꯒꯤ ꯃꯅꯤꯡ ꯃꯌꯥꯗ ꯂꯨꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗꯁꯨ ꯅꯠꯇꯅ ꯃꯥꯂꯦꯝꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯏ ꯍꯨꯏꯁꯦ ꯑꯝꯇ ꯈꯥꯝꯃꯨ ꯍꯥꯏꯕꯅꯦ ꯀꯩꯒꯤꯅꯣ ꯅꯪꯅ ꯁꯨꯝ ꯌꯦꯡꯉꯒ ꯂꯩꯔꯤꯁꯤꯕꯣ ꯑꯣꯏꯃꯥ ꯑꯁ ꯈꯨꯡꯒꯪꯁꯤꯗꯤ ꯃꯤꯗꯒꯤ ꯍꯨꯏꯗꯒꯤ ꯂꯣꯏꯅ ꯉꯥꯎꯔꯤ ꯅꯨꯄꯤꯗꯨꯅ ꯂꯥꯎꯕꯒ ꯈꯣꯡꯕꯒ ꯇꯧꯕ ꯑꯗꯨꯗ ꯃꯥꯂꯦꯝꯒ ꯂꯩꯁꯤꯒꯁꯨ ꯒ꯭ꯌꯥꯟ ꯈꯪꯇꯥ ꯇꯥꯔꯛꯏ ꯃꯆꯤꯟꯗꯁꯨ ꯇꯞꯅ ꯁꯣꯜꯂꯛꯏ
ꯅꯨꯄꯤꯁꯨ ꯀꯞꯉꯥꯡ ꯇꯧꯅ ꯏꯁꯥꯎ ꯁꯥꯎꯅ ꯀꯩꯅꯣ ꯍꯨꯏ ꯈꯥꯝꯃꯣ ꯍꯥꯏꯔꯒ ꯊꯥꯗꯣꯏꯅ ꯇꯧ ꯂꯩꯔꯤ ꯑꯣ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯑꯩꯕꯨ ꯑꯝꯇ ꯀꯟꯕꯤꯌꯣ ꯍꯨꯏꯗꯨꯁꯨ ꯅꯨꯄꯤꯗꯨꯒ ꯂꯥꯎꯕꯒꯤ ꯈꯣꯡꯕꯒꯤ ꯇꯧꯕ ꯑꯗꯨꯗ ꯇꯜꯂ ꯃꯥꯜꯂꯦ ꯃꯅꯤꯡ ꯍꯟꯗꯨꯅ ꯆꯦꯟꯈꯤꯔꯝꯃꯤ ꯍꯨꯏ ꯑꯗꯨ ꯆꯦꯟꯈꯤꯕ ꯑꯗꯨꯗ ꯅꯨꯄꯤꯗꯨꯁꯨ ꯀꯞꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯇꯨꯅ ꯃꯥꯂꯦꯝꯗ ꯁꯥꯎꯅ ꯑꯣꯟꯁꯤꯜꯂꯛꯏ ꯅꯣꯏ ꯈꯨꯡꯒꯪ ꯃꯆꯥꯁꯤꯡꯁꯦ ꯑꯩꯈꯣꯏ ꯁꯍꯔꯗꯒꯤ ꯍꯦꯟꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕꯖꯥꯠꯅꯤ ꯑꯩꯗꯤ ꯁꯍꯔ ꯃꯆꯥꯁꯤꯡꯁꯦ ꯐꯠꯇꯦ ꯈꯨꯡꯒꯪ ꯃꯆꯥꯁꯤꯡꯁꯤꯅ ꯃꯤ ꯌꯥꯝꯅ ꯐꯩ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯏꯃꯥ ꯄꯥꯕꯗ ꯑꯩꯅ ꯅꯤꯡꯉꯥꯏ ꯇꯧꯗꯨꯅ ꯆꯔꯥ ꯍꯦꯜꯂꯒ ꯏꯪꯈꯣꯜ ꯂꯩꯍꯜꯂꯦ ꯃꯐꯝ ꯑꯁꯤꯗ ꯂꯩꯅꯅꯕ ꯌꯨꯝ ꯁꯥꯍꯟꯗꯨꯅ ꯉꯔꯥꯡꯗꯒꯤ ꯂꯩꯕ ꯂꯥꯛꯄꯅꯤ ꯑꯗꯨꯒ ꯑꯩꯅ ꯈꯜꯂꯨꯔꯤꯕ ꯋꯥꯈꯜ ꯑꯁꯤꯒꯗꯤ ꯄꯨꯔꯥ ꯑꯣꯟꯅ ꯇꯩꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯇꯥꯏꯌꯣꯟꯅꯔꯝꯃꯤ ꯃꯥꯂꯦꯝ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯤꯕꯒꯗꯣ ꯇꯥꯗꯦ ꯃꯄꯤ ꯏꯔꯥ ꯆꯦꯟꯅ ꯈꯪꯍꯧꯗ ꯅꯨꯄꯤ ꯑꯗꯨꯕꯨ ꯀꯣꯟꯁꯤꯜꯂꯝꯃꯤ ꯊꯥꯗꯣꯏ ꯅꯪ ꯅꯍꯥꯟ ꯀꯥꯏꯗ ꯂꯩꯔꯨꯈꯤ ꯑꯩ ꯅꯪꯒꯤ ꯇꯥ ꯃꯥꯂꯦꯝꯅꯤ ꯅꯪ ꯑꯩꯕꯨ ꯁꯛ ꯈꯪꯗ꯭ꯔꯕ ꯅꯨꯄꯤꯗꯨꯅ ꯁꯥꯎꯅ ꯃꯥꯂꯦꯝꯕꯨ ꯏꯟꯊꯣꯛꯇꯨꯅ ꯃꯥꯂꯦꯝꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯛꯏ ꯑꯦ ꯅꯨꯄꯤꯗꯨꯒ ꯇꯥꯞ ꯇꯥꯞ ꯀꯣꯜꯂꯗꯅ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ ꯑꯩꯒꯤ ꯈꯨꯄꯥꯛ ꯆꯥꯔꯦꯗꯅ ꯑꯗꯨꯒ ꯑꯩꯒꯤ ꯃꯤꯡ ꯊꯥꯗꯣꯏ ꯀꯧꯗꯦ ꯑꯩꯒꯤ ꯃꯤꯡꯗꯤꯅꯦ ꯁꯅꯥ ꯈꯪꯉꯕ ꯃꯇꯨꯡ ꯑꯩꯉꯣꯟꯗ ꯊꯥꯗꯣꯏ ꯀꯧꯔꯛꯄꯗꯅꯦ ꯅꯪ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ ꯍꯦꯛ ꯀꯧꯔꯛꯄꯗ ꯅꯪ ꯅꯨꯡꯉꯥꯏꯅꯤ ꯂꯩꯁꯤ ꯃꯥꯗꯤ ꯉꯛꯂꯦ ꯊꯥꯗꯣꯏꯒꯤ ꯃꯑꯣꯡ ꯑꯗꯨꯒ ꯉꯁꯤ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯑꯃꯨꯛꯁꯨ ꯊꯥꯗꯣꯏ ꯅꯠꯇ꯭ꯔꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯉꯨꯔꯕꯁꯨ ꯊꯥꯗꯣꯏꯒ ꯀꯔꯤꯁꯨ ꯈꯦꯠꯅꯅꯤꯡꯉꯥꯏ ꯈꯟꯗꯣꯛꯅꯤꯡꯉꯥꯏ ꯌꯥꯎꯗꯦ ꯃꯁꯛꯇꯒꯤ ꯁꯕꯥꯟꯗꯒꯤ ꯊꯥꯗꯣꯏꯗ ꯊꯥꯗꯣꯏꯅꯤ ꯁꯅꯥꯃꯥꯁꯨ ꯑꯀꯣꯏꯕꯗꯨꯗ ꯋꯥ ꯉꯥꯡꯗꯨꯅ ꯌꯦꯡꯂꯝꯃꯤ ꯆꯨꯝꯗꯤ ꯆꯨꯝꯕꯖꯥꯠꯅꯤ ꯅꯣꯏ ꯈꯨꯡꯒꯪꯁꯦ ꯃꯌꯥꯝꯅ ꯐꯖꯩ ꯀꯥꯏꯅ ꯍꯥꯏꯅꯕꯗꯣ ꯁꯤꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯁꯤꯗꯒ ꯐꯝꯗꯨꯅ ꯁꯤꯡꯖꯨꯒ ꯆꯥꯔꯒ ꯋꯥꯔꯦꯝ ꯉꯥꯡꯅꯔꯗꯤ ꯊꯤ ꯅꯨꯡꯉꯥꯏꯅꯤꯕꯣ ꯑꯃꯨꯛꯁꯨ ꯂꯩꯁꯤꯗ ꯊꯣꯛ ꯑꯣꯟꯁꯤꯟꯗꯨꯅ ꯏꯇꯥ ꯏꯕꯦꯝꯃ ꯀꯩꯒꯤꯅꯣ ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯋꯥ ꯂꯥꯡ ꯉꯥꯡꯗꯅ ꯑꯩꯉꯣꯟꯗ ꯌꯦꯡꯉꯒ ꯂꯩꯔꯤꯁꯤꯕꯣ ꯑꯩꯉꯣꯟꯗ ꯁꯥꯎꯅꯤꯡꯉꯤꯔꯣ ꯅꯪꯒꯤ ꯅꯨꯄꯥꯁꯤꯅ ꯑꯩꯉꯣꯟꯗ ꯀꯣꯜꯂꯛꯈꯤꯕꯗꯣ ꯑꯗꯨꯗ ꯁꯅꯥꯒꯤ ꯋꯥ ꯉꯥꯡꯕꯗ ꯂꯧꯊꯣꯛ ꯂꯧꯀꯣꯏ ꯂꯩꯇꯅ ꯗꯣꯡ ꯗꯣꯡ ꯉꯥꯡꯗꯨꯅ ꯍꯥꯏꯗꯣꯔꯛꯂꯤꯕ ꯋꯥꯍꯩ ꯑꯁꯤꯗ ꯃꯥꯂꯦꯝꯗꯤ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯈ꯭ꯔꯦ ꯂꯩꯁꯤ ꯃꯥꯁꯨ ꯃꯗꯨ ꯃꯉꯥꯏ ꯁꯅꯥꯗꯤ ꯃꯈꯥ ꯇꯥꯅ ꯂꯩꯁꯤꯗ ꯁꯠ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤꯗꯤ ꯀꯩ ꯃꯤꯡ ꯀꯧꯏ ꯑꯃꯁꯤꯒꯤꯗꯤ ꯈꯪꯉꯤ ꯃꯥꯂꯦꯝꯕꯅ ꯃꯥꯅ ꯉꯁꯥꯏꯅ ꯄꯟꯈ꯭ꯔꯦ ꯂꯩꯁꯤ ꯇꯞꯅ ꯂꯩꯁꯤ ꯀꯧꯏ ꯃꯤꯡꯕꯨꯗꯤ ꯌꯥꯝ ꯐꯖꯩ ꯑꯗꯣ ꯁꯥꯎꯗꯤ ꯁꯥꯎꯅꯨꯀꯣ ꯅꯪꯗꯣ ꯁꯛꯇꯤ ꯈꯔ ꯊꯤꯕ ꯃꯥꯜꯂꯤ ꯁꯅꯥꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯂꯩꯁꯤ ꯁꯥꯎꯅ ꯁꯅꯥꯗ ꯌꯦꯡꯂꯛꯏ ꯁꯅꯥꯁꯨ ꯂꯩꯁꯤꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨꯗ ꯀꯩꯅꯣ ꯀꯔꯤ ꯃꯤꯠꯌꯦꯡꯅꯣ ꯀꯤꯕꯨ ꯀꯤꯕꯦꯝꯃ ꯑꯗꯨꯃꯥꯏꯅ ꯌꯦꯡꯒꯅꯨ ꯊꯤꯔꯤ ꯃꯊꯛꯇꯨꯗ ꯍꯦꯟꯅ ꯊꯤꯖꯤꯜꯂꯤ ꯍꯤꯡꯆꯥꯕꯤ ꯍꯦꯛ ꯃꯥꯟꯈꯩ ꯁꯅꯥꯒꯤ ꯋꯥꯍꯩꯗꯨꯗ ꯂꯩꯁꯤꯁꯨ ꯁꯥꯎꯅꯤꯡꯉꯤꯕꯒꯤ ꯃꯊꯛ ꯑꯗꯨꯗ ꯍꯦꯟꯅ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯥꯂꯦꯝꯗꯤ ꯀꯔꯤ ꯋꯥꯈꯜꯕꯨ ꯈꯜꯂꯛꯄꯅꯣ ꯈꯪꯗꯦ ꯈꯪꯍꯧꯗꯅ ꯅꯣꯛꯊꯣꯔꯛꯏ ꯂꯩꯁꯤ ꯃꯥꯂꯦꯝꯗ ꯄꯩꯔꯞ ꯌꯦꯡꯂꯛꯏ ꯃꯥꯂꯦꯝꯁꯨ ꯂꯩꯁꯤꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨꯗ ꯅꯣꯛꯄ ꯑꯗꯨ ꯈꯪꯂꯦꯞ ꯂꯦꯞꯂꯝꯃꯤ ꯁꯅꯥꯗꯤ ꯃꯥꯂꯦꯝꯅ ꯅꯣꯛꯂꯛꯄ ꯑꯁꯤꯗ ꯃꯃꯤꯠ ꯃꯅꯥꯒ ꯂꯥꯎꯊꯣꯛꯂꯒ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯅꯪꯅ ꯑꯃꯨꯛ ꯅꯣꯛꯈꯠꯂꯛꯏꯁꯤꯅ ꯅꯪꯕꯨ ꯉꯥꯎꯔꯕ ꯅꯣꯏ ꯂꯩꯁꯤꯒꯤ ꯋꯥꯈꯜꯗ ꯃꯥꯂꯦꯝꯁꯨ ꯈꯪꯍꯧꯗꯅ ꯍꯥꯏꯗꯣꯛꯈꯤ ꯉꯥꯎꯔꯦ ꯑꯩꯗꯤ ꯉꯥꯎꯔꯦ ꯑꯩꯒꯤ ꯊꯥꯗꯣꯏꯕꯨ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯎꯔꯛꯄ ꯑꯁꯤꯗ ꯁꯅꯥ ꯃꯃꯤꯠꯇꯨ ꯃꯊꯛꯇ ꯑꯣꯟꯈꯠꯇꯨꯅ ꯍꯧꯔꯛꯑꯦ ꯃꯥꯏ ꯊꯥꯗꯣꯏꯁꯦ ꯃꯥꯂꯦꯝꯗꯤ ꯁꯅꯥꯁꯦ ꯊꯥꯗꯣꯏꯅꯤ ꯈꯜꯂꯗꯨꯅ ꯍꯥꯏꯔꯛꯏ ꯊꯥꯗꯣꯏ ꯅꯪ ꯑꯩꯕꯨ ꯈꯪꯗꯕ ꯁꯥꯒꯅꯨ ꯑꯩ ꯅꯪꯒꯤ ꯇꯥ ꯃꯥꯂꯦꯝꯅꯤ ꯁꯅꯥ ꯈꯪꯂꯥꯎ ꯂꯥꯎꯈꯠꯂꯛꯇꯨꯅ ꯀꯥꯏꯗꯩ ꯈꯪꯕꯅꯣ ꯃꯤꯡꯐꯥꯎ ꯑꯍꯥꯟꯕꯅꯤ ꯇꯥꯔꯤꯁꯦ ꯇꯥ ꯃꯥꯂꯦꯝ ꯀꯥꯏꯅ ꯅꯣꯛꯇꯨꯝ ꯅꯣꯛꯆꯅꯤꯡꯉꯤ ꯊꯥꯗꯣꯏ ꯅꯪ ꯑꯩꯕꯨ ꯇꯁꯦꯡꯅ ꯈꯪꯗ꯭ꯔꯕ ꯅꯠꯇ꯭ꯔꯒ ꯈꯪꯅ ꯈꯪꯅ ꯈꯪꯁꯤꯟꯅꯗ꯭ꯔꯤꯕ꯭ꯔꯥ ꯑꯩ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯗꯦꯀꯣ ꯑꯩꯗꯤ ꯊꯥꯗꯣꯏꯁꯨ ꯅꯠꯇꯦ ꯁꯅꯥꯅꯤ ꯑꯗꯨꯒ ꯑꯩ ꯅꯣꯏ ꯁ꯭ꯋꯥꯏꯗꯒꯤꯁꯨ ꯅꯠꯇꯦ ꯑꯩꯗꯤ ꯁꯍꯔꯗꯒꯤꯅꯤ ꯅꯣꯏ ꯈꯨꯡꯒꯪꯁꯦ ꯂꯩꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯍꯥꯏꯕꯗꯨꯗ ꯑꯩꯈꯣꯏ ꯏꯃꯥꯒ ꯄꯥꯕꯒꯗ ꯅꯤꯡꯉꯥꯏ ꯇꯧꯔꯒ ꯅꯣꯏ ꯁ꯭ꯋꯥꯏꯗ ꯂꯝ ꯂꯩꯍꯟꯗꯨꯅ ꯌꯨꯝ ꯁꯥꯍꯟꯕꯅꯤ ꯃꯗꯨꯁꯨ ꯁꯍꯔ ꯅꯨꯄꯥ ꯃꯨꯊꯤꯋꯥꯎꯗꯣ ꯑꯩꯒ ꯀꯣꯏꯅ ꯀꯣꯏꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯀꯣꯏꯔꯒ ꯂꯩꯔꯝꯕ ꯑꯗꯨꯒꯤ ꯇꯣꯛꯅꯔꯦ ꯑꯗꯨꯒꯤ ꯑꯩꯁꯨꯅꯦ ꯁꯥꯎꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯁꯤꯗ ꯂꯩꯕ ꯂꯥꯛꯏꯁꯤꯅꯤ ꯁꯅꯥꯒꯤ ꯃꯔꯤ ꯃꯔꯤ ꯍꯥꯏꯊꯔꯛꯂꯤꯕ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯃꯥꯂꯦꯝ ꯑꯃꯗꯤ ꯂꯩꯁꯤꯗꯤ ꯃꯌꯥ ꯀꯥꯅ ꯇꯥꯔꯤ ꯁꯅꯥꯁꯨ ꯑꯅꯤꯗꯨꯒꯤ ꯃꯑꯣꯡꯗꯨꯗ ꯏꯁꯧ ꯂꯥꯡꯂꯞ ꯇꯧꯅ ꯅꯣꯏ ꯅꯇꯩ ꯅꯅꯥꯎ ꯑꯩꯉꯣꯟꯗ ꯌꯥ ꯀꯥꯔꯒ ꯌꯦꯡꯉꯣ ꯍꯥꯏꯕ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯁꯦꯡꯕ ꯉꯥꯛꯇꯅꯤ
Malem sum khanjilurabadi Thadoiga Sanaga asuki matik wangang sangangda khetnarami. Mahaki Thadoidi mingam zadabi wala ngangjadabi kapkanbini. Adubu Sana hairiba nupi asidi Thadoiga masak khonjel manajarabasu walang yamna ngangbi mi koidabi ngangnungba hainingba pumba dong dong haiba ngamba nupini. Anisigi khadnabasi uraga Malem masa adu tawpham ikang khanglamde. Sanasu makhatana wadu sungangba lepte. Noina tainana unabada aina hekta yetpa haibado tawri. Aduna aisu chatlagi noisu fazana unahoro. Noigi nuksinabase uragane ai yam chai. Khaluraga madugi muthi waw kuchu sengdabado mana loina thokanba ngaktani. Wahaido haiduna hekta taping chatkirami. Malem ipapa khadna sanabu tanage haiduna tawrami. Madu ubada laisina Malemgi khudang ta paiduna khamlami. Ta Malem kaidana chatkidoiduba. Laisi ma aigi thadoiduna cha. Mana aibu laknaduna sanaduna haizilibana cha. Ta Malem ma thadoi mandi. Thadoigi mawong matau ngasi uriba nupisi mawong matau siga yamna khenai. Malem sor sangna hontoktuna masana masabu phathazarami. Phari laisi ai somuk chalukhigi nang legisu lehuko. Wahaido hairamduna Malemsu laisida hanna phawa yenglamdana chatkirami. Laisidi ngasi Thadoiga sakmanabi sana urubadagi masa adu leifam chapum khanglaktaba haibadu oire. Machindasu tapnana sonana solai. Thadoi ama chatkrena haraururaga Thadoiga sakmanabi sana amamuk lai. Masibo ithokpa yabra. Natraga Thadoina sanagi saklon lawduna laklibra. Sonna masa ado humang marik karai. Malemdu mayumda changdaba makai thoiba hoida laklami. Thoibasu maningda inkhol tawduna lairami. Thoiba Malem changlakpa uba aduda hairai. Numitaramdai sida yam thajadana laida nupase. Malem thoibana inkhol tawribadu yamna munna yengduna. Thoiba Thadoiga masak chap manaba nupi mathengnare. Thoiba noklaga Thadoi da tawraga lairabanina nupi khudingmakse Thadoi oina loina hek uraba maline nang. Handakti Malem mapi ira chenna asengmanina haisi. Thadoiga masak chap mane. Manadaba hairagadi Thadoigi mawong mataw aduga nupidugi mawong mataw aduga asuki matik khenai. Thoiba handakti inkhol tawrambadagi chap leptuna Malemgi manakta changaktuna hanglai. Nangna kaida ururiba. Malem ngasagi wari sing adu loina thoibagi mafamda liram. Thoibasu wari singdu taraba matungda hairai. Mana hairi sinadi hadak akhoi swaida sahardagi hongakani haiba nupido soitana oirumgani. Malem yam khangningna moi mayumdi karamba oidoino. Aikhoidagi thongal ani hum chatlaga leibani. Inkhol gadine yam chawbani. Aidi ngapungai. Inkhol leida ngairi yumgase tha phade. Sadikta saba loisinki. Sel gadi yam thina paiba male. Adugi oiramdai. Ngangthok saktorakpada kanasu kiba leitana nga. Oiramni. Ado aidi masakpu khangingninga ine. Hayeng yenguse. Wahaido haiduna Malem nokfeta maktawrai. Somdana laisi mapada ngasai Thadoigi masak manaba thengnarakpagi matangda wari pumba lirami. Baba aidi yam pakhali. Mado Thadoiga oiramgadrana. Hera Thadoidi mafam khangdana mangkhradudi. Adunane hinglamgani haiba thajade. Hoi adubudi masana ma Thadoi nate sanani budi haizai. Aduni kanadi bem. Aisu itawda luhongba thujinabagi wa hodoki. Nangsune nangna ngamliba makai Malembu phananaba hono. Hoi baba. Asumna mapa macha ani adusu phaminaduna Phatalawsingi oiba wari kaya ama tanarami. Haina numitusu haukhirami mathangi numini. Haibaga tawbaga leisigi mapa koklenna tombada luhongbagi wafam haudoraklami. Itaw yaragadi luhongbusi thujinaba tawsi. Aigi ichanupise itaw hoida thamduna nakhut chana warakbi. Hayeng kon sum thengdakrabadi itawga ibanina hainakhiba nacha icha pinasi haiba wafamda kairakpasu yai. Kaidobagi kaidune itaw ai phananaba athuba matamna silagi.
ꯏꯇꯥꯎꯁꯨ ꯈꯪꯉꯝꯃꯅꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯦ ꯑꯅꯝ ꯌꯥꯝꯅ ꯀꯜꯂꯤ ꯍꯥꯏꯕꯗꯣ ꯈꯪꯕꯗꯨꯅꯅꯤꯅꯦꯍꯦ ꯂꯨꯍꯣꯡꯕ ꯀꯥꯏꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯄꯥꯈꯠꯂꯤꯕꯁꯦ ꯂꯨꯍꯣꯡꯕꯗꯤ ꯀꯥꯏꯍꯟꯕ ꯌꯥꯕ ꯅꯠꯇꯦ ꯑꯩꯒꯤ ꯏꯆꯥꯅꯤ ꯃꯄꯥ ꯑꯩꯅ ꯍꯥꯏꯕ ꯋꯥꯗ ꯌꯥꯐꯝ ꯊꯣꯛꯏ ꯐꯔꯦ ꯏꯇꯥꯎ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯍꯥꯏꯗꯣꯛꯈ꯭ꯔꯒꯦ ꯍꯣꯏ ꯏꯇꯥꯎ ꯀꯣꯛꯂꯦꯟꯁꯨ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ ꯇꯣꯝꯕ ꯃꯊꯥ ꯁꯥꯅ ꯃꯆꯥꯒꯤ ꯃꯑꯣꯡ ꯑꯁꯤꯗ ꯀꯔꯝꯅ ꯋꯥꯐꯝ ꯑꯁꯤ ꯅꯝꯗꯅ ꯌꯥꯍꯟꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯗꯨꯗ ꯎꯪꯗꯨꯅ ꯐꯝꯂꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯃꯥꯂꯦꯝꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯊꯣꯡꯒꯥꯜꯗ ꯊꯣꯛꯈꯤꯒꯦ ꯍꯦꯛ ꯇꯧꯕꯒ ꯇꯣꯝꯕꯅ ꯃꯆꯥꯕꯨ ꯈꯥꯝꯂꯛꯏ ꯍꯩ ꯅꯪ ꯉꯥꯏꯈꯣ ꯀꯩ ꯂꯩꯔꯒꯦ ꯇꯣꯝꯕ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯌꯨꯝꯒꯤ ꯃꯈꯥꯗ ꯂꯩꯅꯤꯡꯗꯅ ꯅꯪꯅ ꯆꯠꯂꯤꯕꯗꯣ ꯃꯗꯨ ꯆꯠꯇꯅꯕꯅꯦ ꯏꯄꯥꯅ ꯅꯪꯕꯨ ꯑꯊꯨꯕ ꯃꯇꯝꯗ ꯂꯨꯍꯣꯡꯕꯤꯔꯅꯤ ꯃꯥꯂꯦꯝ ꯃꯄꯥꯗ ꯁꯪꯇ꯭ꯔꯤꯛ ꯌꯦꯡꯗꯨꯅ ꯑꯩꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯥꯡꯗ ꯄꯥꯕꯅ ꯋꯥꯕꯤꯌꯨ ꯍꯥꯏꯗꯦ ꯑꯗꯨꯒ ꯑꯩꯒꯤ ꯅꯨꯄꯤꯗꯤ ꯑꯩ ꯏꯁꯥꯅ ꯑꯗꯨꯝ ꯊꯤꯖꯒꯅꯤ ꯍꯩ ꯅꯪꯅ ꯊꯤꯖꯒꯅꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤꯗꯨ ꯊꯥꯗꯣꯏ ꯅꯠꯇ꯭ꯔꯣ ꯊꯥꯗꯣꯏ ꯐꯪꯗ꯭ꯔꯕꯗꯤ ꯅꯪ ꯅꯨꯄꯤ ꯊꯤꯔꯔꯣꯏ ꯃꯁꯤ ꯅꯠꯇ꯭ꯔꯣ ꯃꯥꯂꯦꯝ ꯅꯣꯛꯅꯤꯡꯗꯅ ꯅꯣꯛꯇꯨꯅ ꯄꯥꯕꯒꯤ ꯋꯥꯈꯜꯁꯤꯁꯨ ꯑꯉꯛꯄꯅꯤ ꯊꯥꯗꯣꯏ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯕꯨ ꯅꯨꯄꯤ ꯑꯝꯇ ꯂꯩꯇ꯭ꯔꯕꯣ ꯊꯥꯗꯣꯏꯅ ꯑꯩꯒꯤꯗꯤ ꯂꯣꯏꯔꯦ ꯀꯥꯏꯅ ꯍꯥꯏꯈ꯭ꯔꯕꯣ ꯐꯔꯦ ꯑꯩꯅ ꯅꯨꯡꯁꯤꯖꯕ ꯊꯥꯗꯣꯏ ꯃꯥꯡꯈ꯭ꯔꯦꯅ ꯑꯩꯅ ꯌꯨꯝ ꯄꯥꯜꯂꯣꯏꯗꯣꯏꯁꯤꯕꯨ ꯀꯔꯤꯗꯅꯤ ꯑꯩꯒꯤꯁꯨ ꯃꯥ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯌꯥꯝ ꯑꯃ ꯂꯩ ꯃꯁꯤꯗꯗꯤ ꯄꯥꯕꯅ ꯊꯤꯡꯉꯛꯄ ꯌꯥꯔꯣꯏ ꯋꯥꯍꯩꯗꯣ ꯍꯥꯏꯔꯝꯗꯨꯅ ꯊꯣꯡꯒꯥꯜꯗ ꯊꯣꯛꯈꯤꯔꯝꯃꯤ ꯇꯣꯝꯕꯁꯨ ꯃꯆꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨꯗ ꯉꯛꯅ ꯃꯆꯤꯟꯗ ꯁꯣꯜꯂꯛꯏ ꯃꯥꯕꯨ ꯀꯅꯥ ꯊꯥꯗꯣꯏ ꯅꯠꯇꯕ ꯀꯅꯥ ꯅꯨꯄꯤ ꯃꯁꯤꯕꯨ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯃꯨꯛ ꯀꯣꯏꯔꯖꯥꯠꯂꯅꯤ ꯑꯩꯗꯤ ꯃꯊꯥꯁꯤ ꯑꯣꯟꯊꯣꯛꯅ ꯁꯥꯒꯗꯧꯔꯤꯗ ꯁꯣꯝꯗꯅ ꯃꯥꯂꯦꯝ ꯃꯍꯥꯛꯅ ꯍꯦꯛ ꯍꯦꯛ ꯐꯝꯕ ꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯃꯄꯤ ꯁꯤꯟꯊꯗꯨꯅ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯉꯁꯤꯗꯤ ꯄꯥꯕꯒꯤ ꯃꯐꯝꯗꯁꯨ ꯅꯪ ꯅꯠꯇꯕ ꯑꯇꯣꯞꯄ ꯅꯨꯄꯤ ꯂꯩ ꯍꯥꯏꯈ꯭ꯔꯦ ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯑꯩ ꯈꯪꯗ꯭ꯔꯦ ꯅꯪꯕꯨ ꯑꯃꯨꯛꯇ ꯍꯜꯂꯛꯑꯣꯕ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯅꯪꯕꯨ ꯎꯗꯕꯗ ꯇꯟꯖꯥꯗꯨꯗ ꯇꯨꯡꯗꯒꯤ ꯃꯃꯤꯠ ꯃꯅꯥꯒ ꯂꯥꯎꯊꯣꯛꯂꯒ ꯍꯥꯏꯔꯛꯏ ꯏꯁ ꯅꯪꯒꯤꯗꯣ ꯀꯞꯄꯤꯔꯣ ꯅꯣꯛꯏꯔꯣ ꯃꯄꯤꯒꯁꯨ ꯇꯥꯏꯅꯤ ꯁꯤ ꯅꯨꯄꯥꯁꯦ ꯃꯥꯂꯦꯝꯁꯨ ꯋꯥ ꯉꯥꯡꯂꯛꯂꯤꯕ ꯅꯨꯄꯤꯗꯨꯗ ꯌꯦꯡꯂꯛꯇꯨꯅ ꯅꯪꯅ ꯑꯃꯨꯛ ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯏꯕ ꯃꯐꯝꯁꯦ ꯏꯪ ꯏꯪ ꯂꯥꯎꯈꯩ ꯐꯖꯩꯌꯦꯅ ꯀꯣꯏꯊꯣꯔꯛꯄꯅꯤ ꯑꯗꯨꯒꯅꯦ ꯅꯪꯅ ꯉꯔꯥꯡ ꯊꯥꯗꯣꯏꯅ ꯀꯧꯕꯗꯣ ꯑꯩꯒꯤ ꯅꯥꯀꯣꯡꯗ ꯑꯗꯨꯝ ꯊꯥꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯅꯪꯅ ꯍꯧꯖꯤꯛ ꯊꯥꯗꯣꯏ ꯀꯧꯔꯒ ꯀꯞꯄꯝꯕꯗꯣ ꯍꯣꯔꯦꯟ ꯑꯩꯒꯤ ꯃꯤꯠꯇ ꯎꯔꯛꯑꯕ ꯅꯪꯅꯦ ꯀꯌꯥ ꯅꯨꯡꯉꯥꯏꯔꯣꯏ ꯅꯪꯗꯤ ꯑꯩ ꯀꯩꯗꯧꯕꯒꯤ ꯎꯕꯤꯌꯨ ꯍꯥꯏꯒꯦ ꯎꯗ ꯌꯥꯔꯤꯕ꯭ꯔꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯊꯥꯗꯣꯏꯑꯅ ꯀꯣꯟꯁꯤꯜꯂꯛꯏ ꯅꯠꯇ꯭ꯔꯣ ꯑꯗꯨꯗꯤ ꯅꯪ ꯀꯅꯥꯅ ꯊꯥꯗꯣꯏꯒ ꯃꯁꯛ ꯃꯅꯧ ꯍꯥꯏꯒꯦ ꯁꯅꯥ ꯌꯥꯝ ꯈꯪꯅꯤꯡꯅ ꯃꯥꯂꯦꯝꯒꯤ ꯅꯥꯀꯟꯗꯒꯤ ꯍꯦꯛꯇ ꯆꯣꯡꯁꯤꯟꯗꯨꯅ ꯐꯝꯂꯛꯇꯨꯅ ꯑꯁꯦꯡꯕꯒꯤ ꯑꯩꯒ ꯊꯥꯗꯣꯏꯒ ꯃꯁꯛ ꯃꯥꯟꯅꯕ꯭ꯔꯥ ꯊꯥꯗꯣꯏꯗꯣ ꯍꯧꯖꯤꯛꯇꯤ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯃꯥꯕꯨ ꯁꯤꯈ꯭ꯔꯕꯣ ꯃꯥꯂꯦꯝ ꯁꯅꯥꯗ ꯄꯩꯔꯞ ꯌꯦꯡꯗꯨꯅ ꯅꯪꯗꯤ ꯊꯥꯗꯣꯏꯒ ꯃꯁꯛ ꯃꯥꯟꯅꯕ ꯈꯛꯇꯅꯤ ꯉꯥꯡꯊꯣꯔꯛꯂꯤꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯗꯨꯗꯗꯤ ꯅꯪꯁꯦ ꯊꯥꯗꯣꯏ ꯅꯠꯇꯦ ꯍꯥꯏꯕ ꯑꯗꯨꯝ ꯂꯥꯏꯅ ꯈꯪꯕ ꯉꯝꯃꯤ ꯁꯅꯥ ꯍꯟꯗꯛꯇꯤ ꯅꯣꯛꯃꯤ ꯌꯥꯝꯅ ꯏꯪꯖ ꯇꯞꯆꯕꯤ ꯑꯃꯒꯨꯝꯅ ꯍꯥꯏꯔꯛꯏ ꯇꯥ ꯃꯥꯂꯦꯝ ꯑꯩ ꯊꯥꯗꯣꯏꯅꯤ ꯑꯩꯕꯨ ꯃꯁꯛ ꯈꯪꯗ꯭ꯔꯕꯣ ꯑꯩꯅ ꯇꯥ ꯃꯥꯂꯦꯝꯗ ꯂꯛꯅꯒꯦ ꯈꯟꯗꯨꯅ ꯁꯥꯟꯅꯕꯅꯤ ꯁꯅꯥꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯃꯥꯂꯦꯝꯗꯤ ꯃꯥꯒꯤ ꯊꯥꯗꯣꯏꯃꯛꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯅꯤ ꯈꯜꯂꯗꯨꯅ ꯉꯁꯤꯁꯨ ꯉꯔꯥꯡꯒꯤ ꯃꯇꯧꯒꯨꯝꯅ ꯁꯅꯥꯗ ꯀꯣꯟꯁꯤꯜꯂꯝꯃꯤ ꯊꯥꯗꯣꯏ ꯅꯪ ꯃꯐꯝ ꯀꯩꯗꯁꯨ ꯆꯠꯈ꯭ꯔꯅꯤ ꯑꯩ ꯅꯪꯕꯨ ꯎꯗꯕꯗ ꯏꯁꯥꯁꯦ ꯊꯣꯛꯐꯝ ꯈꯪꯗꯦ ꯑꯩ ꯅꯪꯕꯨ ꯌꯥꯝ ꯅꯤꯡꯁꯤꯡꯉꯤ ꯅꯪ ꯀꯔꯤꯒꯤ ꯑꯩꯉꯣꯟꯗ ꯑꯣꯏꯗꯕ ꯉꯥꯡꯉꯤꯅꯣ ꯅꯪ ꯑꯩꯒꯤ ꯊꯥꯗꯣꯏꯅꯤ ꯁꯅꯥ ꯍꯟꯗꯛꯁꯨ ꯃꯥꯂꯦꯝꯕꯨ ꯏꯟꯊꯣꯛꯇꯨꯅ ꯀꯩꯅꯣꯅꯦ ꯃꯁꯤ ꯅꯨꯄꯥꯁꯤꯕꯣ ꯑꯩꯁꯦ ꯅꯪꯒꯤ ꯊꯥꯗꯣꯏ ꯅꯠꯇꯤꯌꯦ ꯑꯩꯅ ꯅꯪꯉꯣꯟꯗ ꯊꯥꯗꯣꯏꯅꯦꯅ ꯂꯛꯅꯕꯩ ꯋꯥꯅꯤ ꯑꯩ ꯊꯥꯗꯣꯏ ꯅꯠꯇꯦꯀꯣ ꯃꯥꯂꯦꯝ ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯨ ꯇꯩꯊꯣꯛꯇꯨꯅ ꯑꯩ ꯆꯠꯂꯒꯦ ꯅꯪꯒꯤ ꯁꯛꯇꯝꯗꯨ ꯎꯔꯒ ꯑꯩꯒꯤ ꯊꯥꯗꯣꯏꯕꯨ ꯅꯤꯡꯁꯤꯡꯍꯜꯂꯨ ꯃꯥꯂꯦꯝꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯁꯅꯥ ꯃꯥꯂꯦꯝꯗ ꯃꯤꯆꯤ ꯊꯛ ꯂꯥꯎꯅ ꯈꯠꯆꯤꯜꯂꯝꯃꯤ ꯑꯩꯁꯦ ꯅꯪꯒꯤ ꯊꯥꯗꯣꯏꯅꯤ ꯈꯜꯂꯣꯗꯅ ꯏꯕꯥꯅꯤꯃꯨꯛ ꯅꯨꯡꯁꯤꯅꯔꯁꯦ ꯃꯥꯂꯦꯝ ꯁꯅꯥꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯁꯤꯟꯅꯔꯝꯗꯅ ꯆꯠꯈꯤꯔꯝꯃꯤ ꯁꯅꯥ ꯃꯥꯁꯨ ꯅꯣꯛꯇꯨꯅ ꯌꯦꯡꯍꯧꯔꯤ ꯑꯩꯈꯣꯏ ꯁꯍꯔꯒꯤ ꯃꯨꯊꯤꯋꯥꯎ ꯅꯨꯄꯥꯗꯨꯅ ꯑꯇꯣꯞꯄ ꯅꯨꯄꯤꯒ ꯇꯨꯃꯤꯟꯅ ꯀꯣꯏꯔꯒ ꯂꯩꯔꯝꯕꯒꯤ ꯈꯨꯡꯒꯪ ꯑꯁꯤꯗ ꯅꯨꯡꯁꯤ ꯆꯩꯅꯥ ꯈꯥꯡꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯦꯕ ꯅꯨꯡꯁꯤ ꯆꯩꯅꯥ ꯈꯥꯡꯕ ꯂꯥꯏꯔꯤ ꯅꯨꯡꯁꯤ ꯁꯩꯍꯧ ꯑꯣꯏꯅ ꯂꯥꯛꯄ ꯁꯣꯏꯗ꯭ꯔꯦ
ꯋꯥꯗꯨꯁꯨ ꯉꯥꯡꯅ ꯉꯥꯡꯅ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯅ ꯅꯣꯛꯂꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧ ꯑꯗꯨ ꯃꯃꯤꯠ ꯏ ꯀꯥꯅ ꯁꯥꯎꯅ ꯌꯦꯡꯂꯤꯕꯤ ꯂꯩꯁꯤꯁꯨ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯛꯏ꯫ ꯁꯅꯥ, ꯁꯅꯥ, ꯅꯪꯕꯨꯗꯤ ꯑꯩꯅ ꯂꯦꯝꯅ ꯈꯛ ꯊꯥꯔꯣꯏ꯫ ꯅꯪꯁꯨ ꯊꯥꯗꯣꯏꯒꯨꯝꯅ ꯅꯄꯨꯟꯁꯤ ꯑꯗꯨ ꯃꯥꯡꯒꯗꯕ ꯀꯨꯏꯗ꯭ꯔꯕꯅꯤ, ꯂꯩꯁꯤ ꯑꯩꯉꯣꯟꯗ ꯁꯤꯡꯅꯔꯛꯂꯕꯗꯤ꯫ ꯁꯅꯥꯗꯤ ꯂꯩꯁꯤꯅ ꯂꯥꯞꯇꯛꯅ ꯌꯦꯡꯂꯤꯕꯗꯨ ꯎꯗꯕ ꯃꯈꯩ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯗꯨꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯑꯗꯨꯃꯛ ꯂꯦꯞꯇꯨꯅ ꯂꯩꯍꯧꯔꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃꯁꯨ ꯍꯧꯈꯤꯔꯝꯃꯤ꯫ ꯂꯩꯁꯤ ꯉꯔꯥꯡꯗꯒꯤ ꯇꯨꯝꯕ ꯆꯥꯕ ꯈꯪꯗ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯕꯥꯕꯥ, ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣꯕ? ꯊꯥꯗꯣꯏꯒ ꯃꯁꯛ ꯃꯥꯟꯅꯩꯌꯦꯅꯒ ꯇꯥ ꯃꯥꯂꯦꯝꯅ ꯄꯥꯝꯈ꯭ꯔꯗꯤ ꯑꯩꯗꯤ ꯃꯥꯡꯖꯔꯦ꯫ ꯀꯣꯛꯂꯦꯟ ꯊꯥꯋꯥ ꯏꯁꯥ ꯁꯥꯗꯅ, ꯍꯦꯔꯥ, ꯑꯗꯨꯒꯤꯗꯃꯛꯇ ꯏꯆꯥꯅ ꯃꯊꯥ ꯁꯥꯕ ꯍꯧꯅꯗꯦ꯫ ꯑꯩꯅ ꯃꯄꯥꯗ ꯉꯔꯥꯡ ꯋꯥꯔꯤ ꯁꯥꯟꯅꯔꯝꯂꯕ, ꯃꯆꯥꯅ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯂꯨꯍꯣꯡꯗꯕ ꯌꯥꯄꯣꯠꯇꯦꯅꯦ꯫ ꯑꯗꯨ ꯑꯣꯏꯔꯁꯨ ꯊꯥꯗꯣꯏꯒ ꯃꯁꯛ ꯃꯥꯟꯅꯕꯤ ꯁꯅꯥꯗꯨꯗꯤꯅꯦ ꯃꯤ ꯈꯔ ꯉꯝꯕ ꯃꯥꯜꯂꯤ꯫ ꯃꯥꯅ ꯉꯝꯒꯦ ꯍꯥꯏꯅ ꯉꯝꯕꯗ ꯀꯌꯥꯝ ꯉꯝꯗꯣꯔꯤꯒꯦ? ꯌꯥꯗ ꯌꯥꯗ꯭ꯔꯒꯅ ꯀꯣꯛ ꯍꯥꯠꯇꯣꯛꯈ꯭ꯔꯒ ꯂꯣꯏꯔꯦꯗꯅ꯫ ꯃꯄꯥꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯂꯩꯁꯤ ꯍꯟꯗꯛꯇꯤ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯅ ꯅꯣꯛꯂꯛꯏ꯫ ꯁꯣꯝꯗꯁꯨ ꯇꯣꯝꯕ ꯑꯃꯗꯤ ꯄꯥꯟꯊꯣꯏꯅ ꯃꯆꯥꯅꯨꯄꯥꯗ ꯂꯨꯍꯣꯡꯅꯕꯒꯤ ꯋꯥ ꯑꯗꯨ ꯀꯟꯅ ꯇꯛꯁꯤꯜꯂꯝꯃꯤ꯫ ꯍꯟꯗꯛꯇꯤ ꯏꯄꯥꯒꯤ ꯃꯥꯏ ꯆꯣꯞꯅꯅꯕ ꯁꯤꯟꯒꯅꯨ꯫ ꯑꯩꯁꯦ ꯅꯪꯅ ꯃꯃꯥꯡꯗꯁꯨ ꯌꯣꯟꯕ ꯌꯥꯕ ꯌꯣꯜꯂꯕꯅꯤ꯫ ꯃꯆꯥꯒꯤ ꯑꯄꯥꯝꯕ ꯈꯪꯗ꯭ꯔꯗꯤ ꯆꯣꯞꯆꯒꯦꯗꯅꯤ꯫ ꯍꯟꯗꯛꯁꯨ ꯅꯁꯥꯅ ꯆꯣꯞꯅꯤꯡꯗ꯭ꯔꯕꯗꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝ ꯑꯗꯣ ꯍꯥꯏꯗꯣꯛꯄꯤꯈꯣ꯫ ꯃꯁꯤ ꯑꯩꯒꯤ ꯆꯤꯟꯊꯛꯇꯒ ꯈꯨꯝꯕ ꯁꯥꯏꯅꯦ꯫ ꯅꯪ ꯉꯁꯤ ꯑꯩꯒꯤ ꯈꯨꯠꯇ ꯁꯤꯕ ꯁꯣꯏꯔꯣꯏ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯄꯥꯟꯊꯣꯏꯁꯨ ꯃꯆꯥꯕꯨ ꯀꯟꯈꯠꯂꯛꯏ꯫ ꯅꯨꯄꯥ, ꯅꯪꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡꯗꯨꯕꯨ ꯀꯔꯤ ꯋꯥꯉꯥꯡ ꯁꯉꯥꯡꯅꯣ? ꯅꯆꯥꯁꯤ ꯃꯊꯟꯇꯅꯤ꯫ ꯅꯆꯥꯅ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯈ꯭ꯔꯒ ꯀꯅꯥꯗꯅꯣ ꯃꯥꯡꯖꯒꯗꯧꯔꯤꯁꯤꯕꯣ? ꯇꯣꯝꯕ ꯃꯥꯒꯤ ꯅꯨꯄꯤꯗ ꯄꯩꯔꯞ ꯌꯦꯡꯗꯨꯅ, ꯅꯪꯅ ꯅꯆꯥꯁꯦ ꯀꯟꯈꯠꯇꯨꯅ ꯌꯥꯝꯅ ꯅꯥꯎ ꯆꯥꯎꯔꯕꯅꯤ꯫ ꯄꯥꯟꯊꯣꯏ ꯃꯆꯥꯅꯨꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯇꯞ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥꯒꯤ ꯃꯥꯂꯦꯝ, ꯅꯪꯅ ꯈꯣꯏꯗꯥꯖꯩ ꯅꯨꯡꯁꯤꯖꯩ ꯍꯥꯏꯕ ꯊꯥꯗꯣꯏꯁꯨ ꯍꯧꯖꯤꯛꯇꯤ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯦ꯫ ꯑꯗꯨꯅꯅꯦ, ꯅꯪꯒꯤꯁꯨ ꯇꯨꯡꯒꯤ ꯌꯥꯏꯐꯅꯕ ꯏꯃꯥ ꯍꯣꯏꯅ ꯁꯤꯜꯂꯤꯕꯁꯤ ꯌꯥꯎ꯫ ꯊꯥꯗꯣꯏꯗꯤ ꯍꯜꯂꯛꯀꯅꯤ ꯍꯜꯂꯛꯂꯣꯏ ꯍꯥꯏꯕ ꯈꯪꯕ ꯅꯠꯇꯦ꯫ ꯀꯅꯥꯅ ꯈꯪꯕ ꯁꯤꯔꯝꯂꯕꯁꯨ꯫ ꯃꯥꯂꯦꯝ ꯇꯥꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯊꯧꯅꯥ ꯄꯨꯝꯕ ꯄꯨꯊꯣꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯅꯣꯏꯅ ꯊꯥꯗꯣꯏꯅ ꯁꯨꯝ ꯄꯨꯊꯣꯛꯏ꯫ ꯃꯥꯒꯤ ꯃꯔꯝꯗ ꯍꯥꯏꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯍꯧꯖꯤꯛꯇꯤ ꯊꯥꯗꯣꯏꯒꯤ ꯋꯥ ꯄꯨꯊꯣꯛꯄꯤꯔꯅꯨ꯫ ꯑꯩ ꯇꯥꯕ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯗꯤ ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯀꯔꯤꯅꯣ ꯍꯥꯏꯌꯨꯅꯦ ꯏꯃꯥꯗ꯫ ꯏꯃꯥ, ꯑꯩ ꯍꯧꯖꯤꯛꯇꯤ ꯊꯥꯗꯣꯏꯒꯤ ꯋꯥꯈꯜ ꯀꯥꯎꯏ꯫ ꯑꯩꯒꯤ ꯈꯟꯖꯕ ꯃꯤ ꯑꯃ ꯂꯩꯔꯦ꯫ ꯏꯃꯥ ꯊꯥꯖꯗꯦ꯫ ꯉꯔꯥꯡ ꯅꯍꯥꯟꯇꯅꯤ ꯅꯪꯅ ꯊꯥꯗꯣꯏꯒꯤ ꯋꯥꯈꯜꯗ ꯉꯥꯎꯆꯠꯅꯈꯤꯕ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯃꯤ ꯂꯩꯔꯦ ꯍꯥꯏꯔꯒ ꯏꯃꯥꯅ ꯊꯥꯖꯒꯗ꯭ꯔꯣ? ꯃꯃꯥ ꯃꯆꯥꯒꯤ ꯋꯥꯔꯤ ꯇꯥꯔꯝꯕ ꯇꯣꯝꯕꯁꯨ ꯇꯞꯅ ꯋꯥ ꯉꯥꯡꯂꯛꯏ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯀꯌꯥꯝ ꯌꯥꯝꯅ ꯆꯨꯝꯃꯤ ꯆꯨꯝꯗꯦ ꯍꯥꯏꯕ ꯈꯪꯅꯅꯕ ꯅꯪꯅ ꯍꯞꯇꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯅꯪꯅ ꯈꯟꯖꯩ ꯍꯥꯏꯕ ꯅꯨꯄꯤꯗꯣ ꯌꯨꯝꯁꯤꯗ ꯄꯨꯔꯛꯎ꯫ ꯏꯄꯥꯒ ꯁꯛ ꯈꯪꯅꯒꯦ꯫ ꯃꯗꯨ ꯉꯝꯗ꯭ꯔꯕ ꯅꯪ ꯑꯩꯈꯣꯏꯅ ꯁꯤꯟꯕ ꯋꯥꯐꯝ ꯑꯁꯤꯗ ꯌꯥꯗꯕ ꯌꯥꯔꯣꯏ꯫ ꯄꯥꯕꯅ ꯍꯥꯏꯕꯗꯨꯃꯛ ꯅꯆꯥ ꯄꯥꯡꯊꯣꯛꯆꯒꯦ꯫ ꯑꯗꯨꯒ ꯑꯩꯅ ꯅꯨꯄꯤꯗꯨ ꯄꯨꯔꯛꯑꯒ ꯄꯥꯕꯒ ꯏꯃꯥꯒꯅ ꯄꯥꯝꯗꯦ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ꯫ ꯐꯔꯦ, ꯑꯩꯁꯨ ꯆꯠꯂꯨꯈꯤꯒꯦ꯫ ꯋꯥꯍꯩꯗꯨ ꯍꯥꯏꯔꯝꯗꯨꯅ ꯃꯥꯂꯦꯝꯁꯨ ꯈꯣꯡꯂꯩ ꯊꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯄꯥꯟꯊꯣꯏ ꯃꯊ꯭ꯋꯥꯏ ꯋꯥꯖꯅ, ꯅꯨꯄꯥ, ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨꯕꯨ ꯀꯔꯤꯅꯣ? ꯅꯆꯥꯅ ꯍꯥꯏꯔꯤꯕ ꯋꯥ ꯄꯨꯝꯕ ꯑꯆꯨꯝꯕ ꯑꯣꯏꯔꯕꯗꯤ ꯅꯪ ꯀꯔꯤ ꯇꯧꯒꯗꯧꯔꯤ? ꯑꯗꯨꯅ ꯑꯃꯕꯨ ꯑꯣꯏꯔꯣ ꯂꯨꯍꯣꯡꯕꯁꯦ ꯍꯥꯏꯗꯣꯛꯈ꯭ꯔꯁꯤꯗ꯫ ꯅꯆꯥꯅ ꯑꯁꯨꯛ ꯌꯥꯝꯅ ꯄꯥꯝꯗ꯭ꯔꯕ ꯑꯁꯤꯕꯨ꯫ ꯍꯩ, ꯅꯪ ꯇꯨꯃꯤꯟ ꯂꯩ꯫ ꯃꯥꯅ ꯀꯗꯥꯏꯗꯒꯤ ꯅꯨꯄꯤꯅꯣ? ꯅꯆꯥꯅꯨꯄꯥ ꯑꯁꯤꯅ ꯉꯝꯃꯣꯏ ꯈꯪꯗꯅ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ꯫ ꯑꯣ, ꯈꯪꯖꯗ꯭ꯔꯦꯗ ꯅꯣꯏ ꯅꯄꯥ ꯅꯆꯥꯒꯤ ꯋꯥꯔꯤꯁꯦ꯫ ꯁꯣꯝꯗꯁꯨ ꯃꯥꯂꯦꯝ ꯃꯊꯥ ꯁꯥꯅ ꯃꯍꯥꯛꯅ ꯍꯦꯛ ꯍꯦꯛ ꯂꯩꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯥꯛꯄꯗ ꯁꯅꯥꯅ ꯅꯣꯛꯂꯗꯨꯅ ꯃꯥꯂꯦꯝꯗ ꯃꯈꯨꯠ ꯈꯠꯇꯨꯅ ꯀꯧꯔꯛꯂꯤ꯫ ꯃꯥꯂꯦꯝ ꯍꯥꯏꯕꯧ, ꯀꯞꯄꯤꯔꯅꯨ ꯏꯔꯛ ꯈꯪꯗꯕꯧ, ꯅꯪ ꯁꯤꯗ ꯂꯥꯛꯑꯣ꯫ ꯉꯁꯥꯏꯗꯒꯤ ꯑꯩ ꯅꯪꯕꯨ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤꯅꯤ꯫ ꯋꯥꯍꯩꯗꯣ ꯍꯥꯏꯗꯨꯅ ꯁꯨꯞꯂꯞ ꯇꯧꯅ ꯑꯃꯨꯛ ꯌꯦꯡꯗꯨꯅ, ꯅꯨꯄꯤꯗꯧꯅ ꯃꯣꯂꯤ ꯂꯥꯛꯏꯗꯨ ꯀꯩꯒꯤꯅꯣ? ꯊꯨꯅ ꯂꯥꯛꯎꯅꯦ ꯅꯪꯕꯣ꯫ ꯃꯥꯂꯦꯝꯁꯨ ꯁꯅꯥꯒꯤ ꯃꯑꯣꯡꯁꯤꯗ ꯉꯥꯏꯍꯥꯛꯀꯤ ꯃꯊꯥ ꯁꯥꯔꯝꯕꯗꯨ ꯀꯥꯎꯕꯒꯨꯝꯅ ꯁꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯏꯕꯨꯡꯉꯣ, ꯅꯪꯁꯦ ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯀꯗꯕꯅꯤ꯫ ꯑꯁꯨꯛ ꯌꯥꯝꯅ ꯃꯣꯟꯕ ꯍꯧꯅꯕ꯭ꯔꯕ? ꯃꯥꯂꯦꯝꯁꯨ ꯉꯛꯅ ꯁꯅꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯪꯂꯛꯏ꯫ ꯀꯩ ꯂꯩꯔꯒꯦ ꯅꯪꯅ ꯑꯩ ꯀꯧꯔꯤꯁꯤꯕꯣ?
ꯅꯪꯒꯅꯦ ꯆꯥꯃꯤꯟꯅꯒꯦꯅꯅꯦ ꯁꯤꯡꯖꯨ ꯕꯣꯔꯥ ꯈꯔ ꯂꯩꯔꯛꯄꯅꯦ ꯑꯗꯨꯒꯤ ꯉꯁꯥꯏꯗꯒꯤ ꯅꯪ ꯂꯥꯛꯄ ꯉꯥꯏꯔꯤꯕ ꯑꯩ ꯁꯤꯡꯖꯨ ꯆꯥꯅꯤꯡꯗꯦ ꯆꯥꯅꯤꯡꯗꯕ ꯌꯥꯔꯣꯏ ꯍꯦꯛ ꯆꯥꯗ꯭ꯔꯕ ꯅꯪꯅ ꯅꯨꯡꯁꯤ ꯍꯥꯏꯕꯗꯅꯦ ꯑꯩꯅ ꯌꯥꯕꯤꯔꯣꯏ ꯑꯩꯅ ꯅꯪꯕꯨ ꯌꯥꯝ ꯄꯥꯝꯒꯗꯕꯁꯤ ꯃꯉꯥꯏ ꯅꯪꯅ ꯄꯥꯝꯗꯦ ꯍꯥꯏꯔꯁꯨ ꯄꯥꯝꯃꯛꯀꯗꯕ ꯂꯩꯔꯤ ꯑꯩꯁꯦ ꯑꯩꯈꯣꯏ ꯁꯍꯔꯗ ꯁꯛ ꯐꯖꯕꯤꯗ ꯃꯃꯤꯡ ꯆꯠꯂꯤꯅꯤ ꯌꯥꯔꯦꯗ ꯅꯁꯥ ꯅꯊꯟꯇꯅ ꯄꯪꯊꯥꯗ ꯊꯥꯒꯠꯄꯤꯔꯅꯨ ꯁꯅꯥ ꯁꯥꯎꯔꯞ ꯇꯧꯅ ꯅꯪꯁꯨ ꯃꯣꯂꯤ ꯅꯆꯤꯟꯗꯤ ꯑꯗꯨꯝ ꯈꯨꯝꯃꯤ ꯂꯥꯛꯑꯣ ꯁꯤꯡꯖꯨ ꯆꯥꯔꯁꯦ ꯅꯪꯒ ꯉꯥꯡꯅꯕꯒꯅꯦ ꯉꯝꯖꯄꯣꯠ ꯅꯠꯇꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯥꯗ ꯈꯨꯗ ꯀꯨꯝꯗꯨꯅ ꯐꯝꯊꯈꯤꯔꯝꯃꯤ ꯃꯥꯂꯦꯝꯁꯨ ꯇꯞꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁꯅꯥꯒꯤ ꯃꯅꯥꯛꯇ ꯐꯝꯂꯝꯃꯤ ꯃꯥꯂꯦꯝ ꯃꯄꯥꯅ ꯍꯥꯏꯔꯛꯄ ꯋꯥꯐꯝ ꯑꯗꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯁꯤꯡꯖꯨ ꯇꯣꯠꯂꯤꯕ ꯁꯅꯥꯗ ꯋꯥ ꯑꯃ ꯍꯥꯏꯅꯤꯡꯕꯒꯨꯝꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯁꯅꯥꯁꯨ ꯁꯤꯡꯖꯨ ꯇꯣꯠꯅ ꯃꯥꯂꯦꯝꯗ ꯁꯨꯡꯌꯦꯡꯗꯤ ꯍꯦꯛ ꯌꯦꯡꯗꯅ ꯍꯥꯏꯔꯛꯏ ꯀꯩ ꯍꯥꯏꯅꯤꯡꯉꯦ ꯍꯥꯏꯗꯣꯏꯗꯤ ꯍꯥꯏꯔꯛꯑꯣ ꯑꯩꯉꯣꯟꯗ ꯌꯦꯡꯉꯒ ꯂꯩꯇ꯭ꯔꯁꯨ ꯃꯥꯂꯦꯝ ꯍꯟꯗꯛꯇꯤ ꯃꯔꯩ ꯑꯗꯨ ꯇꯠꯂꯤ ꯇꯧꯔꯒ ꯅꯪꯁꯦ ꯑꯩꯒ ꯅꯨꯡꯁꯤꯅꯕ ꯅꯨꯄꯤ ꯑꯃꯇ ꯁꯥꯕꯤꯌꯨ ꯁꯅꯥ ꯁꯤꯡꯖꯨ ꯇꯣꯠꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯇꯨꯅ ꯃꯥꯂꯦꯝꯗ ꯉꯛꯅ ꯌꯦꯡꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯀꯩꯕ ꯅꯪꯒ ꯅꯨꯡꯁꯤꯅꯕ ꯁꯥꯗꯣꯏꯕ ꯀꯅꯥꯏ ꯃꯥꯡꯗ ꯅꯪꯕꯨ ꯅꯨꯄꯤ ꯀꯣꯏꯗꯥꯏꯅꯤ ꯅꯍꯥꯟ ꯅꯪꯒ ꯎꯅꯔꯝꯕ ꯅꯨꯄꯤ ꯑꯊꯤꯕꯤꯗꯣ ꯑꯗꯨ ꯂꯩꯅ ꯑꯩꯉꯣꯟꯗ ꯅꯪꯒꯤ ꯅꯨꯄꯤ ꯁꯥꯎ ꯀꯥꯏꯗꯤ ꯀꯩꯅꯣꯕ ꯑꯩꯁꯦ ꯄꯪꯌꯥ ꯌꯥꯕ ꯃꯤꯅꯤ ꯀꯥꯏꯗꯤ ꯈꯟꯅꯨꯀꯣ ꯑꯩ ꯑꯗꯨꯝꯅ ꯈꯟꯈꯤꯕ ꯂꯩꯇꯦ ꯑꯩꯒꯤ ꯊꯥꯗꯣꯏꯗꯤ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯦ ꯅꯍꯥꯟꯒꯤꯗꯨꯗꯤ ꯑꯩꯒ ꯀꯣꯏꯅꯕꯁꯨ ꯅꯠꯇꯦ ꯊꯥꯗꯣꯏ ꯍꯥꯏꯁꯤꯅ ꯀꯅꯥ ꯑꯩꯒ ꯁꯛ ꯃꯥꯟꯅꯩꯅ ꯇꯧꯕꯗꯨꯔꯣ ꯃꯥꯂꯦꯝ ꯍꯟꯗꯛꯇꯤ ꯁꯅꯥꯅ ꯒ꯭ꯌꯥꯟ ꯇꯥꯅꯅꯕ ꯃꯑꯣꯡꯗ ꯊꯥꯗꯣꯏꯒ ꯃꯥꯒ ꯂꯩꯅꯔꯝꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯆꯤꯊꯗꯅ ꯂꯤꯔꯝꯃꯤ ꯃꯗꯨꯗꯁꯨ ꯅꯠꯇꯅ ꯃꯄꯥꯅ ꯂꯩꯁꯤꯒ ꯂꯨꯍꯣꯡꯅꯕꯒꯤ ꯃꯉꯣꯟꯗ ꯇꯛꯁꯤꯜꯂꯛꯄ ꯈꯨꯗꯤꯡ ꯑꯃꯗꯤ ꯃꯥꯒ ꯃꯄꯥꯒ ꯍꯥꯏꯅꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨꯁꯨ ꯂꯤꯔꯝꯃꯤ ꯋꯥꯔꯤ ꯂꯤꯕ ꯂꯣꯏꯔꯛꯄꯗ ꯃꯥꯂꯦꯝ ꯍꯤꯛ ꯂꯥꯎꯅ ꯀꯞꯂꯛꯏ ꯅꯍꯥꯟꯈꯩ ꯏꯉꯥꯎ ꯉꯥꯎꯅ ꯉꯥꯡꯅꯤꯡꯕꯗ ꯉꯥꯡ ꯃꯅꯤꯡ ꯇꯝꯅ ꯂꯩꯖꯔꯝꯕ ꯁꯅꯥꯁꯨ ꯉꯁꯤꯗꯤ ꯃꯄꯤ ꯁꯤꯟꯊꯔꯛꯏ ꯅꯪꯒꯤ ꯋꯥꯔꯤꯁꯤ ꯇꯥꯕꯗ ꯑꯩ ꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤ ꯑꯋꯣꯏꯒꯤ ꯊꯥꯗꯣꯏꯒ ꯑꯩꯒ ꯁꯛ ꯃꯥꯟꯅꯕ꯭ꯔꯥ ꯃꯥꯟꯅꯩ ꯌꯥꯝ ꯃꯥꯟꯅꯩ ꯈꯖꯤꯛ ꯈꯔ ꯌꯥꯝ ꯃꯥꯟꯅꯗꯕ ꯍꯥꯏꯔꯒꯗꯤ ꯑꯩꯒꯤ ꯊꯥꯗꯣꯏꯗꯤ ꯏꯪꯇ ꯃꯤꯅ ꯆꯩ ꯉꯥꯡꯂꯕꯁꯨ ꯅꯣꯛꯅꯤꯡꯇ ꯇꯧ ꯃꯍꯥꯛꯀꯤꯗꯤ ꯃꯊꯧ ꯑꯣꯏꯕꯅꯤ ꯃꯗꯨꯅ ꯃꯤꯅ ꯉꯥꯡ ꯆꯩꯔꯒ ꯅꯣꯏꯗꯨꯕꯨ ꯃꯥꯕꯨ ꯉꯥꯎꯕ꯭ꯔꯣ ꯑꯩꯉꯣꯟꯗ ꯑꯣꯏꯔꯗꯤꯀꯣ ꯇꯞ ꯇꯥꯕ ꯃꯈꯩ ꯈꯟꯅ ꯊꯣꯛꯀꯅꯤ ꯑꯗꯨꯒ ꯅꯪꯅ ꯂꯩꯁꯤ ꯍꯥꯏꯁꯤꯅ ꯅꯍꯥꯟꯒꯤ ꯑꯊꯤꯕ ꯅꯨꯄꯤꯗꯣ ꯑꯣꯏꯗꯣꯏꯔꯣ ꯃꯥꯅꯤ ꯑꯩꯅ ꯈꯜꯂꯦꯕ ꯀꯨꯆꯨꯗꯣ ꯏꯁꯦꯡ ꯁꯦꯡꯗꯦ ꯐꯔꯝꯒꯗꯕ ꯃꯥꯟꯗꯦꯅ ꯑꯗꯣ ꯅꯪ ꯀꯔꯤ ꯈꯜꯂꯤꯒꯦ ꯑꯩꯅ ꯍꯥꯏꯕꯗꯣ ꯑꯩꯒꯤ ꯋꯥꯗꯤ ꯀꯩꯅꯣ ꯍꯧꯖꯤꯛ ꯍꯦꯛꯇ ꯅꯣꯏ ꯄꯥꯕꯒꯤ ꯃꯅꯥꯛꯇ ꯆꯠꯁꯦ ꯍꯥꯏꯁꯨ ꯌꯥꯏ ꯉꯁꯤꯗꯤ ꯊꯦꯡꯉꯦ ꯍꯌꯦꯡ ꯑꯣꯏꯅ ꯄꯥꯕꯗ ꯅꯪꯕꯨ ꯃꯁꯛ ꯇꯥꯛꯑꯒꯦ ꯃꯥꯂꯦꯝꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯁꯅꯥꯅ ꯅꯣꯛꯈꯤ ꯇꯧꯔꯒ ꯅꯣꯏ ꯄꯥꯕꯅ ꯑꯩꯒꯤ ꯑꯣꯏꯅ ꯂꯨꯍꯣꯡꯅꯕ ꯇꯧꯔꯅꯤ ꯀꯥꯏꯅ ꯍꯥꯏꯔꯛꯑꯗꯤ ꯅꯪ ꯀꯃꯥꯏꯅ ꯇꯧꯅꯤ ꯅꯪꯕꯨ ꯑꯩ ꯂꯧꯕ ꯉꯝꯒꯗ꯭ꯔꯣ ꯑꯩꯗꯤ ꯅꯪꯉꯣꯟꯗ ꯂꯩꯕ ꯉꯝꯅꯤ ꯅꯠꯇ꯭ꯔꯒ ꯏꯕꯥꯅꯤ ꯁꯥꯖꯤꯟꯅꯕ ꯀꯣꯏꯅꯕꯤ ꯅꯠꯇꯕꯤꯗ ꯑꯁꯦꯡꯕ ꯑꯣꯏꯅ ꯀꯣꯏꯅꯔꯁꯤꯔꯥ ꯃꯥꯂꯦꯝ ꯁꯅꯥꯗ ꯄꯩꯔꯞ ꯌꯦꯡꯗꯨꯅ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯃꯊꯥ ꯁꯥꯕꯅꯤ ꯁꯤꯡꯖꯨ ꯑꯗꯨꯝ ꯆꯥꯔꯁꯤꯁꯦ ꯑꯁ ꯅꯪ ꯑꯃꯅꯦ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯥꯂꯦꯝꯗꯤ ꯁꯤꯡꯖꯨꯗꯨ ꯆꯥꯕ ꯍꯧꯈ꯭ꯔꯦ ꯁꯅꯥꯁꯨ ꯃꯆꯤꯟ ꯑꯗꯨ ꯄꯣꯝꯂꯞ ꯇꯧꯅ ꯁꯤꯡꯖꯨꯗꯨ ꯆꯥꯔꯝꯃꯤ ꯃꯥꯂꯦꯝꯇꯕꯨ ꯁꯦꯟꯅꯖꯗꯨꯅ ꯂꯩꯕ ꯂꯩꯁꯤꯗꯨ ꯑꯅꯤꯗꯨꯅ ꯁꯤꯡꯖꯨ ꯆꯥꯃꯤꯟꯅꯔꯤꯕꯗꯨ ꯎꯕꯗ ꯃꯁꯥꯗꯨ ꯀꯂꯛ ꯈꯝꯃꯟꯕꯅ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨ ꯌꯦꯡꯗꯨꯅ ꯂꯩꯕ ꯐꯥꯎꯕ ꯍꯦꯛ ꯉꯝꯗ ꯃꯈꯨꯠ ꯃꯁꯥ ꯆꯩꯖꯦꯠ ꯇꯥꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏꯅ ꯅꯨꯃꯤꯠꯇꯨꯁꯨ ꯍꯧꯖꯤꯟꯈꯤꯕꯅ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯂꯦꯝꯅ ꯁꯅꯥꯕꯨ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯁꯨꯃꯥꯡꯗ ꯐꯝꯗꯨꯅ ꯂꯩꯔꯝꯕ ꯇꯣꯝꯕ ꯑꯃꯗꯤ ꯄꯥꯟꯊꯣꯏꯗꯤ ꯉꯛꯅ ꯃꯆꯥꯗ ꯑꯃꯗꯤ ꯁꯅꯥꯗ ꯌꯦꯡꯂꯝꯃꯤ ꯁꯅꯥ ꯎꯕꯗ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯆꯤꯟꯗ ꯈꯪꯍꯧꯗꯅ ꯍꯥꯏꯗꯣꯛꯈꯤ ꯁꯅꯥꯗꯤ ꯃꯤꯒ ꯈꯔ ꯀꯣꯏꯒꯟꯗꯕꯗꯨꯗ ꯍꯦꯛꯇ ꯍꯔꯥꯎ ꯆꯪꯁꯤꯟꯗꯨꯅ ꯇꯣꯝꯕ ꯑꯃꯗꯤ ꯄꯥꯟꯊꯣꯏꯒꯤ ꯃꯈꯣꯡ ꯁꯣꯛꯇꯨꯅ ꯈꯨꯔꯨꯝꯃꯤ ꯏꯃꯥ ꯕꯥꯕꯥ ꯅꯃꯧꯅ ꯈꯨꯔꯨꯝꯖꯔꯤ ꯑꯩꯒꯤ ꯃꯤꯡ ꯊꯥꯗꯣꯏ ꯀꯧꯗꯤ ꯁꯅꯥ ꯀꯧꯖꯩ ꯑꯩꯈꯣꯏꯒꯤ ꯇꯥ ꯃꯥꯂꯦꯝꯅ ꯍꯥꯏꯕꯗꯗꯤ ꯑꯩꯁꯦ ꯊꯥꯗꯣꯏꯒ ꯃꯁꯛ ꯆꯞ ꯃꯥꯟꯅꯩ ꯍꯥꯏ ꯇꯣꯝꯕꯒ ꯄꯥꯟꯊꯣꯏꯒꯗꯤ ꯇꯤꯡꯉꯛ ꯁꯅꯥꯗ ꯌꯦꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯃꯥꯂꯦꯝꯁꯨ ꯃꯃꯥ ꯃꯄꯥꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯕꯥꯕꯥ ꯃꯥꯁꯦ ꯊꯥꯗꯣꯏ ꯅꯠꯇꯦ ꯁꯅꯥꯅ ꯑꯩꯒ ꯅꯧꯅ ꯍꯟꯗꯛ ꯈꯪꯅꯖꯕꯅꯤ ꯇꯣꯝꯕ ꯃꯆꯥꯗ ꯑꯃꯨꯛ ꯂꯩꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯁꯦꯡꯂꯕ꯭ꯔꯣ
ꯑꯁꯦꯡꯕꯅꯤ ꯊꯥꯗꯣꯏꯗꯤ ꯍꯧꯖꯤꯛ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤꯕ ꯑꯁꯤ ꯑꯗꯨꯗꯤ ꯍꯥꯏ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯀꯗꯥꯏꯗꯒꯤꯅꯣ ꯃꯃꯥ ꯃꯄꯥꯒꯤ ꯃꯃꯤꯡꯅ ꯀꯔꯤ ꯀꯧ ꯃꯥꯂꯦꯝꯅ ꯈꯨꯝꯗ꯭ꯔꯤꯉꯩꯗ ꯁꯅꯥꯅ ꯁꯠ ꯂꯥꯎꯅ ꯈꯨꯝꯂꯛꯏ ꯁꯍꯔꯗꯒꯤꯅꯤ ꯕꯥꯕꯥ ꯁ꯭ꯋꯥꯏꯗ ꯍꯟꯗꯛ ꯌꯨꯝ ꯁꯥꯗꯨꯅ ꯅꯧꯅ ꯂꯩꯕꯅꯤ ꯏꯃꯥꯒꯤ ꯃꯤꯡꯅ ꯂꯩꯃ ꯀꯧꯏ ꯕꯥꯕꯒꯤꯅ ꯊꯧꯖꯥꯜ ꯀꯧꯏ ꯃꯈꯣꯏꯗꯤ ꯁꯍꯔꯒꯤ ꯌꯨꯝꯗꯨꯗ ꯂꯩꯍꯧꯏ ꯑꯩꯅ ꯈꯨꯡꯒꯪꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯍꯥꯏꯕꯗꯨꯗ ꯂꯩꯕ ꯂꯥꯛꯄꯅꯤ ꯅꯪꯗꯤ ꯀꯅꯥꯒ ꯂꯩꯔꯤꯕ ꯍꯧꯖꯤꯛꯅ ꯏꯅꯦ ꯑꯃꯒ ꯂꯩ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯕꯥꯕꯥ ꯅꯣꯏꯒꯤ ꯈꯨꯡꯒꯪꯁꯦ ꯂꯩꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯍꯥꯏꯕꯕꯨ ꯃꯤ ꯐꯠꯇꯕ ꯌꯥꯝ ꯂꯩꯔꯝꯒꯗꯕ ꯃꯥꯜꯂꯤ ꯇꯣꯝꯕ ꯁꯅꯥꯗ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯃꯃꯥꯡꯉꯩꯒꯤ ꯊꯧꯗꯣꯛ ꯈꯔ ꯅꯤꯡꯁꯤꯡꯂꯛꯄꯒꯨꯝ ꯇꯧꯔꯤ ꯀꯣꯛꯂꯦꯅ ꯃꯆꯥꯅꯨꯄꯥ ꯃꯥꯂꯦꯝꯕꯨ ꯊꯥꯗꯣꯏꯒ ꯅꯨꯡꯁꯤꯅꯩ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯄꯥꯎ ꯇꯝꯂꯛꯂꯕꯗ ꯇꯣꯝꯕ ꯁꯥꯎꯅ ꯊꯥꯗꯣꯏꯒꯤ ꯃꯌꯨꯝꯗ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯃꯌꯨꯝ ꯌꯧꯗ꯭ꯔꯤꯉꯩꯗ ꯊꯥꯗꯣꯏꯒ ꯍꯦꯛ ꯊꯦꯡꯅꯔꯝꯃꯤ ꯇꯣꯝꯕ ꯍꯥꯟꯅ ꯊꯥꯗꯣꯏꯕꯨ ꯃꯁꯛ ꯈꯪꯕꯅ ꯀꯧꯔꯛꯏ ꯏꯕꯦꯝꯃ ꯊꯥꯗꯣꯏ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯊꯥꯗꯣꯏ ꯇꯣꯝꯕꯅ ꯀꯧꯔꯛꯂꯤꯕꯗꯨ ꯏꯄꯥ ꯄꯥꯈꯠꯅ ꯀꯩ ꯍꯥꯏꯒꯦ ꯈꯨꯔꯥ ꯇꯣꯝꯕ ꯀꯣꯏꯊꯣꯛ ꯀꯣꯏꯁꯤꯟ ꯇꯧꯗ ꯁꯠ ꯍꯦꯛꯇ ꯍꯥꯏꯔꯛꯏ ꯅꯪꯒ ꯏꯆꯥꯒ ꯅꯨꯡꯁꯤꯅꯩ ꯍꯥꯏꯕ ꯑꯩ ꯈꯪ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯅꯪ ꯉꯜꯂꯤꯉꯩꯗꯅꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯁꯤꯗꯒꯤ ꯂꯥꯞꯅ ꯂꯩ ꯑꯩꯒꯤ ꯏꯆꯥꯗꯤ ꯃꯄꯥ ꯑꯩꯅ ꯄꯥꯝꯖꯕ ꯏꯃꯧ ꯅꯨꯄꯤ ꯑꯃ ꯊꯤꯗꯨꯅ ꯂꯨꯍꯣꯡꯕꯤꯒꯅꯤ ꯃꯁꯤꯗ ꯅꯪꯅ ꯑꯌꯦꯠꯄ ꯄꯤꯒꯦ ꯍꯥꯏꯅ ꯈꯟꯒꯅꯨ ꯊꯥꯗꯣꯏ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯅ ꯅꯣꯛꯁꯤꯟꯅꯗꯨꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ ꯍꯣꯏ ꯈꯨꯔꯥ ꯃꯣꯏ ꯃꯄꯥ ꯁꯅꯥꯅ ꯆꯠꯂꯒꯦ ꯍꯥꯏꯔꯤꯅꯦ ꯅꯪꯕꯨ ꯇꯥꯗ꯭ꯔꯕꯣ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯃꯁꯥ ꯅꯣꯝꯂꯒ ꯍꯥꯏꯔꯛꯄꯗꯨꯗ ꯇꯣꯝꯕꯁꯨ ꯒ꯭ꯌꯥꯟ ꯈꯪꯇꯥ ꯇꯥꯔꯛꯇꯨꯅ ꯁꯠ ꯍꯦꯛꯇ ꯈꯨꯝꯂꯛꯏ ꯇꯣꯝꯕ ꯋꯥꯈꯜꯗꯗꯤ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ ꯊꯥꯗꯣꯏꯒ ꯀꯌꯥꯗ ꯈꯦꯠꯅꯔꯤꯕꯅꯣ ꯁꯅꯥꯗꯤ ꯇꯣꯝꯕꯗ ꯅꯣꯛꯁꯤꯜꯂꯝꯗꯨꯅ ꯕꯥꯕꯥ ꯇꯨꯝꯗꯅ ꯃꯪꯕꯁꯦ ꯀꯩꯝ ꯀꯥꯟꯅꯗꯕꯅꯤ ꯅꯆꯥꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯑꯩꯈꯣꯏ ꯇꯥ ꯃꯥꯂꯦꯝꯁꯦ ꯑꯇꯣꯞꯄ ꯃꯤꯗꯒ ꯅꯝꯗꯅ ꯂꯨꯍꯣꯡꯕꯤꯔꯕ ꯑꯩꯁꯨ ꯍꯦꯛꯇ ꯅꯣꯏꯒꯤ ꯌꯨꯝꯁꯤꯗꯅꯦ ꯑꯇꯣꯝꯕꯤ ꯑꯣꯏꯕ ꯂꯥꯛꯁꯤꯟꯒꯗꯕꯅꯤꯀꯣ ꯁꯅꯥꯒꯤ ꯋꯥꯍꯩꯗꯣ ꯇꯥꯕꯗ ꯄꯥꯟꯊꯣꯏ ꯃꯊꯕꯥꯛ ꯌꯩꯗꯨꯅ ꯍꯔꯦ ꯃꯁꯤꯗꯤ ꯇꯁꯦꯡꯅ ꯊꯥꯗꯣꯏ ꯅꯠꯇ꯭ꯔꯦꯗꯅ ꯑꯩꯗꯤ ꯋꯥꯈꯜꯁꯦ ꯏꯆꯤꯡꯗ ꯆꯤꯡꯅꯔꯨꯔꯕꯅꯤ ꯌꯥꯝꯅꯕꯨ ꯉꯝꯒꯗꯧꯔꯤꯅꯤ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯗꯤ ꯁꯅꯥ ꯄꯥꯟꯊꯣꯏꯗ ꯅꯣꯛꯁꯤꯟꯅꯗꯨꯅ ꯏꯃꯥ ꯁꯥꯎꯕ ꯌꯥꯗꯦꯀꯣ ꯑꯩꯒꯤꯁꯦ ꯃꯥꯡꯖꯧꯅꯅ ꯍꯥꯟꯅ ꯇꯧꯗꯅꯕꯅ ꯍꯥꯏꯖꯕꯅꯤ ꯃꯥꯂꯦꯝꯗꯤ ꯁꯅꯥꯒꯤ ꯃꯒꯨꯟ ꯈꯪꯕꯅ ꯋꯥ ꯉꯥꯡꯕ ꯂꯦꯞꯂꯔꯣꯏ ꯈꯪꯂꯗꯨꯅ ꯁꯅꯥꯒꯤ ꯃꯈꯨꯠ ꯈꯨꯗꯥꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯄꯨꯊꯣꯛꯈꯤ ꯇꯣꯝꯕꯗꯤ ꯃꯈꯣꯏ ꯍꯦꯛ ꯆꯠꯈꯤꯕꯒ ꯃꯀꯣꯛꯇ ꯃꯈꯨꯠ ꯍꯥꯞꯂꯦꯗꯣ ꯏꯃꯥꯏ ꯀꯝꯗꯧꯅꯤ ꯁꯤꯗꯤ ꯃꯄꯨꯔꯣꯏꯕꯅ ꯃꯀꯣꯛ ꯄꯥꯏꯔꯒ ꯐꯝꯊꯈꯤꯕ ꯑꯗꯨꯗ ꯄꯥꯟꯊꯣꯏ ꯄꯥꯈꯠꯅ ꯅꯨꯄꯥ ꯀꯩꯗꯧꯔꯒꯦ ꯅꯨꯄꯤ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯝꯇ ꯄꯨꯊꯣꯔꯛꯑꯣ ꯑꯩ ꯀꯣꯛꯁꯦ ꯄꯨꯕ ꯉꯝꯗ꯭ꯔꯦ ꯄꯥꯟꯊꯣꯏꯁꯨ ꯄꯥꯈꯠꯅ ꯍꯣꯕꯦ ꯍꯣꯕꯦ ꯆꯪꯈꯤꯗꯨꯅ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃ ꯃꯈꯨꯠ ꯑꯗꯨꯗ ꯄꯥꯏꯔꯗꯨꯅ ꯊꯣꯛꯂꯛꯏ ꯏꯁꯤꯡ ꯍꯥꯏꯕꯗೋ ꯁꯤꯗ ꯂꯩꯔꯤ ꯇꯣꯝꯕꯁꯨ ꯏꯁꯤꯡꯗꯨ ꯂꯧꯗꯨꯅ ꯊꯛꯂꯝꯃꯤ ꯑꯗꯨꯒ ꯁꯣꯔꯒ ꯁꯥꯡꯅ ꯍꯣꯟꯗꯣꯛꯇꯨꯅ ꯑꯩꯕꯨ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕ ꯑꯩ ꯈꯪꯗ꯭ꯔꯦ ꯅꯆꯥꯅꯨꯄꯥ ꯑꯁꯤꯅ ꯍꯩꯅ ꯇꯥꯟꯅꯕ ꯌꯥꯕ ꯑꯣꯏꯔꯕꯗꯤ ꯐꯕ ꯑꯩ ꯃꯊꯥ ꯌꯥꯝꯅ ꯁꯥꯒꯗꯧꯔꯤꯗ ꯑꯣ ꯑꯩꯒꯤ ꯋꯥꯗꯤꯅꯦ ꯍꯧꯖꯤꯛ ꯉꯜꯂꯤꯉꯩꯗ ꯆꯣꯞꯄꯁꯨ ꯏꯀꯥꯏꯔꯕꯁꯨ ꯂꯨꯍꯣꯡꯕꯁꯦ ꯍꯥꯏꯗꯣꯛꯍꯧꯁꯤ ꯀꯣꯟꯅꯅꯦ ꯃꯩꯔꯤꯛꯄꯤꯗꯒꯤ ꯃꯩꯖꯥꯎꯕꯤ ꯊꯣꯛꯀꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯑꯗꯨꯅ ꯐꯔꯗ꯭ꯔꯥ ꯐꯅꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤ ꯃꯆꯥꯗꯨꯁꯨꯅꯦ ꯍꯥꯟꯅꯒꯤ ꯊꯥꯗꯣꯏꯗꯨꯒ ꯃꯥꯟꯅꯗꯦ ꯌꯥꯝꯅ ꯂꯥꯏꯔꯣꯏꯗꯧꯔꯤ ꯑꯩꯁꯨ ꯈꯜꯂꯝꯂꯤꯕꯅꯤ ꯍꯥꯟꯅꯒꯤ ꯊꯥꯗꯣꯏꯗꯨꯗꯤ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯀꯟꯅ ꯉꯥꯡꯕꯗ ꯈꯣꯡꯐꯝ ꯍꯟꯈꯤ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯍꯟꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ ꯃꯁꯥꯃꯛꯅꯁꯨ ꯑꯇꯣꯝꯕꯤ ꯑꯣꯏꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤꯗꯅ ꯑꯗꯨꯅꯤ ꯌꯥꯝ ꯉꯝꯃꯤ ꯍꯣꯏ ꯍꯟꯗꯛꯀꯤꯁꯤꯗꯤ ꯅꯆꯥꯒꯤ ꯊꯃꯣꯏꯁꯦ ꯊꯨꯒꯥꯏꯕꯤꯔꯔꯣꯏꯁꯦ ꯑꯩꯈꯣꯏ ꯄꯥꯞ ꯁꯣꯏꯗꯅ ꯄꯨꯔꯅꯤ ꯑꯩꯁꯨꯅꯦ ꯂꯨꯍꯣꯡꯕꯁꯦ ꯍꯥꯏꯗꯣꯛꯂꯒ ꯍꯣꯔꯦꯟ ꯏꯇꯥꯎ ꯈꯣꯏꯗ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯣ ꯍꯦꯛꯇ ꯆꯠꯂꯨꯔꯒꯦ ꯑꯗꯨꯅ ꯐꯔꯅꯤ ꯅꯠꯇ꯭ꯔꯗꯤꯅꯦ ꯐꯔꯛ ꯑꯃ ꯏꯇꯥ ꯇꯥꯟꯅꯔꯅꯤ ꯁꯣꯝꯗꯅ ꯃꯥꯂꯦꯝꯅ ꯁꯅꯥꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯗꯨꯅ ꯊꯣꯡꯒꯥꯜ ꯇꯝꯅ ꯄꯨꯊꯣꯔꯛꯏ ꯃꯇꯨꯡ ꯑꯅꯤꯗꯨ ꯃꯔꯩ ꯀꯟꯅ ꯇꯧꯅꯔꯤ ꯅꯪꯁꯨ ꯏꯕꯦꯝꯃ ꯋꯥꯍꯩ ꯋꯥꯇꯥꯗꯣ ꯌꯥꯝ ꯍꯦꯟꯖꯤꯜꯂꯦ ꯑꯇꯥꯕ ꯑꯩ ꯐꯥꯎꯕꯗ ꯀꯤꯕ ꯑꯃ ꯌꯥꯎꯏ ꯈꯔ ꯍꯦꯟꯖꯤꯟꯗ꯭ꯔꯗꯤ ꯊꯥꯖꯈꯤꯗ꯭ꯔꯣ ꯃꯥꯏ ꯃꯇꯦꯡ ꯄꯥꯡꯕꯤꯔꯒ ꯁꯥꯎꯕ ꯀꯩꯅꯣꯝ ꯇꯧꯏ ꯃꯇꯨꯡ ꯃꯅꯥꯎꯗꯤ ꯅꯪꯉꯣꯟꯗꯅꯦ ꯃꯇꯦꯡꯒ ꯄꯥꯡꯍꯟꯕ ꯌꯥꯕ ꯅꯠꯇꯦ ꯁꯅꯥ ꯆꯠꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯇꯨꯅ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯅꯣꯏꯒꯤ ꯏꯃꯥꯒ ꯄꯥꯕꯒꯗ ꯑꯁꯦꯡꯕ ꯑꯆꯨꯝꯕꯗꯣ ꯍꯥꯏꯔꯨꯔꯒꯦ ꯏꯕꯥꯅꯤ ꯃꯔꯤ ꯑꯝꯇ ꯂꯩꯅꯗꯦꯅ ꯋꯥꯍꯩꯗꯣ ꯍꯥꯏꯗꯨꯅ ꯇꯨꯡ ꯍꯜꯂꯒ ꯆꯠꯀꯦ ꯑꯃꯨꯛ ꯇꯧꯔꯝꯃꯤ ꯃꯥꯂꯦꯝꯁꯨ ꯁꯅꯥꯒꯤ ꯃꯈꯨꯠ ꯈꯨꯗꯥꯡ ꯑꯗꯨ
ꯐꯥꯔꯗꯨꯅ ꯅꯣꯛꯁꯤꯟꯅꯗꯨꯅ ꯍꯥꯏꯔꯛꯏ, ꯉꯥꯏꯈꯣꯅꯦ, ꯑꯩꯅ ꯅꯪꯉꯣꯟꯗ ꯂꯛꯅꯕꯅꯦ, ꯂꯥꯛꯑꯣ ꯉꯁꯤꯗꯤ ꯅꯌꯨꯝ ꯐꯥꯎꯕ ꯊꯤꯟꯕꯤꯔꯝꯃꯒꯦ꯫ ꯁꯅꯥ ꯐꯦꯠ ꯂꯥꯎꯗꯨꯅ, ꯅꯪꯉꯣꯟꯗ ꯊꯤꯟꯕꯤꯌꯨ ꯍꯥꯏꯗꯦ, ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯥꯊꯨ ꯍꯥꯊꯨ ꯒꯝ ꯒꯝ ꯂꯥꯎꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯥꯂꯦꯝꯁꯨ ꯁꯅꯥꯒꯤ ꯃꯇꯧ ꯑꯁꯤꯗ ꯅꯣꯛꯂꯗꯨꯅ ꯁꯅꯥꯒꯤ ꯇꯨꯡ ꯏꯟꯅꯔꯝꯃꯤ꯫ ꯁꯥꯎꯔꯅꯨ ꯌꯥꯔꯤꯁꯦ, ꯑꯩꯅ ꯐꯥꯒꯤ ꯇꯧꯕꯅꯦꯕ꯫ ꯁꯅꯥ ꯇꯥꯁꯤꯟꯅꯗꯅ ꯑꯗꯨꯃꯛ ꯆꯠꯂꯝꯃꯤ꯫ ꯆꯠꯅ ꯆꯠꯅ ꯁꯅꯥ ꯍꯣꯏꯒꯤ ꯌꯨꯝꯁꯨ ꯌꯧꯔꯗꯨꯅ ꯁꯅꯥꯁꯨ ꯃꯌꯨꯝꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯥꯂꯦꯝꯁꯨ ꯁꯅꯥꯅ ꯍꯣꯏ ꯃꯥꯏ ꯑꯃꯠꯇ ꯍꯥꯏꯔꯝꯗꯅ ꯆꯪꯈꯤꯕ ꯑꯗꯨꯗ ꯎꯄꯥꯏ ꯂꯩꯇ ꯊꯣꯏꯕ ꯍꯣꯏꯗ ꯆꯪꯂꯛꯏ꯫ ꯃꯍꯥꯛꯅ ꯆꯪꯂꯛꯄꯗꯨꯗ ꯊꯣꯏꯕꯁꯨ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯝꯂꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯪꯗꯤ ꯑꯗꯨꯗ ꯐꯝꯃꯒ ꯂꯩꯔꯤꯗꯨꯅ ꯀꯩꯗꯧꯔꯤꯕ? ꯊꯣꯏꯕꯁꯨ ꯐꯝꯂꯝꯕꯗꯒꯤ ꯃꯥꯂꯦꯝꯗ ꯌꯦꯡꯂꯛꯇꯨꯅ ꯈꯨꯝꯂꯛꯏ꯫ ꯐꯝꯕꯁꯦ ꯌꯥꯗ꯭ꯔꯕꯣ? ꯌꯥꯗꯦ ꯍꯥꯏꯕ ꯅꯠꯇꯦꯗ, ꯁꯨꯝ ꯍꯥꯏꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯂꯦꯝꯁꯨ ꯃꯥꯡꯒꯣꯜ ꯗꯥꯔꯤ ꯑꯗꯨꯗ ꯃꯈꯣꯡ ꯌꯥꯟꯊꯗꯨꯅ ꯐꯝꯂꯝꯃꯤ꯫ ꯅꯪꯅ ꯊꯥꯖꯗꯅ ꯂꯥꯛꯏꯁꯦ ꯑꯩꯉꯣꯟꯗ ꯋꯥ ꯑꯃ ꯍꯥꯏꯒꯗꯕ ꯃꯥꯟꯈ꯭ꯔꯦꯗ꯫ ꯈꯪꯈꯤꯕꯁꯤꯅ ꯅꯪꯅ ꯃꯔꯣꯜ ꯑꯃ꯫ ꯃꯥꯂꯦ ꯅꯠꯇꯦ, ꯑꯝꯇ ꯍꯥꯏꯌꯨꯅꯦ꯫ ꯃꯥꯅꯤ꯫ ꯑꯗꯨꯗꯤ ꯀꯩ ꯋꯥꯅꯣ? ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯄꯥꯕꯗꯅꯦ ꯁꯅꯥꯗꯣ ꯑꯩꯒ ꯀꯣꯏꯅꯕ ꯅꯨꯄꯤꯅꯦ ꯍꯥꯏꯗꯅ ꯁꯛ ꯇꯥꯛꯈ꯭ꯔꯦ꯫ ꯀꯃꯥꯏ ꯇꯥꯛꯏꯕ? ꯃꯥꯂꯦꯝꯁꯨ ꯃꯃꯥꯒ ꯃꯄꯥꯒꯗ ꯁꯅꯥꯕꯨ ꯁꯛ ꯇꯥꯛꯄꯒꯤ ꯋꯥꯔꯤꯗꯨ ꯂꯤꯔꯝꯃꯤ꯫ ꯅꯪꯒꯤ ꯋꯥꯔꯤꯁꯤꯗꯤ ꯋꯥꯔꯤ ꯑꯣꯏꯅ ꯏꯕꯕꯨ ꯌꯥꯅꯤꯅꯦ, ꯑꯩ ꯏꯕꯤꯒꯦꯕꯨ ꯑꯩꯗꯤ ꯂꯥꯏꯔꯤꯛꯁꯨ ꯇꯝꯍꯧꯗꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇꯦꯅꯦ꯫ ꯑꯁ ꯋꯥꯆꯣꯏꯗꯣ ꯑꯝꯇ ꯉꯥꯡꯀꯅꯨ, ꯑꯩ ꯀꯃꯥꯏꯅ ꯇꯧ ꯍꯥꯏꯅꯣ? ꯀꯃꯥꯏꯅ ꯇꯧꯕꯕꯨ ꯀꯩꯅꯣ, ꯁꯅꯥꯒ ꯀꯣꯛ ꯂꯨꯍꯣꯡꯉꯨ꯫ ꯁꯅꯥꯁꯨ ꯌꯥꯝ ꯐꯠꯇꯕ ꯅꯨꯄꯤꯗꯤ ꯅꯠꯇꯦꯗꯅ, ꯃꯁꯥꯒꯤ ꯈꯔ ꯋꯥ ꯉꯥꯡꯖꯕ ꯈꯛꯇꯅꯤ꯫ ꯇꯜꯂꯤꯅꯦ ꯃꯗꯨ ꯅꯨꯄꯤꯗꯣ, ꯑꯩꯒ ꯃꯥꯏ ꯀꯌꯥ ꯆꯥꯟꯅꯗꯦꯕ꯫ ꯃꯥꯏ ꯆꯥꯟꯅꯗꯕꯗꯣ ꯑꯗꯨꯅ ꯍꯦꯟꯕꯅꯤ ꯊꯨꯡꯅꯕ꯫ ꯊꯨꯡꯅꯕ ꯍꯥꯏꯗꯤ ꯑꯣꯏꯗ꯭ꯔꯕ ꯋꯥꯅꯤ꯫ ꯑꯩꯅ ꯃꯥꯕꯨ ꯏꯃꯥ ꯄꯥꯕꯗ ꯑꯩꯒ ꯀꯣꯏꯅꯕ ꯅꯨꯄꯤꯅꯤ ꯍꯥꯏꯅ ꯃꯁꯛ ꯇꯥꯛꯏꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ, ꯊꯥꯗꯣꯏ ꯉꯥꯏꯕꯗ ꯃꯇꯦꯡ ꯄꯥꯡꯉꯤꯕꯅꯤ꯫ ꯍꯧꯔꯛꯑꯦ ꯅꯪꯒꯤ ꯊꯥꯗꯣꯏꯅ ꯇꯧꯕꯗꯣ, ꯑꯁꯦꯡꯕꯅꯤ ꯑꯩ ꯊꯥꯗꯣꯏꯕꯨ ꯀꯥꯎꯕ ꯉꯝꯗꯦ꯫ ꯁꯅꯥꯅ ꯑꯩꯒꯤ ꯃꯍꯨꯠ ꯁꯤꯟꯕꯁꯨ ꯉꯝꯃꯦ, ꯑꯗꯨꯕꯨ ꯊꯥꯗꯣꯏꯒ ꯁꯅꯥꯒ ꯃꯁꯛ ꯃꯥꯟꯅꯔꯝꯕꯅꯤ꯫ ꯊꯥꯗꯣꯏ ꯎꯗꯕꯒꯤ ꯑꯋꯥꯕꯗꯣ ꯁꯅꯥ ꯎꯔꯒ ꯈꯖꯤꯛ ꯀꯥꯎꯕꯒꯨꯝꯅ ꯇꯧꯏ꯫ ꯅꯪꯒꯤ ꯋꯥꯁꯤꯗꯤ ꯀꯩꯅꯣꯝꯅꯤꯅꯦ, ꯑꯩꯒꯅꯦ ꯈꯪꯖ ꯂꯥꯛꯆꯗꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯁꯨ ꯑꯣꯏꯔꯛꯇꯨꯅ ꯇꯣꯝꯕꯁꯨ ꯀꯣꯛꯂꯦꯟ ꯍꯣꯏꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯂꯨꯍꯣꯡꯕ ꯍꯥꯏꯗꯣꯛꯂꯝꯃꯤ꯫ ꯃꯆꯥꯒꯤ ꯈꯪꯅ ꯆꯥꯟꯅꯕꯤ ꯂꯩꯔꯝꯂꯦ, ꯍꯟꯗꯛꯇꯤ ꯃꯆꯥꯒꯤ ꯅꯤꯡꯕ ꯊꯨꯡꯍꯟꯖꯔꯒꯦ ꯍꯥꯏꯗꯨꯅ ꯉꯁꯥꯏꯗꯒꯤ ꯇꯣꯝꯕꯒ ꯃꯄꯥꯒ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯔꯝꯕ ꯂꯩꯁꯤꯗꯤ ꯑꯁꯥꯎꯕꯅ ꯃꯄꯤ ꯑꯗꯨ ꯇꯨꯞ ꯇꯨꯞ ꯇꯥꯅ ꯃꯆꯤꯟꯗꯁꯨ ꯇꯞꯅ ꯁꯣꯜꯂꯛꯏ꯫ ꯑꯩꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯏꯀꯥꯏꯕ ꯄꯤ, ꯅꯪꯒꯤꯁꯨ ꯑꯩꯅ ꯅꯤꯡꯖꯕ ꯄꯨꯝꯕ ꯊꯨꯡꯍꯜꯂꯣ, ꯑꯗꯨꯒ ꯁꯅꯥꯕꯨ ꯑꯩꯅ ꯏꯈꯨꯠ ꯄꯦꯟꯅ ꯍꯥꯠꯀꯅꯤ꯫ ꯃꯗꯨꯗ ꯑꯩꯅ ꯇꯥꯃꯥꯂꯦꯝꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯕꯗꯨ ꯈꯪꯒꯅꯤ꯫ ꯇꯣꯝꯕꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯀꯣꯛꯂꯦꯟꯅ ꯅꯣꯛꯁꯤꯟꯅꯗꯨꯅ, ꯀꯩꯁꯨ ꯀꯥꯏꯗꯦ, ꯅꯆꯥꯒꯤ ꯈꯪꯅꯖꯕ ꯅꯨꯄꯤ ꯂꯩꯔꯕꯅꯤꯅ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ꯫ ꯑꯗꯨꯕꯨ ꯏꯇꯥꯎ, ꯑꯁꯨꯛ ꯀꯨꯏꯅ ꯂꯨꯍꯣꯡꯅꯕꯒꯤ ꯍꯥꯏꯅꯔꯛꯄ ꯋꯥꯐꯝ ꯑꯁꯤ ꯀꯥꯏꯔꯦ ꯈꯟꯕꯗ ꯑꯩ ꯅꯨꯡꯉꯥꯏꯐꯝꯁꯨ ꯈꯪꯗꯦ꯫ ꯏꯇꯥꯎꯗꯨꯁꯨ ꯈꯖꯤꯛꯇꯪꯗꯤ ꯋꯥꯔꯧ꯫ ꯏꯇꯥꯎ, ꯃꯗꯨꯒꯤꯗꯃꯛꯇꯗꯤ ꯑꯩ ꯌꯥꯝꯅ ꯁꯣꯏꯈ꯭ꯔꯦ꯫ ꯑꯩꯒꯤ ꯏꯆꯥꯁꯤ ꯂꯝ ꯌꯥꯝꯅ ꯍꯦꯜꯂꯤ, ꯑꯗꯨꯅ ꯀꯣꯟꯅ ꯏꯇꯥꯎꯅ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯋꯥꯔꯧꯒꯗꯕꯗꯣ ꯈꯜꯂꯒ ꯑꯩ ꯃꯥꯡꯖꯧꯅꯅ ꯍꯥꯏꯖꯔꯤꯕꯅꯤ꯫ ꯍꯣꯏꯗ, ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯁꯨꯛ ꯌꯥꯝꯅ ꯀꯨꯏꯅ ꯍꯥꯏꯅꯔꯛꯂꯒ ꯂꯥꯛꯂꯕ ꯋꯥꯐꯝꯁꯨ ꯉꯁꯤꯗꯤ ꯀꯥꯏꯔꯦꯗꯅ꯫ ꯏꯇꯥꯎ, ꯐꯔꯦꯁꯦ, ꯁꯤꯒꯤ ꯋꯥꯁꯦ ꯇꯣꯛꯑꯁꯤ꯫ ꯏꯆꯥ ꯃꯥꯂꯦꯝꯅ ꯈꯣꯏꯗꯥꯖꯕꯤ ꯍꯥꯏꯕ ꯅꯨꯄꯤꯗꯨꯕꯨ ꯀꯝꯗꯧꯒꯦ? ꯍꯥꯟꯅꯒꯤ ꯃꯥꯡꯈꯤꯕ ꯑꯉꯥꯡ ꯑꯗꯨꯒ ꯃꯁꯛ ꯆꯞ ꯃꯥꯟꯅꯩ, ꯈꯦꯗꯣꯛꯅꯤꯡꯉꯥꯏ ꯑꯃꯠꯇ ꯌꯥꯎꯗꯦ꯫ ꯀꯣꯛꯂꯦꯟ ꯈꯪꯗꯕ ꯁꯥꯗꯨꯅ, ꯑꯁꯦꯡꯕꯔꯣ? ꯑꯩꯁꯨ ꯃꯁꯛꯇꯣ ꯑꯃꯨꯛꯇꯪꯗꯤ ꯎꯅꯤꯡꯈ꯭ꯔꯦꯗ꯫ ꯅꯣꯡꯃ ꯂꯥꯛꯑꯣ, ꯎꯅꯍꯟꯒꯦ꯫ ꯍꯣꯏ ꯏꯇꯥꯎ꯫ ꯑꯗꯨꯗꯤ ꯏꯇꯥꯎ, ꯑꯩ ꯑꯃꯨꯛ ꯍꯟꯈ꯭ꯔꯒꯦ꯫ ꯏꯆꯥ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕ ꯀꯥꯏꯔꯕꯁꯨ ꯏꯇꯥꯎ ꯏꯕꯥꯅꯤꯗꯤ ꯍꯥꯟꯅꯒꯨꯝꯅ ꯃꯔꯨꯞ ꯑꯗꯨꯃꯛ ꯑꯣꯏꯁꯤꯀꯣ? ꯑꯣꯏꯁꯤ ꯏꯇꯥꯎ꯫ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯦꯀꯣ꯫ ꯋꯥꯍꯩꯗꯣ ꯍꯥꯏꯗꯨꯅ ꯍꯧꯒꯠꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯇꯣꯝꯕ ꯍꯦꯛ ꯆꯠꯈꯤꯕꯒ ꯉꯁꯥꯏꯗꯒꯤ ꯑꯁꯥꯎꯕ ꯄꯨꯝꯕ ꯂꯣꯠꯁꯤꯜꯂꯝꯕ ꯀꯣꯛꯂꯦꯟꯗꯤ ꯆꯥꯎꯕꯅ ꯃꯈꯨꯠ ꯃꯁꯥ ꯑꯗꯨ ꯊꯛ ꯊꯛ ꯅꯤꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯩꯅ ꯈꯜꯂꯨꯔꯤꯕ ꯑꯁꯤ ꯄꯨꯝꯕ ꯉꯁꯤꯗꯤ ꯀꯥꯏꯔꯕ? ꯑꯁꯨꯛ ꯀꯨꯏꯅ ꯍꯥꯏꯅꯗꯨꯅ ꯂꯥꯛꯄ, ꯇꯔꯥꯏ ꯇꯔꯥꯏꯅ ꯂꯨꯍꯣꯡꯕ ꯍꯥꯏꯗꯣꯛꯂꯝꯕ ꯅꯪꯕꯨꯗꯤ ꯀꯣꯛꯂꯦꯟ ꯑꯩꯅ ꯀꯩꯗꯧꯔꯛꯀꯦ ꯍꯥꯏꯕꯗꯨ ꯌꯦꯡꯉꯨ꯫ ꯑꯃꯨꯛꯁꯨ ꯑꯁꯥꯎꯕ ꯂꯛꯇ ꯀꯔꯦꯝꯅꯅ, ꯑꯩꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯈꯟꯈꯤ, ꯑꯩꯒꯤ ꯏꯆꯥꯁꯦ ꯅꯆꯥꯅꯨꯄꯥꯗ ꯊꯥꯖꯗꯨꯅ ꯅꯪꯒꯤ ꯂꯩꯔꯤꯕ ꯂꯟ ꯊꯨꯝ ꯄꯨꯝꯕ ꯑꯩꯒꯤ ꯑꯣꯏꯒꯦ ꯍꯥꯏꯅ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩꯅ ꯈꯟꯕ ꯋꯥꯈꯜ ꯑꯗꯣ ꯑꯣꯏꯊꯣꯛꯂꯔꯣꯏꯗꯕꯅꯤꯅ ꯅꯝꯗꯅ ꯑꯩꯅ ꯅꯪꯒꯤ ꯂꯟ ꯊꯨꯝ ꯄꯨꯝꯕ ꯑꯩꯒꯤ ꯑꯣꯏꯒꯅꯤ꯫ ꯀꯣꯛꯂꯦꯟ ꯑꯩꯕꯨ
ꯃꯁꯛ ꯈꯪꯗꯕ ꯁꯥꯏ꯫ ꯇꯟꯖꯥꯗꯨꯗ ꯂꯩꯁꯤꯁꯨ ꯀꯞꯂꯒ ꯊꯣꯛꯂꯛꯏ꯫ ꯕꯥꯕꯥ, ꯑꯩꯅ ꯇꯥꯔꯤꯕ ꯄꯥꯎꯁꯤꯕꯨ ꯀꯩꯅꯣ? ꯑꯩꯒ ꯇꯥꯃꯂꯦꯝꯒ ꯂꯨꯍꯣꯡꯉꯔꯣꯏꯗ꯭ꯔꯣ? ꯑꯩ ꯃꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ꯫ ꯀꯣꯛꯂꯦꯟ ꯑꯁꯥꯎꯕ ꯄꯨꯝꯕ ꯃꯆꯥꯗ ꯑꯣꯏꯅ ꯇꯥꯏꯅꯔꯛꯏ꯫ ꯂꯨꯍꯣꯡꯕ ꯀꯥꯏꯔꯦ, ꯀꯩꯗꯧꯁꯤ ꯍꯥꯏꯕꯅꯣ? ꯃꯁꯤ ꯄꯨꯝꯕ ꯅꯪꯅ ꯊꯣꯛꯍꯟꯕꯅꯤ꯫ ꯀꯩꯁꯨ ꯂꯩꯇꯕ ꯅꯨꯄꯥ ꯃꯆꯥ ꯑꯃꯕꯨ ꯐꯥꯕ ꯉꯝꯗꯕ ꯅꯪꯗꯤ ꯁꯤꯖꯈ꯭ꯔꯣ꯫ ꯂꯩꯁꯤ ꯃꯄꯥꯒꯤ ꯋꯥꯍꯩꯗꯨ ꯇꯥꯔꯒ ꯍꯦꯟꯅ ꯃꯁꯥꯗ ꯄꯦꯟꯗꯕ, ꯁꯥꯎꯅꯤꯡꯕ, ꯅꯨꯡꯉꯥꯏꯇꯕ ꯀꯌꯥꯅ ꯍꯤꯛ ꯂꯥꯎꯅ ꯀꯞꯂꯝꯃꯤ꯫ ꯇꯟꯖꯥꯗꯨꯗ ꯀꯣꯛꯂꯦꯟꯒꯤ ꯅꯨꯄꯤ ꯇꯣꯟꯕꯤꯁꯨ ꯇꯍꯥ ꯆꯦꯟꯊꯣꯔꯛꯏ꯫ ꯀꯩꯗꯧꯅꯔꯒꯦ? ꯍꯥ, ꯑꯃꯨꯛ ꯀꯞꯅ ꯂꯥꯎꯅꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯀꯣꯛꯂꯦꯟ ꯃꯥꯒꯤ ꯅꯨꯄꯤꯗ ꯁꯥꯎꯅꯤꯡꯅ ꯄꯥꯎ ꯇꯝꯂꯛꯏ꯫ ꯅꯆꯥꯅꯨꯄꯤꯒ ꯃꯥꯂꯦꯝꯒꯒꯤ ꯂꯨꯍꯣꯡꯕꯗꯣ ꯇꯣꯝꯕꯅ ꯍꯧꯖꯤꯛ ꯂꯥꯛꯇꯨꯅ ꯍꯥꯏꯗꯣꯛꯂꯝꯃꯤ꯫ ꯂꯨꯍꯣꯡꯕꯗꯣ ꯀꯥꯏꯔꯦ꯫ ꯍꯥꯏꯗꯣꯛꯄ ꯂꯥꯛꯏꯕꯗꯣ ꯌꯥꯝ ꯐꯔꯕꯅꯤ꯫ ꯍꯌꯦꯡ ꯏꯆꯥꯅ ꯅꯨꯄꯥꯗꯨꯗ ꯂꯩꯔꯒ ꯋꯥꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯏꯆꯥꯅ ꯃꯣꯏꯗ ꯂꯩꯔꯒ ꯀꯔꯤꯗ ꯋꯥꯗꯣꯔꯤꯒꯦ? ꯁꯅꯥ ꯂꯨꯄꯥ, ꯁꯦꯜ ꯊꯨꯝꯗꯤ ꯃꯈꯣꯏꯗ ꯑꯋꯥꯠꯄ ꯂꯩꯕ ꯅꯠꯇꯦ꯫ ꯅꯨꯄꯥ ꯃꯆꯥꯗꯨꯅ ꯅꯆꯥꯅꯨꯄꯤꯁꯦ ꯁꯨꯡꯅꯨꯡ ꯅꯨꯡꯁꯤꯗꯅ ꯀꯃꯥꯏꯅ ꯍꯌꯦꯡꯋꯥꯏ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯉꯝꯗꯣꯔꯤꯒꯦ? ꯍꯩ, ꯂꯩꯃꯤꯟꯅꯔꯒ ꯃꯥꯏ ꯅꯨꯡꯁꯤꯅꯖꯔꯛꯆꯅꯤꯅꯦ꯫ ꯅꯨꯄꯥ ꯃꯆꯥꯗꯣ ꯌꯦꯡꯕꯗ ꯑꯗꯨꯝ ꯈꯪꯉꯤ ꯅꯆꯥꯅꯨꯄꯤꯁꯦ ꯃꯥꯅꯅꯦ ꯀꯩꯁꯨ ꯅꯨꯡꯁꯤꯕ ꯉꯝꯃꯣꯏ ꯍꯥꯏꯕꯁꯦ꯫ ꯃꯃꯥꯒꯤ ꯋꯥꯍꯩꯗꯣ ꯇꯥꯕꯗ ꯂꯩꯁꯤ ꯀꯞꯂꯝꯕꯗꯒꯤ ꯁꯥꯎꯅ ꯏꯃꯨꯡꯗ ꯒꯣꯔꯣꯡ ꯆꯪꯈꯤꯔꯝꯃꯤ꯫ ꯀꯣꯛꯂꯦꯟ ꯃꯥꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒ ꯆꯤꯟꯗꯥ ꯄꯧꯗꯥꯅꯕ ꯇꯜꯂꯗꯨꯅ ꯃꯍꯥꯛꯁꯨ ꯍꯧꯒꯠꯇꯨꯅ ꯁꯥꯎꯅ ꯊꯣꯡꯒꯥꯜꯗ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯄꯥ ꯃꯆꯥ ꯑꯅꯤꯅ ꯆꯠꯈ꯭ꯔꯕꯗ ꯇꯣꯟꯕꯤ ꯃꯤꯄꯥꯏꯅ ꯁꯣꯜꯂꯛꯏ꯫ ꯑꯅꯤꯁꯤꯕꯨ ꯀꯔꯝ ꯊꯣꯛꯇꯣꯏꯅꯣ ꯇꯧꯔꯤꯁꯤꯕꯨ? ꯑꯩꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯈꯟꯕꯗ ꯋꯥꯈꯜꯁꯦ ꯋꯥꯔꯦꯗꯀꯣ꯫ ꯁꯣꯟꯅ ꯃꯣꯔꯥ ꯑꯃ ꯂꯩꯔꯤꯕꯗꯨꯗ ꯇꯞꯅ ꯐꯝꯊꯔꯝꯃꯤ꯫ ꯂꯩꯁꯤꯗꯤ ꯃꯥꯒꯤ ꯀꯥꯗ ꯍꯦꯛ ꯆꯪꯉꯛꯄꯒ ꯇꯥꯏꯅꯐꯝ ꯈꯪꯗ ꯑꯔꯩꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯆꯩꯈꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯍꯤꯛ ꯂꯥꯎꯅ ꯌꯥꯝꯅ ꯄꯦꯟꯗꯅ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯀꯞꯂꯝꯃꯤ꯫ ꯀꯞꯅ ꯃꯆꯤꯟꯗꯁꯨ ꯁꯣꯟꯖꯔꯝꯃꯤ꯫ ꯑꯩꯒꯤ ꯂꯝꯕꯤꯗ ꯈꯨꯔꯧ ꯊꯥꯡꯕ ꯈꯨꯗꯤꯡ ꯑꯩꯅ ꯂꯣꯏꯅ ꯍꯥꯠꯀꯅꯤ꯫ ꯁꯣꯟꯅ ꯑꯈꯥꯕ ꯃꯤꯅꯣꯛ ꯑꯃꯒ ꯂꯣꯏꯅꯅ ꯅꯣꯛꯂꯛꯏ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯁꯨ ꯍꯧꯈꯤꯕꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯂꯩꯁꯤꯗꯤ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯗ ꯅꯣꯡꯉꯥꯟꯕ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯍꯦꯛ ꯅꯣꯡꯉꯥꯟꯕꯒ ꯁꯅꯥꯅ ꯂꯥꯛꯀꯗꯕ ꯃꯐꯝ ꯑꯗꯨꯗ ꯁꯅꯥꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯐꯝꯂꯛꯂꯤꯕ ꯑꯗꯨ ꯐꯅꯁꯨ ꯃꯀꯨꯏꯔꯕꯅꯤ꯫ ꯁꯅꯥ ꯃꯥꯗꯤ ꯂꯥꯛꯄ ꯀꯧꯕ ꯂꯩꯔꯝꯗꯦ꯫ ꯂꯩꯁꯤꯁꯨ ꯁꯅꯥ ꯂꯥꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯃꯌꯨꯝꯗ ꯍꯜꯂꯔꯣꯏ ꯃꯇꯥꯒꯨꯝꯅ ꯑꯗꯨꯃꯛ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯅ ꯅꯨꯡꯊꯤꯜꯒꯤ ꯅꯨꯡꯁꯥ ꯈꯔ ꯂꯩꯊꯔꯛꯄ, ꯎꯔꯨꯝ ꯂꯥꯡꯁꯤꯟꯈꯤꯗꯨꯅ ꯅꯨꯡꯁꯤꯠꯀ ꯂꯤꯔꯤ ꯁꯤꯜꯂꯛꯄ ꯃꯇꯥꯡ ꯑꯗꯨꯗꯅꯤ ꯂꯩꯁꯤꯗꯤ ꯁꯅꯥꯕꯨ ꯉꯥꯏꯕꯗ ꯑꯌꯨꯛꯀꯤ ꯆꯥꯛ ꯆꯥꯕꯗꯤ ꯂꯥꯏꯔꯗꯅ ꯏꯁꯤꯡ ꯌꯥꯎꯝ ꯑꯃ ꯐꯥꯎꯕ ꯊꯛꯀꯅꯤ ꯍꯥꯏꯕ ꯈꯪꯗ꯭ꯔꯕꯅꯤ꯫ ꯂꯩꯁꯤꯅ ꯉꯥꯏꯔꯤꯕꯗꯨ ꯃꯍꯩ ꯌꯥꯜꯂꯦ ꯃꯇꯥꯒꯨꯝꯅ ꯁꯅꯥꯅ ꯂꯥꯛꯂꯤꯕꯗꯨ ꯍꯦꯛ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯂꯩꯁꯤ ꯍꯧꯖꯤꯛ ꯈꯛꯇꯗ ꯃꯣꯃꯣꯟ ꯅꯣꯛꯂꯗꯨꯅ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯇꯨꯅ ꯁꯅꯥꯕꯨ ꯃꯈꯨꯠ ꯈꯠꯇꯅ ꯀꯧꯔꯛꯏ꯫ ꯁꯅꯥ, ꯁꯣꯝꯗ ꯑꯝꯇ ꯂꯥꯛꯑꯣ, ꯋꯥ ꯑꯝꯇ ꯍꯥꯏꯒꯦ꯫ ꯁꯅꯥ ꯃꯥꯁꯨ ꯂꯩꯁꯤꯅ ꯃꯈꯨꯠ ꯈꯠꯇꯨꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯥꯂꯦꯝꯃꯕ ꯅꯨꯄꯥꯗꯣ ꯂꯩꯔꯝꯒꯗ꯭ꯔꯥ ꯈꯜꯂꯒ ꯂꯥꯛꯆꯕꯅꯤ꯫ ꯃꯁꯤꯒꯤ ꯑꯊꯤꯕꯤꯁꯦ ꯑꯃꯨꯛ ꯂꯩꯔꯝꯃꯤꯅꯦ꯫ ꯁꯣꯟꯅ ꯂꯩꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯤꯅ ꯀꯧꯔꯦ ꯁꯥꯗꯅ ꯈꯔ ꯀꯥꯛꯂꯞ ꯇꯧꯅ ꯍꯪꯂꯛꯏ꯫ ꯀꯩ ꯂꯩꯔꯦ? ꯑꯩ ꯀꯧꯏꯗꯣ ꯀꯩꯒꯤꯅꯣ? ꯂꯩꯁꯤ ꯍꯟꯗꯛꯇꯤ ꯑꯁꯥꯎꯕ ꯄꯨꯝꯕ ꯄꯨꯛꯇꯣꯛꯇꯨꯅ ꯅꯪꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛꯇꯤ ꯇꯥꯃꯥꯂꯦꯝꯒ ꯑꯩꯒꯒꯤ ꯂꯨꯍꯣꯡꯕ ꯀꯥꯏꯔꯦ꯫ ꯅꯪ ꯄꯦꯜꯂꯕ ꯅꯠꯇ꯭ꯔꯣ? ꯅꯪꯒꯤ ꯂꯨꯍꯣꯡꯕ ꯀꯥꯏꯕꯕꯨ ꯑꯩꯉꯣꯟꯗ ꯍꯥꯏꯔꯒ ꯐꯕ꯭ꯔꯣ? ꯀꯩꯅꯣꯅꯦ ꯃꯁꯤ ꯅꯨꯄꯤꯁꯤꯕꯣ? ꯉꯥꯎꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯏꯅꯦ꯫ ꯋꯥ ꯉꯥꯡꯕꯗ ꯎꯁꯤꯠꯇꯕ ꯇꯧꯒꯅꯨ꯫ ꯑꯩꯁꯦ ꯅꯪꯕꯨ ꯍꯥꯠꯄ ꯉꯝꯕ ꯃꯤꯅꯤ꯫ ꯅꯪꯅ ꯍꯥꯠꯂꯒ ꯑꯩꯅ ꯖꯒꯣꯏ ꯁꯥꯔꯒ ꯂꯩꯒꯗ꯭ꯔꯣ? ꯅꯪꯒꯨꯝꯕꯤ ꯀꯩꯁꯨ ꯂꯩꯇꯕꯤ ꯑꯃꯅ ꯑꯩꯉꯣꯟꯗ ꯅꯆꯤꯟ ꯑꯃ ꯄꯥꯜꯂꯦ ꯍꯥꯏꯗꯨꯅ ꯍꯀꯠꯅ ꯈꯨꯝꯕ ꯁꯥꯏꯅꯦ꯫ ꯑꯃꯨꯛꯁꯨ ꯁꯅꯥꯒꯤ ꯃꯃꯥꯏ ꯃꯌꯥ ꯑꯗꯨꯗ ꯁꯥꯏ ꯃꯔꯨ ꯈꯔ ꯇꯥꯔꯤꯕꯗꯨꯗ ꯃꯈꯨꯠꯅ ꯍꯨꯒꯠꯄꯤꯗꯨꯅ ꯅꯪꯒ ꯅꯁꯛ ꯃꯥꯟꯅꯕ ꯊꯥꯗꯣꯏꯗꯨꯁꯨ ꯑꯩꯉꯣꯟꯗ ꯌꯦꯜꯂꯛꯇꯅꯅꯕ ꯃꯥꯕꯨꯁꯨ ꯑꯩꯅ ꯍꯥꯠꯇꯣꯛꯍꯟꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯅꯪꯅ ꯑꯩꯉꯣꯟꯗ ꯌꯦꯜꯂꯛꯂꯕꯅꯤꯅ ꯅꯪꯕꯨꯁꯨ ꯑꯩꯅ ꯍꯥꯠꯄ ꯇꯥꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯍꯥꯠꯄꯤꯒꯅꯨ ꯍꯥꯏꯔꯒꯅ ꯑꯩꯉꯣꯟꯗ ꯂꯥꯜꯂꯦ ꯍꯥꯏꯖꯧ꯫ ꯑꯗꯨꯒ ꯅꯪꯁꯨ ꯇꯥꯃꯥꯂꯦꯝꯒꯤ ꯃꯐꯝꯗꯒꯤ ꯂꯥꯞꯊꯣꯛꯇꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇꯒꯤ ꯂꯥꯞꯅ ꯂꯩ꯫ ꯃꯗꯨ ꯌꯥꯗ꯭ꯔꯕ? ꯋꯥꯍꯩꯗꯨ ꯍꯥꯏꯗꯨꯅ ꯑꯉꯥꯎꯕꯤ ꯑꯃꯒꯨꯝꯅ ꯈꯤ ꯅꯣꯛꯂꯛꯂꯝꯃꯤ꯫ ꯁꯅꯥꯗꯤ ꯊꯥꯗꯣꯏ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯅ ꯂꯩꯅꯔꯤꯕꯗꯨ ꯂꯩꯁꯤꯅ ꯍꯥꯠꯄꯅꯤ ꯈꯪꯂꯛꯄꯗ ꯃꯁꯥꯗꯨ ꯁꯥꯎꯕꯅ ꯈꯝ ꯊꯦꯡꯂꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯃꯥꯂꯦꯝꯒꯤ ꯈꯜꯂꯨꯔꯒ ꯅꯨꯡꯉꯥꯏꯇꯕꯁꯨ ꯐꯥꯎꯖꯔꯛꯏ꯫ ꯂꯩꯁꯤꯁꯨ ꯁꯅꯥꯅ ꯈꯨꯝꯂꯛꯇꯕꯗꯨꯗ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ꯫ ꯂꯥꯜꯂꯦ ꯍꯥꯏꯖꯔꯛꯄꯅ ꯐꯕ꯭ꯔꯥ? ꯁꯤꯕꯅ ꯐꯕ꯭ꯔꯥ? ꯑꯄꯥꯝꯕ ꯈꯜꯂꯨ꯫ ꯁꯅꯥꯁꯨ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯂꯩꯁꯤꯗ ꯃꯨꯟꯅ ꯌꯦꯡꯂꯛꯇꯨꯅ ꯑꯀꯤꯕ ꯃꯆꯦꯠ ꯑꯝꯇ ꯌꯥꯎꯗ ꯈꯨꯝꯂꯛꯏ꯫ ꯑꯩꯗꯤ ꯅꯪꯉꯣꯟꯗ ꯀꯩꯗꯧꯕꯩ ꯂꯥꯜꯂꯦ ꯍꯥꯏꯖꯗꯣꯏꯕ? ꯅꯪ ꯑꯣꯏꯅ ꯑꯩꯉꯣꯟꯗ ꯂꯥꯜꯂꯦ ꯍꯥꯏꯖꯧ꯫ ꯃꯗꯨ ꯅꯠꯇ꯭ꯔꯗꯤꯅꯦ ꯅꯪꯅ ꯊꯥꯗꯣꯏ ꯍꯥꯠꯄꯅꯤ ꯍꯥꯏꯅ ꯑꯩꯅ ꯇꯥꯃꯥꯂꯦꯝꯗ ꯇꯝꯒꯅꯤ꯫
ꯅꯊꯧꯅꯗꯤ ꯌꯥꯝ ꯐꯩ, ꯅꯪꯅ ꯇꯥ ꯃꯥꯂꯦꯝꯗ ꯍꯥꯏꯗꯣꯛꯄꯅ ꯍꯥꯟꯕ꯭ꯔꯥ, ꯁꯤꯕꯅ ꯍꯥꯟꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯅꯪ ꯌꯦꯡꯉꯣ ꯑꯗꯨꯗꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯑꯗꯨꯗ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯁꯅꯥꯕꯨ ꯍꯦꯛꯇ ꯄꯨꯈ꯭ꯔꯤꯗꯨꯗ ꯏꯟꯊꯔꯝꯃꯤ꯫ ꯁꯅꯥꯃꯆꯨ ꯄꯥꯈꯠꯅ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯂꯥꯎꯏ꯫ ꯏꯃꯥ ꯍꯥꯏꯅ ꯂꯥꯎꯔꯝꯗꯨꯅ ꯏꯁꯤꯡ ꯑꯗꯨꯗ ꯕꯣꯝ ꯂꯥꯎꯅ ꯇꯥꯈꯤꯔꯝꯃꯤ꯫ ꯏꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯂꯨꯕꯃꯛꯁꯨ ꯅꯠꯇꯦ, ꯊꯦꯟꯕꯃꯛꯁꯨ ꯅꯠꯇꯦ, ꯑꯗꯨꯕꯨ ꯏꯔꯣꯏꯕ ꯍꯩꯇꯕ ꯁꯅꯥꯗꯤ ꯏꯁꯤꯡ ꯑꯗꯨꯗ ꯏꯔꯥꯛꯅꯕ ꯍꯧꯔꯛꯏ꯫ ꯂꯩꯁꯤꯃꯥꯗꯤ ꯊꯃꯣꯏ ꯄꯦꯟꯖꯅ ꯁꯅꯥꯅ ꯏꯁꯤꯡꯗ ꯏꯔꯥꯛꯅꯔꯤꯕ ꯑꯗꯨ ꯌꯦꯡꯗꯨꯅ ꯀꯟꯅ ꯅꯣꯛꯂꯤ꯫